ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯍꯥꯎꯕꯝ ꯄ꯭ꯔꯕꯤꯟ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯏꯝꯔꯥꯟ ꯈꯥꯟ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ 11-12ꯀꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯝꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯕꯨ ꯂꯥꯞꯅꯈꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯔꯒ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯐꯥꯎ ꯃꯨꯟꯅꯔꯀꯥꯟꯗ ꯋꯥꯏꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯉꯥꯡ ꯊꯤꯅꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯗꯅ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯤꯗ ꯑꯆꯧꯕ ꯁꯞꯄꯣꯔꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯃꯌꯥꯝ ꯌꯦꯡꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯖꯒꯦ ꯑꯩ ꯁꯣꯁꯤꯌꯣꯂꯣꯖꯤꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯀꯥꯟꯗ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯗꯅ B.Ed ꯇꯧꯔꯨꯔꯒ ꯀꯣꯟꯅ ꯑꯣꯖꯥ ꯑꯣꯏꯕꯗꯒꯤꯗꯤ ꯍꯦꯟꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯁꯦꯂꯦꯕꯁꯇꯨꯗꯒꯤ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯕꯤꯍꯦꯕꯤꯌꯔ ꯁꯥꯏꯀꯣꯂꯣꯖꯤꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯥꯔꯠꯑꯞ ꯔꯟ ꯇꯧꯔꯀꯥꯟꯗ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯗꯒꯤꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯚꯥꯏ ꯅꯪꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯣ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯚꯥꯏ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯏꯐꯝ ꯏꯝꯔꯥꯟ ꯈꯥꯟ ꯀꯣ ꯑꯩꯁꯦ ꯈꯦꯇ꯭ꯔꯤꯋꯥꯡ ꯂꯩꯀꯥꯏ ꯇꯣꯛꯈꯣꯟ ꯃꯈꯣꯡ ꯍꯥꯏꯇꯥꯔꯦ KIYC ꯂꯝꯄꯥꯛꯇꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯁꯇꯔ ꯏꯟ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯕꯤꯍꯦꯕꯤꯌꯔ ꯁꯥꯏꯀꯣꯂꯣꯖꯤꯗ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯖꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ HR ꯑꯦꯟ ꯑꯦꯗꯃꯤꯟ ꯑꯣꯏꯅ ꯑꯩꯁꯦ 6 years ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯔꯛꯑꯦ MNC ꯀꯝꯄꯅꯤ ꯈꯔꯗ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩ ꯃꯇꯝ ꯈꯔ ꯇꯧꯖꯔꯝꯃꯦ ꯑꯗꯣ ꯑꯩ ꯃꯐꯝꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛꯀ ꯁ꯭ꯇꯥꯔꯠꯑꯞ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ 4-wheeler 3-wheeler 2-wheeler ꯁ꯭ꯄꯤꯌꯔ ꯄꯥꯔꯠꯁꯨ ꯌꯣꯜꯂꯒ ꯑꯃꯨꯛ ꯁꯥꯔꯚꯤꯁꯤꯡꯁꯨ ꯑꯃꯨꯛ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯁꯤꯅ ꯑꯃꯨꯛ ꯖꯣꯕ ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯁꯦꯜꯐ ꯔꯤꯂꯥꯏꯟ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯣꯏꯅ ꯆꯠꯄꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯗꯣ ꯑꯣꯏꯅ ꯁꯛꯁꯦꯁꯐꯨꯜꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨꯅ ꯚꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯃꯇꯨꯡꯗ ꯂꯥꯛꯑꯁꯦ ꯍꯣꯏ ꯚꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯒ ꯐꯝꯃꯤꯟꯅꯔꯤꯕꯒꯤ ꯃꯦꯟ ꯔꯤꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯅꯦ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯁꯤꯅꯔꯤꯑꯣ ꯃꯌꯥꯝ ꯃꯈꯜ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯅꯩꯅꯅꯕꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯒꯗꯤ ꯂꯩꯔꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯄꯦꯇꯔꯟꯒꯨꯝꯕ ꯑꯗꯩꯗꯤ ꯆꯥꯏꯜ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯃꯇꯝꯗ ꯍꯩꯇꯕ ꯑꯗꯒꯤꯗꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯋꯥꯈꯜꯗꯁꯨ ꯍꯧꯖꯤꯛꯁꯦ ꯀꯅꯥꯝꯇꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯊꯕꯛ ꯑꯃ ꯇꯧ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯏꯟꯁꯤꯁ ꯇꯧꯔꯀꯥꯟꯗ ꯂꯩꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯗꯥꯏꯅꯥꯃꯤꯛꯀꯤ ꯅꯦꯆꯔ ꯃꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯕ ꯄꯣꯠ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯅꯕꯅ ꯁꯤꯟꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯏꯟ ꯑꯃꯇꯪ ꯅꯍꯥꯁꯤꯡꯅꯁꯨ ꯑꯗꯒꯤꯗꯤ ꯑꯍꯟꯁꯤꯡꯅꯁꯨ ꯇꯥꯅꯤꯡꯒꯗꯕ ꯄꯣꯏꯟ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇꯒꯤ ꯍꯧꯔꯀꯥꯟꯗ ꯄꯦꯔꯦꯟꯁ ꯈꯨꯗꯤꯡꯃꯛꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯃꯤ ꯃꯆꯥꯗꯤ ꯐꯥꯔꯁ ꯇꯥꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛꯁꯤ ꯌꯦꯡꯉꯣ ꯕꯦꯔꯦꯡ ꯕꯦꯔꯦꯡ ꯄꯥꯏ ꯃꯤ ꯃꯆꯥꯗꯤ ꯏꯪꯂꯤꯁꯀꯤ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯣ ꯃꯤ ꯃꯆꯥꯗꯤ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯊꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯈꯔ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯀꯥꯟꯗ ꯃꯤꯒꯤꯗꯤ ꯕꯥꯏꯛ ꯂꯩꯈ꯭ꯔꯦ ꯃꯤꯒꯤꯗꯤ ꯀꯥꯔ ꯂꯩꯈ꯭ꯔꯦ ꯃꯤꯒꯤꯗꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯨꯗ ꯊꯥꯏ ꯃꯤꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯃꯤ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯒꯤ ꯁꯤꯅꯔꯤꯑꯣ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯎꯏꯕ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯁꯤꯗ ꯃꯤ ꯃꯆꯥꯗꯤ ꯑꯗꯨ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯈꯔ ꯆꯥꯎꯈꯠꯂꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯈꯜꯂꯀꯥꯟꯗ ꯃꯤ ꯃꯃꯥ ꯃꯄꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄꯁꯤ ꯇꯣꯏꯅ ꯇꯥꯏ ꯑꯗ ꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯣ ꯀꯔꯝꯕ ꯑꯁꯣꯏꯕ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯌꯥꯝꯅ ꯇꯦꯜꯂꯛꯄ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯁꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣ ꯈꯔꯁꯤꯗ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯊꯝꯖꯒꯦꯅ ꯇꯧꯕꯅꯦ ꯍꯣꯏ ꯑꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯈꯪꯕ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯪꯗꯕꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯌꯥꯅꯕ ꯁꯤꯅꯔꯤꯑꯣꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯀꯟꯁꯇ꯭ꯔꯛ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯕꯤꯟ ꯁꯤꯁꯦ
ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯄꯥ ꯃꯆꯥ ꯂꯩꯅꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯅꯒꯗꯕ ꯔꯤꯂꯦꯁꯟ ꯊꯥꯏꯅ ꯑꯩꯈꯣꯏꯅ 10 years ꯌꯥꯝ ꯂꯥꯞꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯇꯥꯔꯒꯁꯨ 10 yearsꯇ ꯂꯩꯔꯝꯕ ꯆꯠꯅꯕꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯡꯕꯨꯗꯣ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛ ꯎꯕ ꯐꯪꯗ꯭ꯔꯦꯕ ꯌꯥꯝ ꯂꯥꯞꯅ 500 years back ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄꯦꯌꯔ ꯇꯧꯗꯕꯤꯗ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ ꯇꯧ ꯇꯥꯔꯒꯁꯨ ꯌꯥꯝ ꯗꯦꯕꯂꯞꯃꯦꯟꯅꯦꯕꯨꯗꯤ ꯍꯥꯏꯔꯒꯁꯨꯀꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯅꯦꯗꯤ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯀꯜꯆꯔ ꯀꯥꯎꯊꯣꯛꯄꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯎꯕ ꯐꯪꯉꯦꯕꯀꯣ ꯁꯤꯗꯒꯤ ꯌꯥꯝ ꯁꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯏꯁꯥꯒꯤ ꯀꯜꯆꯔꯁꯦ ꯁꯤꯁꯨ ꯌꯣꯛꯈꯠꯀꯗꯕꯅꯤ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯜꯂꯛꯏꯕ ꯁꯤꯁꯦ ꯁꯤꯁꯨ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯦꯂꯥꯏꯟ ꯇꯧꯔꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯄꯦꯔꯦꯟꯇꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯆꯥ ꯈꯛꯇꯁꯨ ꯁꯣꯏꯕ ꯑꯣꯏꯔꯣꯏ ꯁꯣꯏꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯩꯁꯨ ꯑꯦꯛꯁꯄꯔꯠꯃꯛꯇꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯏꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯂꯥꯟꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯣ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯂꯧꯁꯟꯖꯒꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯄꯦꯇꯔꯟꯁꯦ ꯕꯣꯔꯃꯦꯟꯁ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜ ꯑꯩꯈꯣꯏꯒꯤꯀꯣ ꯃꯥꯒꯤ ꯁꯤꯁꯦ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁ ꯗꯥꯏꯅꯥ ꯕ꯭ꯔꯣꯃꯦꯟꯅ ꯃꯥꯒꯤ ꯄꯤꯕꯅꯦꯕ ꯑꯍꯥꯟꯕꯗ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯁ ꯁ꯭ꯇꯥꯏꯜꯁꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯅꯩꯌꯦꯕꯀோ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯉꯥꯡꯁꯤ ꯂꯣꯏꯅꯕꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯤ ꯑꯣꯄꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯣꯄꯟ ꯑꯣꯏꯕ ꯍꯥꯏꯔꯒ ꯃꯔꯛ ꯊꯠꯅ ꯈꯤꯇꯪ ꯊꯥꯖꯍꯧꯒꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯁꯨꯝ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯒꯦꯞ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛꯀ ꯒꯦꯞ ꯂꯩꯇꯕ ꯃꯤ ꯑꯃꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯗꯨꯅ ꯑꯐꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯐꯕ ꯂꯥꯛꯀꯗꯣꯏꯅꯦꯕ ꯅꯠꯇꯕꯤꯗ ꯑꯐꯠꯇꯕ ꯃꯤ ꯑꯃꯒꯤ ꯈꯨꯠꯇ ꯇꯥꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯐꯠꯇꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯐꯠꯇꯕ ꯂꯥꯏꯟ ꯑꯃꯗ ꯃꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤ ꯄꯣꯠꯁꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯃꯆꯥꯗꯨꯅ ꯑꯋꯥꯠꯄꯁꯤ ꯃꯦꯟꯁꯤꯟꯕꯗꯨꯅꯦꯕ ꯅꯦꯁꯦꯁꯔꯤ ꯃꯥꯅꯦ ꯑꯣꯏꯔꯤꯁꯦ ꯃꯥꯅꯦ ꯃꯆꯥꯗꯨꯅ ꯋꯥꯠꯂꯤꯁꯤ ꯀꯩꯅꯣꯁꯤ ꯃꯄꯥꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯁꯤꯅ ꯈꯪꯕ ꯉꯝꯗꯣꯏꯁꯦ ꯑꯣꯟꯂꯤ ꯊ꯭ꯔꯨ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯥꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡ ꯄꯦꯇꯔꯟ ꯍꯥꯏꯔꯤꯁꯦ ꯄꯦꯔꯦꯟꯇꯤꯡ ꯄꯦꯇꯔꯟꯁꯦ ꯃꯈꯜ ꯃꯔꯤꯅꯤꯀꯣ ꯃꯣꯏ ꯂꯩꯔꯤꯁꯦ ꯍꯣꯏ 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 ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯑꯗꯨꯒ ꯄꯔꯃꯤꯁꯤꯞ ꯑꯗꯨꯒ ꯍꯣꯏ ꯂꯥꯁꯇ ꯑꯟꯏꯟꯚꯣꯜꯕꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯚꯥꯏꯅ ꯍꯥꯏꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯠꯊꯕ ꯅꯦꯆꯔꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯁꯦ ꯃꯆꯥꯅ ꯍꯥꯏꯒꯦ ꯄꯤꯕ ꯑꯗꯒꯤꯗꯤ ꯃꯆꯥꯅ ꯇꯧꯕ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯑꯥꯎꯠꯀꯝꯗꯨꯗꯤ ꯃꯣꯏꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯄꯨꯁꯜꯂꯒ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕꯅꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯀꯩꯅꯣꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯩ ꯈꯟꯒꯦꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯉꯛꯇꯕꯁꯦ ꯑꯩ ꯏꯆꯥꯗ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯣꯏ ꯆꯠꯂꯦꯕ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯃꯥꯅ ꯐꯪꯍꯟꯕ ꯄꯣꯠꯁꯦ ꯑꯩꯅ ꯄꯤꯁꯜꯂꯀꯥꯟꯗ ꯃꯥꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯍꯦꯕꯤꯌꯔ ꯂꯥꯛꯀꯗꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯝꯕ ꯄꯔꯥ ꯇꯝꯈꯤꯗꯒꯦ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯋꯥꯠꯂꯤꯕꯅꯦꯕ ꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯨꯝꯕꯅꯦꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯅꯠꯇꯕꯤꯗ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯨꯚꯟ ꯑꯣꯏꯔꯕ ꯊꯤꯑꯣꯔꯤ ꯑꯃ ꯃꯁꯥꯒꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯕꯁꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯃꯨꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯨꯕ ꯃꯤ ꯈꯔ ꯈꯛꯅ ꯈꯪꯕꯒꯤ ꯃꯥꯅꯦ ꯋꯥꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯕꯨ ꯋꯥꯏꯂꯤ ꯑꯣꯏꯅ ꯈꯪꯕ ꯅꯠꯇꯦꯕ ꯃꯥꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡꯁꯦ ꯕꯦꯁ ꯁ꯭ꯇꯥꯏꯜꯅꯦꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯔꯤꯖꯅꯦꯕꯜ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯊꯝꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ IAS ꯐꯥꯎꯔꯛꯀꯅꯤꯅ ꯈꯜꯂꯒ IAS ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯗꯣꯔꯕꯅꯤ ꯀꯥꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯣꯜꯋꯦꯁ ꯀꯤꯜꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤꯅ ꯊꯝꯗꯕꯁꯨ ꯌꯥꯗꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤꯀꯣ ꯊꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯑꯕ ꯒꯨꯟ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯂꯤꯃꯤꯇꯦꯁꯟ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯑꯩꯈꯣꯏꯁꯦ ꯄꯦꯔꯦꯟ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯗꯒꯤ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯤꯅ ꯃꯥꯁꯤꯅ ꯀꯗꯥꯏꯋꯥꯏꯐꯥꯎ ꯌꯧꯅ ꯀꯥꯈꯠꯂꯛꯄ ꯉꯝꯃꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇꯕꯤꯗ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯗꯣ ꯗꯣꯛꯇꯔ ꯇꯝꯃꯨ ꯅꯠꯇ꯭ꯔꯒ IAS ꯊꯥꯎ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯄꯦꯔꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯥꯏꯜ ꯀꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯅꯦꯕ ꯅꯝꯐꯨꯗꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯏ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯅꯤꯅ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯥꯗ ꯌꯨꯝ ꯍꯥꯏꯕꯁꯦ ꯂꯩꯕꯅꯤꯅꯀꯣ ꯇꯧꯕꯇꯕꯨ ꯃꯁꯥꯅ ꯄꯥꯝꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯐꯅꯌꯥꯝ ꯆꯠꯆꯈꯤ ꯇꯥꯔꯁꯨ
ꯃꯥꯒꯤ ꯂꯥꯏꯟꯗꯨꯗ ꯑꯦꯛꯁꯦꯜ ꯑꯣꯏꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯌꯦꯡ ꯀꯣꯟꯅ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗꯁꯨ Fail, ꯔꯦꯕꯦꯂꯤꯌꯁ ꯑꯣꯏꯕ ꯅꯦꯆꯔ ꯑꯃ ꯊꯣꯛꯇꯣꯏꯅꯤ ꯅꯣꯏꯅ ꯍꯥꯏꯕꯗ ꯑꯩ ꯁꯤ ꯇꯧꯕꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯩ ꯁꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯥꯏꯅꯐꯝ ꯃꯐꯝꯁꯦ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯃꯥ ꯔꯤꯒ꯭ꯔꯦꯠ ꯌꯥꯝ ꯆꯥꯔꯛꯑꯅꯤꯀꯣ ꯑꯗꯒꯤ ꯃꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯌꯥꯝ ꯂꯣꯏꯅꯀꯥꯟꯗ ꯕꯤꯍꯦꯕꯤꯌꯔꯗ ꯆꯦꯟꯖ ꯌꯥꯝ ꯂꯥꯛꯑꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡꯁꯦ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯦꯔꯦꯟꯁ ꯑꯣꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯉꯥꯡꯈꯩ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯗ ꯀꯥꯟꯅꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯔꯒꯗꯤ ꯀꯥꯟꯅꯗꯣꯏꯁꯦ ꯍꯥꯏ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯊꯧꯅꯥ ꯌꯥꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤꯗ ꯏꯝꯄꯦꯛꯁꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯍꯥꯏꯕꯤꯌꯨ ꯀꯩ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯅ ꯋꯥꯠꯄꯁꯦ ꯀꯩꯅꯣ ꯃꯃꯥ ꯃꯄꯥꯁꯤꯅ ꯈꯪꯕꯅꯤꯅ ꯑꯋꯥꯠꯄꯁꯦ ꯃꯦꯟꯗꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯗ ꯃꯤ ꯑꯃ ꯈꯠꯅꯔꯝꯃꯦ ꯍꯥꯏꯔꯁꯦꯕꯀꯣ ꯃꯆꯥꯁꯤꯅ ꯁꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯅꯤꯁꯃꯦꯟ ꯄꯤꯗꯣꯏꯅꯦꯕ ꯃꯆꯥꯁꯤꯅ ꯆꯨꯝꯃꯝꯃꯦ ꯃꯥꯒꯤ ꯑꯆꯨꯝꯕꯗꯣ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔ ꯎꯠꯇꯣꯏꯅꯦꯕ ꯑꯣꯖꯥꯁꯤꯗ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯉꯥꯡꯁꯤꯅ ꯀꯩ ꯋꯥꯈꯜ ꯕꯤꯂꯤꯐ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯗꯥꯏꯗ ꯔꯤꯂꯥꯏ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯕꯤꯂꯤꯐ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯥꯖꯕ ꯄꯣꯠꯁꯦ ꯃꯃꯥ ꯃꯄꯥꯁꯤꯗ ꯃꯥꯅ ꯊꯥꯖꯕ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯇꯨꯔꯒꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯍꯨꯒꯠꯄꯤꯔꯛꯀꯅꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯗ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯦꯛꯁ ꯆꯥꯟꯁ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯅꯕꯒꯤ ꯑꯣꯞꯁꯟ ꯂꯩ ꯍꯥꯏꯅ ꯃꯥꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯟ ꯑꯣꯐ ꯗ ꯋꯥꯜꯗ ꯂꯦꯞꯄ ꯅꯠꯇꯕ ꯑꯗꯨꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯤ ꯂꯩꯈꯤꯕꯅ ꯃꯥꯁꯦ ꯀꯣꯟꯅ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯖꯣꯟ ꯑꯃꯗ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯏꯚꯟ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯦꯡꯅꯔꯛꯄꯗ ꯃꯗꯨꯗ ꯃꯥꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯃꯥ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯦꯁꯔꯁꯦ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯎꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯄꯤꯛꯄ ꯎ ꯑꯃ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯎꯒꯁꯦ ꯈꯣꯡꯕꯥꯟꯗ ꯐꯩꯗ ꯊꯝꯕꯗ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯥꯜꯂ ꯁꯥꯟꯅꯔꯛꯏꯀꯣ ꯑꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯏꯟꯆꯤ 2ꯗ ꯄꯥꯛꯄ 3ꯗ ꯄꯥꯛꯄ ꯎꯁꯦ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯊꯥꯔ ꯊꯝꯁꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯈꯜꯂꯣꯏꯕ ꯆꯠꯄ ꯉꯝꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯕ ꯀꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯎꯁꯦ ꯊꯥꯔ ꯊꯝꯕ ꯃꯇꯝꯗꯗꯤ ꯇꯥꯔꯤ ꯀꯣꯝ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨ ꯁꯣꯔꯣꯛ ꯃꯊꯛꯇ ꯉꯁꯥꯏ ꯎꯗꯤ ꯁꯦꯝ ꯁꯥꯏꯖꯅꯤ ꯁꯦꯝ ꯂꯦꯡꯅꯤ ꯑꯗꯨ ꯈꯣꯡꯕꯥꯟ ꯃꯊꯛꯇ ꯊꯝꯕ ꯃꯇꯝꯗꯗꯤ ꯃꯈꯥꯗ ꯇꯥꯈꯤꯅꯤ ꯈꯟꯕ ꯃꯇꯝꯗ ꯂꯥꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯈꯔ ꯂꯥꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯁꯣꯔꯣꯛ ꯃꯊꯛꯇ ꯊꯝꯕ ꯎꯗꯨꯗꯗꯤ ꯃꯤ ꯂꯣꯏ ꯂꯥꯟꯅꯦꯕ ꯑꯌꯥꯝꯕꯅ ꯂꯥꯟꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁꯇꯣ ꯑꯩ ꯇꯨꯔꯒꯁꯨ ꯁꯣꯔꯣꯛ ꯃꯊꯛꯇꯨꯗ ꯑꯗꯨꯝ ꯂꯦꯞꯇꯣꯔꯤꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯋꯥꯈꯜꯗꯨꯗ ꯀꯟꯐꯤꯗꯦꯟꯁꯇꯨ ꯂꯩꯕꯅꯤꯅ ꯃꯥ ꯆꯠꯄ ꯉꯝꯃꯦꯕ ꯑꯗꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯨꯝ ꯆꯠꯂꯝꯕꯗꯣ ꯈꯣꯡꯕꯥꯟ ꯃꯊꯛꯇ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏ ꯋꯥꯈꯜꯗ ꯃꯥ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯊꯕꯛꯅꯤ ꯁꯤꯅ ꯈꯣꯡꯕꯥꯟ ꯃꯊꯛꯇ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯩ ꯉꯁꯤꯗꯤ ꯉꯝꯅꯤꯅ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯞꯇꯣ ꯑꯗꯣꯝꯗ ꯆꯠꯈꯤꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯉꯁꯥꯏ ꯃꯁꯥꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯃꯛꯄꯁꯦ ꯑꯗꯨꯋꯥꯏꯗꯨꯗ ꯉꯝꯃꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯊꯦꯡꯅꯩ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯄ꯭ꯔꯕꯤꯟ ꯑꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯦ ꯁꯤꯒꯤ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯑꯩ ꯄꯣꯏꯟ 2-3 ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯕꯦꯇꯔ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯃꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯖꯁꯃꯦꯟ ꯌꯥꯝ ꯇꯧꯗꯕꯤꯗ ꯑꯣꯄꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯣꯏꯅ ꯐꯖꯅ ꯂꯣꯏꯅꯔꯕꯅꯤꯅ ꯑꯉꯥꯡꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯕ ꯍꯧꯔꯛꯑꯅꯤꯕꯀꯣ ꯈꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯂꯣꯏꯅꯔꯛꯑꯕꯅꯤꯅ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁꯇꯁꯨ ꯑꯦꯛꯁꯦꯜ ꯑꯣꯏꯔꯛꯄ ꯌꯥꯏꯑꯕ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯜ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯕꯨꯗꯤ ꯂꯩꯇꯦ ꯃꯤꯒꯤ IQ ꯈꯦꯠꯅꯕꯅꯤꯅꯀꯣ ꯑꯗꯣ ꯆꯥꯎꯆꯠꯇ ꯏꯟ ꯖꯦꯅꯔꯦꯜꯗ ꯑꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯉꯁꯥꯏꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯀꯥꯟꯗ ꯃꯤ ꯀꯤꯔꯛꯇꯕ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯛꯄ ꯊꯦꯡꯅꯕ ꯉꯝꯃꯛꯄ ꯑꯗꯒꯤ ꯑꯦꯅꯤ ꯐꯤꯜ ꯑꯃ ꯆꯠꯀꯥꯟꯗ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯀꯥꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯁꯥ ꯐꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯥꯗꯤ ꯄꯥꯈꯤꯕ ꯌꯥꯏ ꯁꯣꯟꯈꯤꯕ ꯌꯥꯏ ꯃꯁꯥ ꯐꯈꯤꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯁا ꯐꯕ ꯃꯤꯗꯨꯁꯨ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯗꯕ ꯃꯦꯆꯨꯔ ꯑꯣꯏꯗꯕ ꯃꯤ ꯂꯩꯔꯤꯅꯦꯕ ꯃꯁꯥ ꯄꯥꯕ ꯃꯤꯗꯁꯨ ꯃꯦꯆꯨꯔ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯁꯥ ꯐꯕ ꯃꯤꯅ ꯍꯤꯡꯉꯤꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯃꯤꯁꯨ ꯂꯩꯔꯤꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯃꯣꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯝꯄꯤꯇꯦꯟꯁꯁꯦ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯇꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯑꯣꯄꯟ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔ ꯈꯣꯠꯅꯔ ꯂꯣꯏꯅꯔꯕꯅꯤꯅ ꯐꯖꯅ ꯈꯪꯅꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯁꯣꯁꯤꯌꯦꯜ ꯀꯝꯄꯤꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯃꯤꯔꯛꯇ ꯇꯤꯜꯂꯛꯄ ꯃꯇꯝꯗ
ꯉꯁꯥꯏꯒꯤ ꯕꯕꯥ ꯀꯩꯅꯣꯝ ꯊꯦꯡꯅꯔꯛꯇꯥꯔꯁꯨ ꯉꯁꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯑꯃ ꯈꯠꯅꯕꯒꯤ ꯐꯨꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯅ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡꯗꯤ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯈꯔ ꯐꯨꯅꯕ ꯈꯠꯅ ꯆꯩꯅꯕ ꯃꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯕꯕꯥ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯐꯨꯔꯛꯏ ꯈꯣꯠꯂꯛꯏ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯐꯨꯔꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯅꯪ ꯈꯨꯠ ꯍꯟꯗ꯭ꯔꯤꯀꯥꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯔꯤꯅ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯈꯣꯠꯂꯨꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯥꯔꯗꯤ ꯑꯉꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯄꯤꯛꯏꯀꯥꯟꯗꯒꯤ ꯃꯥꯒꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜꯅꯦꯁꯨ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯁꯣꯁꯤꯌꯦꯜ ꯀꯝꯄꯤꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯗꯒꯤ ꯆꯍꯤꯗꯣ ꯍꯥꯏꯕꯗꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖꯔꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯉꯥꯡꯗꯨꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯑ ꯃꯇꯨꯡꯗ ꯍꯦꯟꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯔꯛꯄꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯀ ꯏꯆꯥꯈꯩꯗꯨꯅ ꯑꯃꯨꯛ ꯌꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯁꯤꯌꯦꯜ ꯀꯝꯄꯤꯇꯦꯟꯁꯁꯦ ꯐꯖꯅ ꯃꯣꯏꯁꯦ ꯑꯦꯛꯁꯦꯜ ꯑꯣꯏꯕ ꯉꯝꯃꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯕꯤꯍꯦꯕꯤꯌꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯜ ꯕꯤꯍꯦꯕꯤꯌꯔ ꯍꯥꯏꯁꯦ ꯃꯤꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯃꯤ ꯀꯥꯏꯅꯒ ꯉꯁꯥꯏꯒꯤ ꯇꯧꯗꯧꯕ ꯊꯕꯛꯁꯦ ꯃꯤ ꯃꯉꯥꯅ ꯇꯧꯗꯧꯕ ꯊꯕꯛꯁꯦ ꯑꯩ ꯑꯍꯟꯅꯤꯅ ꯏꯅꯥꯎꯄꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯗꯨꯝ ꯍꯥꯏꯔ ꯇꯧꯍꯜꯂꯣꯏꯗ ꯀꯥꯏ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯏꯟꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯟꯊꯣꯛꯄꯗꯨꯅ ꯀꯩꯗ ꯃꯥꯡꯖꯔꯤ ꯍꯥꯏ ꯀꯥꯟꯗ ꯁꯨꯝ ꯔꯤꯄꯤꯇꯦꯗꯂꯤ ꯁꯨꯝ ꯇꯧꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯇꯟ ꯇꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯄꯦꯇꯔꯟꯗ ꯑꯃꯨꯛ ꯀꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯁꯦ ꯄꯨꯂꯞꯅ ꯌꯨꯅꯥꯏꯇꯦꯠ ꯋꯤ ꯁ꯭ꯇꯦꯟ ꯗꯤꯚꯥꯏꯗꯦꯠ ꯋꯤ ꯐꯣꯜꯁꯨ ꯍꯥꯏꯅꯩꯀꯣ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄꯁꯤꯅꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯕꯤꯍꯦꯕꯤꯌꯔꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯃꯌꯥꯝꯕ ꯑꯣꯏꯒꯦꯔꯥ ꯃꯆꯟꯅꯨꯄꯤ ꯃꯅꯥꯎꯄꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯀꯥꯖꯤꯟ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯗ ꯉꯁꯥꯏꯒꯤ ꯒꯦꯞ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯨꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯛꯑꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯥꯟꯗ ꯑꯗꯨꯝ ꯌꯨꯝꯗ ꯇꯧꯕ ꯄꯣꯠꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯝ ꯑꯍꯟꯅꯁꯨ ꯍꯥꯏꯅꯕꯅꯤꯀꯣ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯗꯕ꯭ꯔꯥ ꯅꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯅꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯇꯧꯔꯛꯏꯁꯦ ꯅꯌꯨꯝꯗꯁꯨ ꯇꯧꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯀꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤꯀꯣ ꯚꯥꯏꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯀꯣ ꯑꯗꯨꯗ ꯑꯃꯨꯛꯀ ꯁꯦꯀꯦꯟ ꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯁꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯚꯥꯏ ꯁꯞꯄ꯭ꯂꯤꯃꯦꯟ ꯅꯪꯁꯨ ꯚꯥꯏ ꯅꯪꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯑꯦꯔꯤꯌꯥ ꯑꯣꯐ ꯑꯦꯛꯁꯄꯔꯇꯥꯏꯁ ꯑꯣꯏꯕꯅꯤꯅ ꯏꯇꯥꯎꯁꯨ ꯏꯟꯁꯥꯏꯠ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯃꯔꯛꯁꯤꯗꯀꯣ ꯑꯩꯁꯨ ꯑꯦꯛꯁꯄꯔꯠꯃꯛ ꯅꯠꯇꯕꯅꯤꯅ ꯚꯥꯏ ꯁꯣꯏꯈꯤꯕ ꯀꯩꯗꯧꯕ ꯉꯁꯤꯒꯤꯁꯨ ꯑꯗꯨꯝ ꯏꯕꯥꯅꯤ ꯗꯤꯁꯀꯁꯟ ꯑꯣꯏꯅ ꯇꯧꯅꯕꯅꯤꯗꯅ ꯑꯗꯣ ꯁꯨꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯔꯨꯜꯁ ꯉꯁꯥꯏꯒꯤ ꯅꯪ ꯄꯨꯡ ꯃꯉꯥꯗ ꯄꯨꯡ ꯃꯉꯥꯗ ꯍꯧꯒꯠꯀꯗꯕꯅꯤ ꯍꯧꯒꯠꯇ꯭ꯔꯗꯤ ꯐꯨꯒꯅꯤ ꯈꯠꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯈꯨꯄꯥꯛ ꯊꯥꯖꯤꯟꯒꯅꯤ ꯋꯥꯔꯤꯅꯤ ꯁꯤꯁꯦ ꯑꯉꯥꯡ ꯌꯥꯝ ꯀꯣꯛꯇ ꯌꯥꯝ ꯆꯨꯕ ꯄꯣꯠꯅꯦꯕ ꯁꯤꯁꯦ ꯍꯌꯦꯡ ꯑꯉꯥꯡꯁꯤꯅ ꯆꯥꯎꯔꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯍꯟꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛꯀ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯦ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯇꯤꯞꯇꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯦ ꯊ꯭ꯔꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯗꯅ ꯉꯁꯥꯏꯒꯤ ꯊ꯭ꯔꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯦꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯣꯄꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯃꯦꯟꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯁꯤꯗꯅ ꯑꯃꯨꯛ ꯊ꯭ꯔꯨ ꯐꯤꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯤꯍꯟꯕ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯄꯩꯁా ꯄꯤꯔꯣꯏ ꯑꯗꯩ ꯅꯪꯒꯤ ꯆꯥꯅꯕ ꯄꯩꯁా ꯄꯤꯔꯣꯏ ꯃꯉꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯗꯤꯐꯤꯁꯤꯠ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯄ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯤꯍꯟꯕ ꯕꯥꯎꯟꯗꯔꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯕꯃꯤꯁꯤꯞ ꯑꯣꯏꯒꯗꯕꯅꯤ ꯀꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯏꯟꯒꯗꯕꯅꯤ ꯃꯔꯝ ꯂꯩꯇꯦ ꯔꯤꯖꯟ ꯂꯩꯇꯦ ꯑꯩꯅꯕꯨ ꯍꯥꯏꯔꯤ ꯅꯪ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯆꯠꯈꯤꯕ ꯅꯝꯐꯨ ꯁꯥꯁꯟꯗ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯃꯥꯁꯦ ꯑꯉꯥꯡꯁꯤꯅ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯉꯥꯡꯁꯤ ꯑꯗꯨꯝ ꯏꯜꯂ ꯆꯠꯂꯝꯅꯦꯕ ꯑꯗꯣ ꯋꯥꯟꯁ ꯑꯉꯥꯡꯁꯤꯅ ꯏꯜꯂꯝꯕꯁꯤꯗꯒꯤ ꯃꯥꯁꯤ ꯃꯃꯥꯟꯅꯕ ꯑꯃ ꯄꯨꯜꯂꯛꯑꯦ ꯃꯃꯥꯟꯅꯕꯁꯤꯅ ꯑꯅꯧꯕ ꯄꯔꯁꯄꯦꯛꯇꯤቭ ꯊꯦꯡꯅꯕ ꯍꯧꯔꯛꯑꯅꯦꯕ ꯑꯗꯨꯒꯤ ꯋꯥꯟꯁ ꯊꯦꯡꯅꯕ ꯍꯧꯈꯤꯕ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡꯁꯤ ꯔꯦꯕꯤꯂꯤꯌꯁ ꯑꯣꯏꯕ ꯅꯦꯆꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕ ꯕꯕꯥ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯍꯥꯏꯗꯤ ꯑꯩ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯔꯣꯏꯕꯀꯣ ꯅꯣꯏ ꯃꯤꯅ ꯁꯤ ꯇꯧ ꯑꯩ ꯁꯤ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯇꯧꯕ ꯁꯨꯡ ꯉꯝꯃꯔꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯁ꯭ꯀꯨꯜꯗꯒꯤ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯦ ꯐꯦꯜ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯐꯨꯗꯣꯏꯅꯦꯕ ꯀꯔꯤꯒꯤ ꯐꯦꯜ ꯑꯣꯏꯔꯤꯅꯣ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ ꯔꯤꯖꯟ ꯂꯩꯇꯦꯕꯀꯣ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯁꯤꯗ ꯂꯥꯛꯇꯣꯏꯁꯤꯗꯗꯤ ꯐꯨꯗꯣꯏꯅꯦꯕ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯃꯤ ꯑꯃ ꯈꯠꯅꯔꯦ ꯀꯩꯒꯤ ꯃꯤ ꯈꯠꯅꯔꯤꯅꯣ ꯃꯥ ꯐꯨꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯥꯅ ꯄꯥꯎꯁꯤ ꯇꯝꯃꯝꯕꯁꯦ ꯁꯤꯅꯔꯤꯑꯣꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯃꯥ ꯄꯥꯎ ꯁꯨꯡꯇꯝ ꯇꯝꯃꯔꯣꯏꯕ ꯇꯝꯈꯤꯗ꯭ꯔꯥꯅꯦ ꯇꯝꯃꯔꯣꯏ ꯄꯥꯎ ꯇꯝꯗꯕꯁꯦ ꯊꯥꯖꯍꯧꯒꯦ ꯄꯥꯎ ꯇꯝꯗꯕꯁꯦ ꯁꯤꯗꯒꯤ ꯁꯣꯏꯕ ꯍꯧꯔꯕꯅꯦꯕ ꯃꯥꯅꯦ
ꯄꯥꯎ ꯇꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯂꯣꯠꯁꯤꯜꯂꯛꯑꯅꯤꯀꯣ ꯁꯤꯅ ꯂꯣꯠꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯑꯒ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯆꯨꯔꯨꯞ ꯊꯛꯄ ꯇꯂꯞ ꯆꯥꯕ ꯈꯩꯅꯤ ꯆꯥꯕ ꯍꯧꯔꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯦꯜ ꯄꯦꯇꯔꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯂꯩꯗꯅꯀꯣ ꯁꯦꯛꯆꯨꯋꯦꯜ ꯑꯦꯕ꯭ꯌꯨꯁ ꯀꯩꯀꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯕ ꯌꯥꯏꯑꯕ ꯁꯤꯁꯦ ꯂꯣꯠꯁꯤꯜꯂꯛꯑꯒ ꯑꯩꯅ ꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯒꯗꯤ ꯕꯕꯥꯍꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯔꯣꯏꯒꯦꯅ ꯈꯜꯂꯝꯅꯤꯅ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯆꯨꯁꯜꯂꯒ ꯂꯩꯈ꯭ꯔꯕꯅꯦꯕ ꯈꯪꯍꯟꯗꯕꯁꯤꯅꯦꯕ ꯃꯥꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯈꯪꯍꯟꯗꯕꯁꯤꯅꯦꯕ ꯈꯪꯍꯟꯗꯕꯤꯗ ꯃꯥꯅ ꯈꯪꯍꯟꯗꯕꯤꯗ ꯇꯧꯕ ꯄꯣꯠꯇꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯦꯗꯣ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯏꯃꯨꯡꯁꯦ ꯀꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯆꯤꯡꯅꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛꯀ ꯃꯆꯥꯁꯦ ꯊꯥꯖꯔꯔꯣꯏꯕ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯂꯥꯛꯑꯅꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯑꯗꯨ ꯑꯃꯒ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗꯅꯕꯨ ꯑꯃꯨꯛꯀ ꯂꯤꯇꯜ ꯏꯃꯣꯁꯅꯦꯜ ꯋꯥꯔꯝꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯍꯩꯇꯕ ꯑꯗꯒꯤ ꯃꯇꯝ ꯐꯪꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯅꯤ ꯑꯣꯐꯤꯁ ꯍꯜꯂꯛꯏꯅꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯄ ꯐꯤꯁꯇꯤ ꯄꯤꯕ ꯑꯗꯒꯤ ꯑꯗꯨꯝ ꯂꯩꯒꯗꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯂꯩꯕ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯄꯤꯗꯤ ꯄꯤꯕꯀꯣ ꯑꯗꯨꯒ ꯃꯆꯥꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ 10ꯗꯪ ꯑꯣꯏꯔꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯑꯦꯕ꯭ꯔꯤꯗꯦ ꯑꯣꯏꯇꯥꯔꯦ ꯃꯤꯅꯠ 10ꯗꯪ ꯑꯣꯏꯇꯥꯔꯦ ꯐꯪꯉꯒꯅ 30 ꯃꯤꯅꯠ 1 ꯑꯋꯥꯔ ꯑꯣꯏꯔꯁꯨ ꯌꯥꯏ ꯄꯨꯡ 2 ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯄꯥ ꯃꯆꯥ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯗꯣ ꯅꯪꯒꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯦꯛꯖꯥꯝꯗꯣ ꯍꯩꯗꯣꯛꯑꯕ꯭ꯔꯥ ꯑꯗꯒꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯅꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯥꯗꯣꯗꯤ ꯀꯩ ꯑꯣꯏꯒ꯭ꯔꯦ ꯃꯥꯗꯤ ꯀꯩ ꯑꯣꯏꯅꯕ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤቭ ꯃꯥꯒꯤ ꯀꯩ ꯂꯩꯒꯦ ꯅꯪꯒꯤꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯅꯪꯒꯤ ꯀꯩ ꯄꯥꯝꯃꯤ ꯈꯣꯠꯂꯤꯒ ꯍꯥꯏꯔꯒ ꯏꯟꯇ꯭ꯔꯣꯁꯄꯦꯛꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯉꯁꯥꯏꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯦꯞ ꯂꯩꯔꯛꯑꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯣꯊꯣꯔꯤꯇꯦꯇꯤꯞꯀꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯅ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯒꯤ ꯃꯥꯡꯖꯕꯗꯨꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅꯀꯣ ꯂꯤꯇꯜ ꯏꯃꯣꯁꯅꯦꯜ ꯋꯥꯔꯝ ꯑꯣꯏꯔꯛꯄꯒꯤ ꯃꯥꯡꯖꯕꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯗꯨꯒ ꯄꯣꯠꯁꯦ ꯑꯃꯨꯛꯀ ꯃꯔꯛꯇ ꯑꯍꯨꯝ ꯀꯅꯦꯛꯇꯤꯡ ꯄꯣꯏꯟ ꯑꯝꯇꯪ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯚꯥꯏ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯚꯥꯏ ꯄꯣꯏꯟ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯁꯤꯗ ꯚꯥꯏ ꯅꯪ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯕꯤꯀꯣꯁ ꯑꯥꯏ ꯁꯦꯠ ꯁꯣ ꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅ ꯇꯧꯒꯗꯕꯅꯤ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯔꯤꯖꯟ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯀꯔꯤꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯂꯩꯇꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯣꯅꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯖꯕ ꯋꯥꯅꯤ ꯕꯕꯥ ꯍꯥꯏꯕ ꯋꯥꯅꯤ ꯃꯃꯥ ꯍꯥꯏꯕ ꯋꯥꯅꯤ ꯕꯕꯥ ꯃꯃꯥꯐꯥꯎ ꯗꯤꯚꯣꯔꯁ ꯇꯧꯕ ꯌꯥꯎꯔꯤꯅꯦꯕ ꯗꯤꯚꯣꯔꯁ ꯍꯥꯏꯁꯦ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯏꯆꯥꯗꯣ ꯐꯅ ꯅꯨꯡꯁꯤꯕ ꯏꯆꯥꯗꯣ ꯏꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯤꯜꯂꯒ ꯊꯝꯕ ꯌꯥꯎꯔꯤꯅꯦꯕ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯦ ꯂꯩꯔꯝꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯈꯠꯂꯛꯏꯅꯦꯕ ꯃꯔꯝꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅ ꯀꯌꯥꯝ ꯌꯥꯝ ꯋꯥꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯣꯟ ꯊꯣꯛꯄ ꯍꯩꯕ ꯅꯠꯇꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯃꯥꯡꯕ ꯁꯦꯡꯉꯛꯏꯅꯤ ꯑꯗꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯣ ꯇꯨꯝꯗꯕ ꯀꯌꯥ ꯑꯗꯒꯤ ꯆꯥꯗꯕ ꯀꯌꯥ ꯇꯧꯔꯒ ꯌꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯌꯣꯛꯂꯛꯏꯕ ꯏꯆꯥꯗꯨꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯥꯏꯕ ꯈꯣꯠꯄ ꯐꯃꯨꯡꯗꯩ ꯍꯧꯒꯠꯄ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄꯁꯦ ꯁꯤꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯤꯁꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯍꯣꯏ ꯃꯌꯥꯝꯗ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦ ꯃꯔꯝ ꯃꯤꯒꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯄꯥꯟꯗꯝ ꯂꯩꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯂꯤ ꯌꯦꯡꯕꯗꯗꯤ ꯃꯣꯔꯦꯜꯂꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯞꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯁꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯍꯥꯏꯗꯨꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯁꯦꯅ ꯍꯪꯕ ꯃꯇꯝꯁꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯗ ꯁ꯭ꯀꯨꯜ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯑꯗꯨꯝ ꯃꯍꯧꯁꯥꯅꯦꯕ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯈꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯣꯖꯥ ꯑꯣꯏꯔꯤꯁꯦ ꯈꯨꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯦꯔꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯈꯨꯝꯒꯗꯕꯅꯦꯕ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯃꯦꯔꯤꯠꯅ ꯁꯤꯅꯤ ꯗꯤꯃꯦꯔꯤꯠꯅ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯥꯎꯠꯀꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛꯀ ꯍꯥꯏꯗꯣꯔꯛꯀꯅꯦꯕ ꯄꯣꯠꯁꯦ ꯍꯪꯉꯛꯀꯅꯦꯕ ꯀꯣꯏꯁꯟꯁꯦ ꯅꯠꯇꯕꯤꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯐꯨꯔꯛꯀꯅꯤ ꯅꯪ ꯄꯩꯁꯥ ꯄꯤꯔꯔꯣꯏ ꯅꯪ ꯍꯌꯦꯡꯗꯩ ꯀꯩ ꯄꯨꯕ ꯌꯥꯔꯔꯣꯏ ꯌꯨꯝ ꯆꯪꯉꯛꯀꯅꯣ ꯅꯪ ꯆꯥꯛ ꯆꯥꯔꯒꯅꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯝꯁꯤꯟꯈꯤꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯏꯃꯣꯁꯟꯁꯦ ꯅꯝꯁꯤꯟꯈ꯭ꯔꯒꯗꯤ ꯌꯥꯝ ꯕꯦꯔꯥꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯕꯣꯗꯤꯒꯤ ꯄꯥꯔꯠꯇ ꯁꯣꯛꯄꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯁ꯭ꯀꯦꯟ ꯀꯩꯀꯥ ꯈꯔ ꯂꯧꯔꯒ ꯁ꯭ꯇꯤꯆ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯁꯦ ꯃꯦꯗꯤꯀꯦꯜ ꯐꯤꯜꯁꯦ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇꯦꯀꯣ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ
ꯎꯗꯕ ꯄꯣꯠꯇ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯕ꯭ꯔꯦꯟꯒꯤ ꯄꯣꯠ ꯏꯃꯣꯁꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯗꯗꯤ ꯁꯣꯛꯅ ꯎꯕꯗꯤ ꯅꯠꯇꯕ ꯃꯤꯁꯦ ꯅꯣꯛꯑꯒ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯂꯤꯡꯀꯤꯟ ꯄꯥꯔꯛꯀꯤ ꯐ꯭ꯔꯟꯃꯦꯟ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯃꯤꯡꯗꯤ ꯀꯥꯎꯔꯦ ꯆꯦꯁꯇꯔ ꯕꯦꯅꯤꯡꯇꯟꯅ ꯂꯩꯈꯤꯗꯦ ꯆꯦꯁꯇꯔ ꯕꯦꯅꯤꯡꯇꯟꯁꯦ ꯐꯦꯝ ꯂꯩꯔꯤꯅꯤ ꯄꯩꯁꯥ ꯄꯥꯏꯔꯤꯅꯤ ꯂꯣꯏꯅꯃꯛ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯥꯁꯦ ꯂꯩꯔꯤꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯒ ꯃꯥ ꯁꯨꯁꯥꯏꯠ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯝꯁꯟꯗꯕꯤꯗ ꯇꯧꯍꯜꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯑꯍꯥꯟꯕꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯔꯤꯖꯟ ꯄꯤꯕ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯑꯌꯥꯕꯁꯦ ꯑꯗꯨꯝ ꯄꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯕꯕꯥ ꯑꯩ ꯃꯃꯥ ꯑꯩꯒꯤ ꯑꯍꯟ ꯑꯣꯏꯇꯥꯔꯁꯨꯅꯦ ꯕꯕꯥ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯅꯣꯡꯃꯩꯀꯣ ꯁꯨꯃꯥꯏꯅ ꯃꯤꯅꯠ ꯃꯉꯥ ꯇꯔꯥ ꯌꯨꯝꯒꯤ ꯐꯅꯌꯥꯝ ꯊꯕꯛ ꯆꯤꯟ ꯇꯥꯔꯁꯨ ꯑꯩ ꯀꯥꯏꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯐꯦꯛꯇꯨꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯚꯥꯏ ꯅꯪꯒꯤꯁꯨ ꯏꯟꯁꯥꯏꯠ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯚꯥꯏꯅꯁꯨ ꯏꯟꯁꯥꯏꯠꯇꯣ ꯑꯗꯨꯝ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯃꯔꯤ ꯈꯥꯏꯗꯣꯛꯑꯝꯃꯦ ꯀꯗꯥꯏꯗꯅꯣ ꯕꯥꯎꯟꯗꯔꯤꯁꯦꯅ ꯇꯁꯦꯡꯅ ꯍꯪꯉꯛꯑꯒꯗꯤ ꯕꯥꯎꯟꯗꯔꯤꯁꯦ ꯁꯤꯅ ꯗꯤꯁꯇꯤꯡꯁꯟꯅꯦꯅ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯃꯣꯏꯕ ꯍꯥꯏꯗꯤ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯗꯤꯐꯤꯁꯤꯠꯁꯦ ꯄꯩꯁꯥꯅ ꯃꯦꯟꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟ ꯋꯥꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯄꯩꯁꯥꯅ ꯃꯦꯟꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯄꯦꯔꯦꯟꯁꯤꯡꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯇꯥꯔꯗꯤ ꯑꯟꯏꯟꯚꯣꯛꯇꯣ ꯇꯥꯗꯣꯏꯅꯦꯕ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟꯁꯨ ꯂꯩꯇꯕ ꯑꯋꯥꯠꯄꯁꯨ ꯄꯤꯕ ꯉꯝꯗꯕ ꯑꯗꯨ ꯂꯥꯁꯀꯤꯗꯣ ꯇꯥꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟꯁꯤꯅ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡ ꯑꯃ ꯑꯣꯏꯒꯗꯕꯗꯒꯤ ꯁꯝ ꯃꯇꯝ ꯈꯔꯈꯛ ꯐꯪꯕꯗꯁꯨ 10 minutes 20 minutes or 1 minute 1 hour ꯈꯥꯏꯗꯣꯛꯄ ꯍꯥꯏꯁꯦ ꯌꯥꯗꯤ ꯌꯥꯕ ꯄꯣꯠꯅꯦꯕ ꯑꯌꯨꯛꯀꯤ ꯇꯨꯝ ꯍꯧꯒꯠꯄꯗ ꯍꯧꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯕ꯭ꯔꯁ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯁ꯭ꯀꯨꯜ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯃꯉꯥꯏꯔꯦ ꯍꯜꯂꯛꯄꯗꯨꯗ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜꯗ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯔꯤ ꯀꯩꯗꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯆꯨꯋꯦꯁꯟꯗꯨ ꯑꯩꯒꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ ꯑꯗꯣ ꯃꯥꯒꯤ ꯑꯦꯛꯖꯥꯝꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯤꯅꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯄꯥꯎꯅ ꯍꯥꯏꯒꯗꯧꯅꯤ ꯑꯗꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯅꯕ ꯃꯦꯇꯔꯤꯌꯦꯜ ꯁꯤ ꯆꯪꯉꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯆꯥꯁꯦ ꯃꯥꯁꯦ ꯈꯔ ꯈꯪꯉꯛꯑꯅꯤꯅ ꯈꯔ ꯆꯥꯎꯈꯠꯂꯀꯥꯟꯗ ꯑꯉꯥꯡꯁꯤꯅ ꯄꯥꯝꯃꯤꯁꯦ ꯕꯥꯏꯑꯣꯂꯣꯖꯤ ꯄꯥꯝꯃꯤ ꯃꯦꯠꯁ ꯄꯥꯝꯃꯤ ꯐꯤꯖꯤꯛꯁ ꯄꯥꯝꯃꯤ ꯑꯥꯔꯠꯁ ꯄꯥꯝꯃꯤ ꯃꯥ ꯈꯪꯉꯅꯤ ꯁꯩꯔꯦꯡ ꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯃꯥꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯍꯟꯒꯦ ꯒ꯭ꯔꯣ ꯇꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯕ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯅꯕ ꯄꯣꯠꯁꯦ ꯃꯄꯥꯁꯤꯅ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤ ꯃꯃꯥꯁꯤꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯞꯆꯤꯟꯗꯕꯤꯗ ꯃꯆꯥꯁꯤꯅ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯈꯪꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯄꯩꯁꯥꯗꯣ ꯃꯆꯥꯁꯤꯅ ꯄꯤꯌꯣ ꯍꯥꯏꯔꯒꯗꯤ ꯄꯤꯗꯣꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯕꯥꯏꯑꯣꯂꯣꯖꯤ ꯄꯥꯝꯃꯤꯔꯥ ꯐꯤꯖꯤꯛꯁ ꯄꯥꯝꯃꯤꯔꯥ ꯀꯦꯃꯦꯁꯇ꯭ꯔꯤ ꯄꯥꯝꯃꯤꯔꯥ ꯀꯩꯝ ꯈꯪꯗꯦ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯐꯤꯖꯤꯛꯁꯀꯤ ꯑꯣꯔ ꯕꯥꯏꯑꯣꯒꯤ ꯑꯩ ꯁꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯂꯩꯒꯦ ꯒꯥꯏꯗ ꯂꯩꯒꯦ ꯒꯥꯏꯗ ꯑꯃꯗ ꯂꯨꯄꯥ 3,000 ꯄꯤ ꯐꯤꯖꯤꯛꯁꯅ ꯀꯦꯃꯦꯁꯇ꯭ꯔꯤꯅ ꯕꯥꯏꯑꯣꯅ 3 ꯂꯩꯕꯗ ꯂꯨꯄꯥ 10,000 ꯆꯪꯅꯤꯅ ꯍꯥꯏꯔꯦ ꯃꯄꯥꯗꯨꯅ ꯄꯤꯔꯦ 10,000ꯁꯦ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ 10,000ꯗꯣ ꯃꯥ ꯍꯧꯖꯤꯛ ꯒꯥꯏꯗ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯂꯩꯗꯣꯏꯅꯣ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯈꯪꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯄꯣꯠꯇꯣ ꯁꯤꯅꯔꯤꯑꯣꯗꯣ ꯉꯁꯥꯏ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟꯗ ꯄꯩꯁꯥꯅ ꯗꯤꯐꯤꯁꯤꯠꯇꯣ ꯃꯦꯟꯅ ꯑꯣꯟꯅꯔꯛꯄꯗꯨꯅ ꯉꯁꯥꯏ ꯄꯣꯠꯁꯦ ꯃꯣꯔꯦꯜ ꯚꯦꯂꯨ ꯀꯥꯏꯈꯤꯅꯕ ꯑꯗꯒꯤꯗꯤ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨꯋꯥꯏ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯦꯕ ꯅꯥꯀꯟ ꯑꯃꯗ ꯑꯁꯣꯏꯕ ꯂꯝꯕꯤꯗꯣ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯚꯥꯏ ꯑꯩꯁꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯚꯥꯏ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯏꯠꯇꯨꯁꯨ ꯑꯗꯨꯝ ꯚꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯅꯤꯡꯉꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯦ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯤ ꯃꯥꯒꯤ ꯏꯐꯦꯛꯁꯦ ꯑꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯚꯥꯏ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯀꯤꯕ ꯍꯧꯔꯛꯑꯅꯦꯕ ꯑꯉꯥꯡꯁꯤꯅ ꯀꯤꯗꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯍꯧꯖꯤꯛꯀꯥꯟ ꯄꯦꯔꯦꯟꯇꯤꯡꯗ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯒ ꯁꯣꯁꯥꯏꯇꯤꯗ ꯊꯦꯡꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯆꯥꯁꯦ ꯃꯄꯥ ꯃꯃꯥ ꯀꯤꯍꯟꯒꯗꯕꯅꯦꯅ ꯃꯆꯥꯅ ꯃꯄꯥ ꯃꯃꯥꯁꯦ ꯀꯤꯍꯟꯒꯗꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯏꯕ ꯄꯣꯠꯅꯦꯕ ꯀꯤꯍꯟꯕ ꯍꯥꯏꯁꯦ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯀ ꯀꯤꯍꯟꯕ ꯍꯥꯏꯕ ꯄꯣꯠꯀꯁꯨ ꯌꯥꯝ ꯊꯤꯅ ꯑꯃꯨꯛ ꯈꯦꯠꯅꯈ꯭रेꯕ ꯀꯤꯍꯟꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯩ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯗꯤꯁꯤꯄ꯭ꯂꯤन ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟꯗꯣ ꯂꯩ ꯇꯥꯔꯒꯗꯤ ꯀꯤꯍꯟꯕ ꯀꯔꯤꯝꯇ ꯀꯤꯍꯟꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯋꯥꯔꯗꯁꯦ ꯑꯦꯛꯖꯤꯁ ꯑꯗꯨꯝ ꯇꯧꯍꯟꯗꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯕꯕꯥꯁꯦ ꯁꯤꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯈꯪꯉꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯐꯤꯌꯔꯐꯨꯜ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯅꯝꯊꯔꯕꯅꯤꯅ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯁꯤꯗꯗꯤ ꯃꯥꯁꯦ ꯅꯝꯊꯔꯕꯅꯤꯅ ꯑꯉꯥꯡꯁꯦ ꯀꯤꯔꯛꯑꯅꯤꯀꯣ ꯀꯤꯕ ꯍꯧꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯏꯃꯣꯁꯟ ꯂꯣꯠꯁꯜꯂꯛꯑꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯤቭ ꯑꯣꯏꯔꯔꯣꯏ ꯑꯗꯒꯤꯗꯤ ꯚꯥꯏ ꯉꯁꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯣꯏꯕꯒꯤ ꯁ꯭ꯇꯦꯞ
ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯣ ꯁꯦꯜꯐ ꯏꯁꯇꯤꯝꯁꯦ ꯂꯣ ꯁꯦꯜꯐ ꯏꯁꯇꯤꯝꯁꯦ ꯀꯩꯅꯣꯅ ꯍꯥꯏꯖꯔꯀꯥꯟꯗ ꯃꯩꯇꯩꯒꯤ ꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯈꯪꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯔꯤꯝ ꯚꯦꯂꯨ ꯂꯩꯖꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯚꯦꯂꯨꯂꯦꯁ ꯑꯣꯏꯔꯛꯄ ꯍꯣꯞꯂꯦꯁ ꯑꯣꯏꯔꯛꯄ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯑꯩ ꯍꯤꯡꯉꯅ ꯀꯥꯟꯅꯔꯔꯣꯏꯗ ꯑꯩ ꯁꯤꯈꯤꯕꯅꯤꯅ ꯐꯔꯅꯤꯗ ꯃꯤꯒꯤ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯕꯥꯏꯛ ꯊꯧꯕ ꯑꯗꯒꯤ ꯄꯩꯈꯥ ꯄꯥꯁ ꯇꯧꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯥꯈꯤꯕ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝꯅ ꯑꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧ ꯂꯩꯕ ꯃꯤꯅ ꯋꯥꯏꯅꯤ ꯃꯔꯁꯤꯗꯤꯁ ꯑꯃ ꯊꯧ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯀꯝꯄꯦꯔꯤꯖꯟꯗ ꯑꯗꯨꯝ ꯍꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄ ꯑꯗꯨꯅ ꯏꯁꯥꯁꯦ ꯁꯣꯟꯊꯔꯛꯑꯒꯗꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗꯁꯨ ꯁꯣꯏꯔꯛꯑꯅꯤ ꯄ꯭ꯂꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯂꯣ ꯁꯦꯜꯐ ꯏꯁꯇꯤꯝꯁꯦ ꯉꯁꯥꯏꯒꯤ ꯃꯁꯥꯅ ꯃꯁꯥ ꯊꯥꯖꯗꯕꯁꯤ ꯀꯥꯟꯅꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯥꯖꯗꯕꯁꯦ ꯚꯥꯏ ꯃꯥꯅ ꯍꯥꯏꯖꯒꯦꯕꯀꯣ ꯊꯥꯖꯗꯕꯃꯛꯇꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯁꯥꯅ ꯃꯁꯥꯁꯦ ꯍꯟꯊꯖꯅ ꯑꯩ ꯑꯗꯨ ꯄꯣꯠꯇꯣ ꯍꯥꯏꯔꯒꯦꯕ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯕꯤꯂꯤꯐ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯃꯁꯥꯁꯦ ꯃꯥꯁꯦ ꯀꯣꯝꯄꯤꯇꯦꯟꯁ ꯑꯣꯏꯕ ꯄꯔꯁꯟ ꯑꯃꯅꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯊꯕꯛꯁꯦ ꯌꯥꯗ꯭ꯔꯁꯨ ꯁꯣꯏꯔꯁꯨ ꯑꯩꯅ ꯉꯝꯅꯕ ꯁꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯕꯤꯂꯤꯐꯇꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯗꯤ ꯃꯥꯅꯦ ꯆꯨꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯟꯖꯥꯏꯇꯤꯁꯦ ꯚꯥꯏ ꯑꯦꯟꯖꯥꯏꯇꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯑꯦꯟꯖꯥꯏꯇꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯐꯤꯌꯔꯐꯨꯜ ꯀꯤꯔꯛꯑꯅꯤꯀꯣ ꯃꯁꯥꯁꯦ ꯚꯦꯂꯨꯂꯦꯁ ꯂꯩꯔꯛꯑꯔꯣꯏꯀꯣ ꯃꯥꯁꯦ ꯚꯦꯂꯨ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯋꯥꯈꯜꯁꯦ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯤꯡꯁꯦ ꯃꯌꯥꯝ ꯂꯥꯛꯑꯅꯦꯕ ꯊꯣꯠꯁꯦ ꯃꯥꯒꯤ ꯊꯣꯠꯁꯦ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯍꯌꯦꯡꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯇꯣꯏꯅꯣ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯃꯥꯁꯦ ꯐ꯭ꯌꯨꯆꯔ ꯎꯔꯛꯑꯔꯣꯏꯕ ꯑꯃꯨꯛꯀ ꯐ꯭ꯌꯨꯆꯔꯒꯤ ꯑꯃꯨꯛꯀ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯇꯁꯦꯡꯕꯗꯤ ꯄꯥꯁꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯈꯟꯖꯟꯕ ꯀꯥꯟꯅꯗꯦꯕꯀꯣ ꯐ꯭ꯌꯨꯆꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯒꯗꯕꯅꯤ ꯈꯟꯗꯕ ꯌꯥꯗꯦ ꯃꯤꯑꯣꯏꯕꯁꯦ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯄꯣꯠꯅꯤ ꯄꯥꯁꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯐ꯭ꯌꯨꯆꯔꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯕꯦꯂꯦꯟꯁ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯦꯟꯂꯤ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟ ꯍꯧꯖꯤꯛ ꯚꯥꯏ ꯅꯪꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯗ ꯍꯤꯡꯕ ꯇꯝꯒꯗꯕꯅꯦꯕ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔꯗ ꯍꯌꯦꯡ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯪꯆꯤꯠ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯅꯥꯝ ꯇꯝ ꯉꯝꯄꯣꯠꯇꯦꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯒꯔ ꯑꯗꯩ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯀꯩ ꯑꯣꯏꯔꯝꯗꯣꯏꯅꯣ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ KFCꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯅꯤ 80+ ꯌꯔꯁꯇ ꯕꯤꯖꯤꯅꯦꯁ ꯁꯛꯁꯦꯁ ꯑꯣꯏꯔꯛꯏꯅꯤꯀꯣ 80 ꯐꯥꯎꯁꯦ ꯃꯥꯁꯦ ꯕ꯭ꯔꯣꯛ ꯑꯣꯏ ꯂꯩꯔꯝꯃꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯦꯛ ꯃꯥ ꯑꯩꯈꯣꯏ ꯑꯂꯤꯕꯥꯕꯥꯒꯤ ꯐꯥꯎꯟꯗꯔ ꯍꯥꯏꯇꯥꯔꯦ ꯖꯦꯛ ꯃꯥꯁꯦ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟꯅꯤꯀꯣ KFCꯗꯅ ꯃꯦꯛꯗꯣꯅꯦꯜꯗꯅ ꯃꯥꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯄ ꯃꯇꯝꯗ ꯃꯤ 12 ꯈꯟꯒꯗꯕꯗ ꯃꯤ 10 ꯈꯟꯒꯗꯕꯗꯔ ꯀꯩꯅꯣ ꯃꯥꯁꯦ 11 ꯁꯨꯕꯗ ꯇꯥꯏ ꯍꯥꯏꯅ ꯃꯤ 11 ꯂꯥꯛꯄ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯂꯣꯏꯅꯃꯛ ꯈꯟꯈ꯭ꯔꯒ ꯃꯥ ꯃꯊꯟꯇ ꯈꯜꯍꯧꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯈꯜꯂꯝ ꯇꯥꯔꯗꯤ ꯉꯁꯤ ꯑꯂꯤꯕꯥꯕꯥꯁꯦ ꯂꯩꯒꯗ꯭ꯔꯥ ꯋꯥꯔꯜꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯂꯥꯔꯖꯦꯁ ꯏ ꯀꯃꯔꯁ ꯏꯟꯗꯁꯇ꯭ꯔꯤꯅꯦꯕꯀꯣ ꯑꯂꯤꯕꯥꯕꯥꯁꯦ ꯉꯁꯤ ꯂꯩꯔꯝꯃꯣꯏꯕ ꯆꯨꯝꯃꯤꯀꯣ ꯄ꯭ꯔꯕꯤꯟ ꯂꯥꯔꯖꯦꯁ B2B B2B ꯑꯣꯏꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ KFC ꯅꯠꯇ꯭ꯔꯒ ꯃꯦꯛꯗꯤ ꯑꯗꯨꯗꯤ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯑꯩ ꯑꯦꯛꯖꯦꯛ ꯀꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯎꯕꯅꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕꯅꯦ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯑꯗꯣ ꯃꯌꯥꯝꯁꯨ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯩꯅꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯤꯁꯦ ꯌꯨꯠꯁꯤꯡꯁꯤꯗ ꯈꯤꯇꯪ ꯁꯥꯐꯅꯕ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯕ ꯈꯔꯗꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯅꯔꯒ ꯑꯃꯅ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯉꯝꯅ ꯇꯥꯔꯒꯁꯨ ꯑꯦꯋꯦꯔꯅꯦꯁ ꯑꯃꯗꯤ ꯆꯪꯈꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯂꯤꯕꯥꯕꯥꯁꯦ ꯉꯁꯥꯏꯒꯤ ꯖꯦꯛ ꯃꯥꯁꯤꯅ ꯃꯤ 13ꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯁꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜ XYZ ꯑꯩ ꯑꯣꯏꯔꯝꯕꯁꯦ ꯈꯜꯂꯣꯕ ꯃꯥꯁꯦ KFCꯗ ꯈꯜꯂꯝꯃꯦꯕꯀꯣ ꯃꯥꯁꯦ ꯑꯂꯤꯕꯥꯕꯥꯒꯤ ꯄꯨꯊꯣꯔꯛꯄꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯃ ꯂꯩꯔꯝꯈꯤꯗꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯍꯤꯡꯉꯝꯃꯁꯨ ꯌꯥꯏꯑꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯦꯛ ꯃꯥꯅ ꯇꯥꯔꯤꯁꯦ ꯆꯥꯏꯅꯤꯁ ꯑꯣꯏꯇꯥꯔꯁꯨ ꯃꯥꯏ ꯃꯤꯡꯁꯦ ꯈꯪꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯇꯥꯡꯀꯛꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯟꯖꯥꯏꯇꯤꯁꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯟꯖꯜꯂꯒ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯥꯔꯛꯑꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯍꯦꯟꯅ ꯈꯟꯖꯟ ꯇꯥꯔꯒꯗꯤ ꯑꯦꯟꯖꯥꯏꯇꯤ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯄꯦꯇꯔꯟꯁꯦ ꯑꯃꯨꯛ ꯁꯣꯏꯔꯛꯑꯅꯤ ꯃꯣꯏꯁꯦ ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟ ꯃꯣꯏ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯥꯏꯗꯕ ꯍꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯔꯣꯏꯕꯗ ꯉꯁꯥꯏ ꯂꯦꯁ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯀꯣ ꯑꯔꯣꯏꯕꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯃꯃꯥ ꯃꯄꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯁꯤꯡꯊꯥꯅꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯃꯤ ꯑꯃꯅ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ
ꯃꯄꯨꯡꯗꯤ ꯐꯥꯔꯛꯀꯗꯣꯏꯅꯤ ꯃꯤꯁꯦ ꯁꯨꯝ ꯆꯍꯤ ꯁꯨꯝ ꯍꯥꯞꯀꯠꯂꯛꯀꯗꯣꯏꯅꯤ ꯃꯦꯆꯨꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ 18 years ꯁꯨꯔꯛꯀꯗꯣꯏꯅꯤ ꯑꯗꯩ 30 ꯁꯨꯔꯛꯀꯗꯣꯏꯅꯤ 25 ꯁꯨꯔꯛꯀꯗꯣꯏꯅꯤ ꯅꯨꯄꯤꯁꯦ ꯋꯥꯔꯤꯅꯤꯀꯣ ꯁꯤꯗ ꯃꯥꯒꯤ ꯄꯦꯔꯦꯟꯁꯀ ꯃꯥꯒ ꯂꯩꯅꯈꯤꯕ ꯄꯦꯔꯦꯟꯁ ꯑꯃꯅ ꯌꯦꯡꯉꯛꯈꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯆꯠꯂ ꯇꯥꯔꯗꯤ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯛꯑꯅꯦꯕ ꯑꯗꯨꯒ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯛꯄꯗꯨꯗꯤ ꯑꯃꯨꯛꯀ ꯑꯔꯥꯏꯕꯅꯦꯕꯀꯣ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯧꯕ ꯃꯤꯁꯦ ꯁꯤꯒ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯀꯤꯕ ꯃꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯛꯀꯅꯦꯕ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯀꯤꯕ ꯃꯤꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯥꯁꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯜ ꯂꯩꯅꯦꯕ ꯗꯤꯁꯤꯖꯟ ꯃꯦꯀꯔꯁꯤꯗꯤ ꯊꯕꯛꯀ ꯃꯥꯒꯤ ꯗꯤꯁꯤꯖꯟꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯀꯅꯤꯕ ꯑꯗꯨꯅ ꯁꯤꯗꯁꯨ ꯌꯥꯝ ꯏꯝꯄꯦꯛ ꯑꯣꯏꯔꯦꯕ ꯏꯆꯥ ꯄꯣꯛꯏꯅꯤ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕꯈꯩꯁꯤ ꯀꯩꯝ ꯈꯪꯗꯕꯤꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯈꯩꯗ ꯐꯣꯟ ꯍꯦꯛꯇ ꯄꯤꯁꯜꯂꯒ ꯆꯥꯛ ꯆꯥꯕ ꯚꯤꯗꯤꯑꯣ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯍꯟꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯉꯥꯡꯗ ꯐꯣꯟ ꯌꯦꯡꯍꯜꯂꯤꯅꯣ ꯍꯥꯏꯔꯒꯅ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯑꯉꯥꯡ ꯀꯞꯄꯒꯤꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯣꯡ ꯇꯥꯔꯝ ꯏꯝꯄꯦꯛꯇꯤ ꯑꯩꯈꯣꯏꯅ ꯈꯟꯊꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯑꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯉꯥꯡꯈꯩꯁꯦ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯖꯦꯟꯖꯤ ꯍꯥꯏꯔꯒꯦꯀꯣ ꯖꯦꯟꯖꯤꯅꯁꯨ ꯑꯃꯨꯛꯀ ꯑꯍꯟꯈꯩꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯣꯔ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯐꯦꯂꯤꯌꯔ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯜꯂꯗꯕꯅꯦꯕ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯚꯥꯏ ꯉꯁꯥꯏꯒꯤ ꯄꯣꯏꯟ ꯑꯃꯗꯤ ꯋꯥꯠꯂꯤ ꯃꯔꯛꯇ ꯚꯥꯏ ꯅꯪꯒꯤꯁꯨ ꯏꯟꯁꯥꯏꯠꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯂꯦꯁ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯀꯣ ꯃꯥꯁꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯥꯏꯗꯤꯌꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯄꯪꯁꯟꯕ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗꯒ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯚꯥꯏ ꯕꯨ ꯆꯨꯕꯒ ꯍꯥꯏꯅꯗ꯭ꯔꯣ ꯌꯥꯝ ꯄꯪꯕꯅꯤ ꯃꯥꯗꯤ ꯕꯨ ꯆꯨꯕꯅꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯋꯥꯠꯂꯛꯑꯅꯤ ꯋꯥꯈꯜ ꯈꯟꯊꯔꯛꯑꯔꯣꯏ ꯑꯥꯏꯗꯤꯌꯥꯁ ꯂꯩꯔꯛꯑꯔꯣꯏ ꯃꯣꯏꯗ ꯑꯗꯨꯅꯤ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯀꯣꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯂꯦꯁ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯤꯒ ꯑꯗꯒꯤꯗꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯗꯤꯂꯦ ꯇꯧꯕꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯃꯣꯏꯁꯤ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯁꯤꯗꯒꯤ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯀꯥꯟꯗ ꯃꯣꯏꯁꯦ ꯁꯥꯇ꯭ꯔ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯒꯨꯝꯕ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯌꯥꯝ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒ ꯀꯩꯝ ꯍꯥꯏꯗꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯍꯌꯦꯡ ꯀꯣꯂꯦꯖꯀ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩꯗꯅꯀꯣ ꯑꯗꯒꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯑꯦꯛꯁꯤꯂꯦꯟꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯇꯧꯕ ꯍꯦꯛꯇ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯃꯣꯏꯅ ꯑꯉꯥꯡꯁꯤꯅ ꯗꯤꯁꯤꯖꯟ ꯂꯧꯅꯕ ꯃꯐꯝ ꯑꯝꯇ ꯂꯩꯇꯦꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯋꯥ ꯑꯃ ꯍꯥꯏꯔꯦ ꯑꯗꯨ ꯀꯛꯊꯠꯈꯤꯗꯣꯏꯅꯦꯕ ꯌꯥꯗꯦ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃ ꯆꯪꯗꯣꯏꯅꯦꯕ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯉꯁꯥꯏ ꯄꯣꯠꯁꯦ ꯇꯧꯕꯅ ꯍꯥꯏꯔꯤꯕ ꯃꯣꯏꯗ ꯑꯣꯔꯗꯔ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯋꯥꯡꯕꯗ ꯊꯕꯛ ꯇꯧꯕ ꯁꯨꯡ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯥꯏꯟ ꯁꯦꯠꯁꯦ ꯀꯟꯐꯥꯏꯟ ꯇꯧꯔꯀꯥꯟꯗ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯊꯝꯃꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯄꯣꯠꯁꯦ ꯃꯥꯒꯤ ꯃꯥꯏꯟꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯖꯒꯥ ꯁ꯭ꯄꯦꯁ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯦ ꯑꯅꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯃꯅ ꯂꯤꯗꯔꯒꯤ ꯔꯣꯜ ꯂꯧꯕ ꯑꯃꯒ ꯑꯃꯅ ꯁꯕꯑꯣꯔꯗꯤꯅꯦꯠꯀꯤ ꯔꯣꯜ ꯂꯧꯕ ꯑꯃꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯕꯦꯁ ꯁꯕꯑꯣꯔꯗꯤꯅꯦꯠ ꯑꯃ ꯂꯩꯕꯗꯒꯤ ꯕꯦꯁ ꯂꯤꯗꯔ ꯊꯣꯛꯂꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯕꯦꯁ ꯂꯤꯗꯔ ꯑꯃ ꯂꯩꯕꯗꯒꯤ ꯕꯦꯁ ꯁꯕꯑꯣꯔꯗꯤꯅꯦꯠ ꯒꯨꯗ ꯁꯕꯑꯣꯔꯗꯤꯅꯦꯠ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯄꯔꯁꯟꯁꯦ ꯁꯤꯗꯤ ꯕꯦꯁ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯦ ꯌꯧꯕ ꯁꯨꯡ ꯉꯝꯃꯔꯣꯏꯕ ꯃꯥꯁꯦ ꯒꯨꯗ ꯁꯕꯑꯣꯔꯗꯤꯅꯦꯠ ꯑꯣꯏꯕꯗꯤ ꯌꯧꯕ ꯉꯝꯃꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯋꯥꯟ ꯑꯣꯐ ꯗ ꯐ꯭ꯌꯨ ꯑꯣꯏꯔꯛꯑꯅꯦꯕ ꯑꯦꯛꯁꯦꯞꯁꯟꯒꯤ ꯋꯥꯔꯤꯅꯦ ꯑꯦꯛꯁꯦꯞꯁꯟ ꯗꯖꯟ ꯔꯨꯜ ꯗ ꯖꯦꯅꯔꯦꯜ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯩ ꯑꯦꯛꯁꯦꯞꯁꯅꯦꯜ ꯀꯦꯁꯇꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯂꯩꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣꯐꯧꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯪꯒꯜꯗ ꯌꯣꯜꯂꯛꯄ ꯁ꯭ꯇꯣꯔꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯖꯪꯒꯜꯗ ꯌꯣꯜꯂꯛꯄ ꯇꯔꯁꯥꯟꯕꯨ ꯍꯦꯔꯣ ꯑꯣꯏꯁꯤꯅꯦꯕ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯦꯛꯁꯦꯞꯁꯅꯦꯜꯒꯤꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯦ ꯄꯔꯁꯟꯁꯦ ꯁꯥꯇ꯭ꯔꯁꯦ ꯑꯦꯋꯦꯁ ꯇꯥꯏꯝ ꯃꯥꯁꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯕꯒꯤ ꯒꯨꯗ ꯂꯤꯗꯔꯁꯤꯞ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯦ ꯃꯥꯁꯦ ꯌꯥꯎꯕ ꯁꯨꯡ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯄꯦꯔꯦꯟꯇꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯀꯥꯡꯕꯨꯁꯤꯅ ꯂꯤꯗꯔ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯔꯆꯔ ꯇꯧꯅꯤ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯆꯠꯃꯤꯟꯅꯕ ꯌꯥꯅꯤꯅ ꯃꯤꯁꯦ ꯂꯣꯏꯅꯕ ꯍꯩꯕ ꯑꯃꯅ ꯃꯥꯁꯦ ꯂꯣꯏꯅꯔꯒ ꯄꯨꯕꯤꯈꯤ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃꯅ ꯃꯥꯁꯦ ꯅꯔꯆꯔ ꯇꯧꯔꯒ ꯂꯣꯏꯅꯈꯤ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯃꯤ ꯍꯥꯠꯍꯟꯕꯁꯨ ꯉꯝꯅꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯍꯟꯕꯁꯨ ꯉꯝꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯍꯣꯏ 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 ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯄꯨꯈꯤꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯃꯥꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ
ꯃꯥꯅ ꯑꯩꯁꯦ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯥ ꯌꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥꯏ ꯄꯨꯟꯁꯤꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯑꯃꯗꯨꯅ ꯌꯥꯔꯦ ꯍꯣꯏ 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 ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯆꯠꯇꯣꯔꯤꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯂꯤꯗꯔꯅ ꯐꯔꯒꯗꯤ ꯃꯥ ꯐꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯨꯗ ꯂꯩꯔꯤꯕ ꯃꯥꯕꯨ ꯂꯤꯠꯇꯧꯔꯤꯕ ꯃꯤꯗꯨꯅ ꯐꯠꯇ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯜꯃꯣꯁ ꯒ꯭ꯔꯤꯞ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯕ ꯆꯥꯎꯈꯠꯄꯗ ꯈꯔ ꯇꯞꯊꯔꯅꯦꯕ ꯃꯥꯏꯟꯁꯦꯠ ꯈꯤꯇꯪ ꯄꯤꯛꯊꯔꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯇꯥꯎꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯂꯤꯗꯔꯅ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯊꯝꯖꯒꯦꯀꯣ ꯂꯤꯗꯔꯁꯤꯁꯨ ꯑꯃꯨꯛꯀ ꯈꯟꯕ ꯍꯩꯕ ꯑꯃ ꯆꯪꯉꯤꯅꯦꯕ ꯑꯩꯒꯤ ꯂꯤꯗꯔꯁꯦ ꯂꯤꯗꯔꯅꯦꯅ ꯈꯜꯂꯒ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯟꯚꯦꯟ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯡ ꯀꯟꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯇꯁꯦꯡꯅ ꯇꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯀꯣꯟꯚꯦꯟ ꯃꯌꯥꯝ ꯂꯩꯕꯁꯦ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗꯗꯤ ꯃꯤꯅ ꯐꯩ ꯉꯁꯥꯏꯒꯤ ꯌꯥꯏ ꯃꯥꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁ ꯆꯥꯎꯅ ꯀꯝꯄꯅꯤ ꯇꯧꯏ ꯈꯣꯠꯂꯤ ꯀꯣꯟꯅ ꯃꯥꯅ ꯄꯩꯁꯥꯗꯣ ꯈꯨꯠꯇ ꯊꯣꯛꯏꯈꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯤꯈꯩ ꯑꯗꯨꯝ ꯐꯩ ꯍꯥꯏꯗꯣꯏꯅꯦꯕ ꯄꯩꯁꯥꯁꯦ ꯊꯣꯛꯂꯛꯇ꯭ꯔꯀꯥꯟꯗ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛꯀ ꯍꯥꯏꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯃꯨꯛꯀ ꯉꯥꯎꯕꯅꯦ ꯄꯪꯒ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯅꯔꯝꯃꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯀꯥꯟꯅꯕ ꯐꯪꯉꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯤꯗꯔꯁꯤꯁꯨ ꯑꯃꯨꯛꯀ ꯂꯤꯗꯔ ꯈꯟꯕꯁꯤꯁꯨ ꯑꯃꯨꯛꯀ ꯂꯨꯔꯤꯅꯦꯕ ꯂꯤꯗꯔ ꯈꯟꯕ ꯑꯃꯨꯛꯀ ꯆꯪꯉꯤꯅꯦꯕ ꯑꯩꯅ ꯃꯥꯁꯦ ꯂꯤꯗꯔꯅꯦꯅ ꯍꯦꯛꯇ ꯌꯦꯡꯉꯒ ꯂꯤꯗꯔꯅꯤ ꯑꯣꯏꯔꯒꯦꯅ ꯍꯦꯛꯇ ꯑꯣꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯕ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯆꯥꯅꯕ ꯍꯥꯏꯕ ꯑꯃꯂꯩ ꯑꯗꯒꯤ ꯑꯩꯒꯤ ꯂꯤꯗꯔꯗꯨꯅ ꯈꯪꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯈꯪꯅ ꯂꯣꯏꯅꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯔꯤꯅꯦꯀꯣ ꯑꯣꯐꯤꯁꯥꯔꯒꯤ ꯃꯅꯥꯛꯇ ꯃꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤꯅꯤ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯃꯤ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯌꯨꯝꯒꯤ ꯑꯉꯥꯡ ꯅꯥꯔꯦ ꯈꯣꯠꯂꯦ ꯁꯨꯝ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯈꯣꯠꯄ ꯂꯩꯗꯅ ꯑꯗꯨꯒ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯁꯨꯡ ꯂꯧꯗꯕ ꯅꯣꯡꯃꯇꯣ ꯂꯥꯛꯄ ꯃꯤꯗꯣ ꯑꯗꯨꯗ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟꯗꯨꯒ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯃꯤꯗꯨꯗ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯀ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯖꯤꯛ ꯂꯤꯗꯔꯗꯨꯅ ꯑꯃꯨꯛ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯃꯥꯁꯨ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯃꯥꯁꯨ ꯂꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯄꯩꯁꯥ ꯅꯤꯕ ꯑꯣꯏꯅ ꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗ ꯑꯃꯨꯛꯀ ꯑꯩꯒꯤ ꯏꯟꯇꯦꯟꯁꯟꯁꯤꯗ ꯑꯃꯨꯛꯀ ꯋꯥꯔꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯄꯥꯟꯁꯟꯒꯦꯕ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯤ ꯇꯥꯕ ꯃꯤꯅ ꯑꯣꯗꯤꯌꯟꯁꯈꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯩꯅ ꯑꯃꯨꯛꯀ ꯄꯩꯁꯥꯁꯦ ꯂꯧꯒꯦ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯧꯔꯒ ꯂꯧꯊꯣꯛꯑ ꯆꯥꯊꯣꯛꯀꯦꯅ ꯈꯟꯗꯕꯤꯗ ꯆꯪꯉꯦꯅꯁꯨ ꯈꯜꯂꯁꯦꯕꯀꯣ ꯒꯨꯗ ꯏꯟꯇꯦꯟꯁꯟꯗꯀꯣ ꯋꯦꯜ ꯋꯤꯁꯔ ꯑꯣꯏꯅ ꯆꯪꯉꯦꯅꯁꯨ ꯈꯜꯂꯁꯦꯕ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯉꯁꯥꯏꯒꯤ ꯄꯩꯁా ꯅꯤꯕ ꯂꯥꯛꯄ ꯃꯤꯈꯩꯗꯨꯗ ꯄꯩꯁꯥ ꯅꯤꯕ ꯂꯥꯛꯄ ꯃꯤ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦꯀꯣ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯏꯀ꯭ꯋꯦꯂꯤꯇꯤꯗꯤ ꯌꯥꯝ ꯊꯥꯖꯕ ꯊꯝꯕ ꯃꯤꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯤꯕ ꯂꯥꯛꯄ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯥꯛꯄ ꯃꯤꯗꯨꯁꯨ ꯉꯥꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯑꯐꯕ ꯃꯤꯗꯨꯗꯤ ꯑꯅꯤꯔꯛ ꯂꯥꯛꯑꯔꯣꯏꯕ ꯍꯣꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯍꯜꯂꯛꯑꯝꯕꯁꯨ ꯌꯥꯏ ꯃꯔꯤꯔꯛ ꯁꯨꯕꯗꯗꯤ ꯂꯥꯛꯑꯔꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯆꯥꯟꯅꯗ꯭ꯔꯦ ꯑꯩ ꯃꯥꯒ ꯃꯥꯏ ꯋꯥꯈꯜꯁꯦ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯅ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯂꯣꯏꯅꯔꯒ ꯈꯪꯉꯛꯄꯅꯤ ꯁꯤꯗꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯗ ꯊꯦꯠꯂ ꯆꯠꯄ ꯅꯠꯇꯦ ꯊꯕꯥꯛꯇ ꯊꯦꯠꯄ ꯅꯠꯇꯦꯕ ꯃꯥꯏꯗꯣ ꯊꯣꯡꯕꯗꯤ ꯎꯏꯌꯦꯕ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯎꯕ ꯅꯠꯇꯦꯕ ꯃꯤ ꯀꯦꯔꯦꯛꯇꯔꯗꯤ ꯀꯣꯟꯃꯦꯟꯈꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯂꯣꯏꯅ ꯐꯔꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯀꯣꯟꯃꯦꯟ ꯍꯥꯏꯔꯒ ꯃꯔꯛ ꯊꯠꯅ ꯑꯃꯁꯨ ꯆꯠꯆꯧꯒꯦꯕ ꯉꯁꯥꯏꯒꯤ ꯁꯥꯏꯀꯜꯒꯨꯝꯕ ꯍꯨꯔꯥꯟꯕ ꯉꯥꯅꯨꯒꯨꯝꯕ ꯍꯨꯔꯥꯟꯕ ꯕꯥꯏꯛꯀꯨꯝꯕ ꯍꯨꯔꯥꯟꯕ ꯑꯗꯒꯤ ꯐꯣꯟꯒꯨꯝꯕ ꯗꯨꯀꯥꯟꯗꯒꯤ ꯍꯨꯔꯥꯟꯕꯗꯣ ꯃꯌꯥꯝ ꯆꯪꯉ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯨꯕ ꯎꯏꯀꯣ ꯑꯗꯨꯒ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯗ ꯍꯨꯔꯥꯟꯕ ꯃꯅꯤꯄꯨꯔꯗ ꯀꯣꯟꯃꯦꯟ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦꯅ ꯁꯤꯈꯩꯁꯤꯗꯤ ꯑꯗꯨꯝ ꯀꯣꯠ ꯂꯤꯠꯂꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯇꯥꯏ ꯄꯨꯜꯂꯒ ꯑꯗꯨꯝ ꯁꯥꯔꯅ ꯑꯗꯨꯝ ꯀꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯌꯥꯝꯅ ꯁꯣꯏꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯁꯤꯁꯦ ꯌꯥꯝ ꯀꯟꯁꯤꯌꯁ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯄ꯭ꯔꯖꯥꯁꯦ ꯌꯥꯝ ꯊꯤꯅ ꯈꯟꯊꯕ ꯉꯝꯕ ꯌꯥꯝ ꯊꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯉꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯝꯃꯛꯏꯁꯦ ꯊꯕꯛ ꯈꯛꯇꯒꯤ ꯅꯠꯇꯦꯕ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯚꯥꯏ ꯅꯪꯒ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯐꯝꯃꯤꯟꯅꯔꯤꯁꯦ ꯁꯤꯁꯨ ꯑꯦꯁ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟꯅꯤꯗꯅ ꯑꯗꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯩ ꯁ꯭ꯇꯥꯔꯠꯑꯞꯇꯨꯁꯨ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯩꯅꯤ ꯑꯗꯒꯤ ꯂꯣꯏꯅꯃꯛꯇ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯏꯖꯨꯀꯦꯁꯟ ꯂꯣꯏꯅꯃꯛ ꯄꯥꯔꯠ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ
ꯁꯤꯁꯦ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟꯁꯤꯗ ꯄꯦꯔꯦꯟꯇꯤꯡꯁꯤꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯑꯐꯕꯗꯤ ꯚꯥꯏ ꯑꯣꯏꯔꯔꯣꯏꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯍꯣꯏ ꯑꯦꯛꯁꯦꯞꯁꯟꯗ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯗꯤ ꯈꯪꯉꯒ ꯃꯥꯅ ꯃꯦꯆꯨꯔꯗꯣ ꯑꯣꯏꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯃꯥ ꯕꯕꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯊꯕꯤꯕ ꯉꯝꯗ꯭ꯔꯕꯅꯤ나 ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯣꯏ ꯈꯨꯝꯅꯗꯕꯤꯗ ꯑꯩꯁꯦ ꯑꯩ ꯊꯣꯛꯄ ꯑꯃ ꯂꯩꯔꯒ ꯑꯩ ꯀꯩꯅꯣꯝ ꯍꯣꯠꯅꯔꯒ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯑꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯃꯤꯑꯣꯏꯕꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯌꯦꯡꯉꯛꯄꯗꯗꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄꯦꯔꯦꯟꯇꯤꯡꯁꯦ ꯁꯤꯗꯤ ꯐꯠꯇ꯭ꯔꯦꯕ ꯑꯩꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯠꯇꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯗꯦꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯔꯤꯗꯤ ꯉꯁꯥꯏꯒꯤ ꯅꯦꯛꯁꯇ ꯂꯩꯗꯣꯏꯕ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯄꯥꯔꯃꯤꯁꯤꯞꯁꯦ ꯑꯗꯨꯝ ꯁꯤꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯅꯦꯕ ꯍꯥꯏꯗꯤ ꯃꯆꯥꯁꯤꯅ ꯄꯤꯌꯨ ꯍꯥꯏꯒꯦ ꯄꯤꯕ ꯇꯧ ꯍꯥꯏꯒꯦ ꯇꯧꯕ ꯑꯉꯥꯡꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯦ ꯑꯁ ꯑꯉꯥꯡꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯗꯤ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯉꯦꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤ ꯐꯣꯟ ꯑꯗꯨꯝ ꯃꯦꯠ ꯂꯩ ꯑꯁ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯐꯣꯟꯗꯣ ꯑꯗꯨꯝ ꯃꯦꯠꯇꯅ ꯂꯩ ꯃꯥꯅ ꯐꯣꯟ ꯃꯦꯠꯂꯤꯗꯣ ꯐꯣꯟ ꯃꯦꯠꯀꯅꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯕ ꯃꯆꯥꯗꯨꯅ ꯇꯧꯒꯦꯅ ꯇꯧꯕ ꯑꯗꯩ ꯑꯉꯥꯡꯁꯤ ꯃꯆꯥꯁꯤ ꯁ꯭ꯀꯨꯜꯗꯒ ꯃꯤ ꯈꯠꯅꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯁꯤꯅ ꯃꯤꯒ ꯈꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜꯗꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯤꯅ ꯐꯨꯍꯜꯂꯛꯄ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕꯤ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯒ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯁꯨ ꯄꯔꯤ ꯐꯨꯅꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯠꯇ꯭ꯔꯥ ꯅꯣꯡꯇ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯊꯣꯛꯂꯛꯇꯦ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥ ꯍꯣꯏ ꯊꯣꯛꯂꯛꯇꯦ ꯑꯉꯥꯡꯈꯩ ꯇꯧꯕꯕꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯈꯠꯅꯅꯨ ꯍꯥꯏꯔꯒ ꯑꯅꯤꯃꯛꯇꯨ ꯃꯥꯏ ꯃꯆꯥꯗꯧꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯦꯡꯅꯔꯦ ꯃꯥꯏ ꯃꯆꯥꯗꯧꯅ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯕꯤꯕ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕ ꯃꯃꯥꯅ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯃ ꯑꯗꯨꯝ ꯆꯠꯈꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯎꯔꯛꯑꯕꯅꯦꯕꯀꯣ ꯑꯉꯥꯡ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯃꯃꯥ ꯑꯅꯤ ꯈꯠꯅꯕꯤ ꯁꯤ ꯇꯣꯏꯅ ꯊꯦꯡꯅꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯩꯗꯤ ꯃꯥꯏ ꯃꯆꯥꯗꯨꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯝ ꯍꯥꯏꯗ꯭ꯔꯒ ꯃꯤ ꯃꯆꯥꯗꯨꯗ ꯊꯤꯅ ꯆꯩꯔꯝꯕ ꯏꯃꯨꯡ ꯆꯠꯈꯤꯕꯤ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯊꯤꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯃꯆꯥꯗꯨꯒꯤ ꯄꯦꯟꯅꯕ ꯑꯗꯩ ꯃꯆꯥꯗꯨꯅ ꯍꯥꯏꯔꯤꯈꯩꯗ ꯑꯗꯨꯝ ꯄꯪꯄꯤꯗ ꯄꯤꯕ ꯄꯪꯌꯥꯗ ꯌꯥꯕꯁꯦ ꯑꯗꯩ ꯃꯆꯥꯗꯨꯗ ꯀꯔꯤ ꯁꯦꯝꯗꯣꯛꯀꯗꯒꯦ ꯀꯔꯤ ꯅꯦꯆꯔꯅꯣ ꯂꯥꯜꯂꯤꯁꯦ ꯀꯥꯏꯕ ꯊꯤꯕꯒꯤ ꯋꯥꯈꯜ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯈꯩꯗ ꯄꯪꯄꯤꯗ ꯄꯤꯕ ꯄꯪꯌꯥꯗ ꯌꯥꯕ ꯀꯩꯝꯇ ꯀꯔꯦꯛꯁꯟ ꯀꯩꯝ ꯇꯧꯗꯕꯤꯗ ꯂꯣꯏꯅꯈꯤꯕꯁꯦ ꯁꯤꯁꯤꯅ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯅꯦꯕ ꯍꯧꯖꯤꯛ ꯃꯥꯅꯦ ꯃꯥꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯤ ꯃꯌꯥꯝꯗꯗꯤ ꯈ꯭ꯋꯥꯏ ꯗꯦꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯔꯤꯁꯦ ꯃꯥꯅꯦ ꯉꯁꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯥꯟꯁꯤꯅ ꯀꯨꯏꯅ ꯀꯣꯟꯅ ꯍꯥꯏꯗꯤ ꯆꯍꯤ 10 ꯑꯃ 30 ꯑꯃ ꯌꯧꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯤꯁꯇꯦꯛꯁꯤꯡꯁꯤ ꯔꯤꯚꯤꯜ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗꯗꯤ ꯍꯧꯕꯗꯤ ꯑꯗꯨꯝ ꯃꯥꯁꯤ ꯃꯤꯁꯇꯦꯛ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯉꯥꯛꯄꯤꯔꯤꯕ ꯁꯦꯟꯕꯤꯔꯤꯕ ꯃꯥꯒꯤ ꯐꯣꯔ ꯂꯦꯞꯄꯤꯕ ꯃꯃꯥ ꯃꯄꯥꯁꯤꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯁꯦ ꯁꯤꯗ ꯈꯛꯇꯅꯦꯕ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯇꯣꯏꯁꯦ ꯑꯣ ꯉꯁꯥꯏꯁꯦ ꯉꯥꯎꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯕꯗꯤ ꯇꯝ ꯉꯝꯗꯦ ꯕꯕꯥꯗꯣ ꯃꯥꯒꯤꯗꯃꯛꯇ ꯐꯨꯜ ꯁꯄꯣꯔꯠ ꯂꯩꯔꯝꯕꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃ ꯂꯩꯔꯦ ꯈꯨꯗꯛꯇ ꯁꯤꯈꯤꯕ ꯌꯥꯏꯑꯕ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯋꯦꯜ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯍꯧꯗ꯭ꯔꯦꯕ ꯀꯩꯝ ꯑꯗꯨꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯩꯝ ꯑꯗꯨꯗꯤ ꯂꯩꯔꯣꯏꯗꯣꯏꯅꯤ ꯉꯥꯎꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯄꯥꯔꯠꯅꯔꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗ ꯑꯩꯅ ꯈꯤꯇꯪ ꯄꯣꯏꯟ ꯈꯔꯇꯪ ꯊꯝꯖꯒꯦꯕ ꯉꯁꯥꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯗꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯦꯀꯣ ꯕꯦꯔꯤ ꯂꯕꯤꯡ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯔꯨꯜꯁꯀꯗꯤ ꯌꯥꯝ ꯊꯝꯗ꯭ꯔꯦ ꯈꯖꯤꯛ ꯈꯔ ꯐ꯭ꯌꯨ ꯔꯨꯜꯁ ꯊꯝꯃꯦꯀꯣ ꯄꯥꯅꯤꯁꯃꯦꯟꯁꯤ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯦ ꯑꯦꯕꯣꯏꯠ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯤꯜꯗ꯭ꯔꯦꯟꯁꯦ ꯚꯥꯏ ꯉꯁꯥꯏ ꯚꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯛꯀꯦꯕ ꯆꯤꯜꯗ꯭ꯔꯦꯟꯁꯤꯅ ꯄꯥꯝꯕꯁꯦ ꯂꯣꯏ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯛꯄꯈꯩꯁꯦ ꯂꯣꯏ ꯄꯤꯕ ꯑꯗꯨꯒ ꯍꯥꯏꯔꯛꯄꯈꯩꯁꯦ ꯄꯤꯔꯤꯁꯦ ꯁꯤꯒꯤ ꯔꯤꯖꯟꯁꯦ ꯃꯔꯛꯇꯅ ꯑꯩꯒꯤ ꯀꯩꯅꯣꯝꯇꯒ ꯁꯤꯗ ꯍꯥꯞꯆꯍꯧꯒꯦꯕꯀꯣ ꯄꯤꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯒꯤ ꯔꯤꯖꯟ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯔꯤꯖꯟ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯁꯨ ꯑꯃꯨꯛꯀ ꯇꯥꯏꯅꯔꯣꯏꯁꯦꯕ ꯄꯦꯔꯦꯟꯁꯇꯁꯨ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯇꯥꯏꯅꯔꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯕꯗꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯁꯨ ꯑꯍꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯁꯨ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯇꯥꯏꯅꯔꯣꯏꯁꯦꯕ ꯁꯤꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯣꯛꯅꯕ ꯉꯥꯛꯇꯅꯦꯕ ꯊꯣꯛꯇꯕ ꯏꯃꯨꯡꯁꯨ ꯂꯩꯔꯤꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯒ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯄꯤꯊꯣꯔꯛꯏꯁꯦ ꯉꯁꯥꯏ ꯄꯩꯁꯥꯗꯣ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯁꯦ ꯑꯉꯥꯡꯁꯤꯕꯨ ꯁꯤꯈꯤꯗ꯭ꯔꯥ ꯊꯣꯛꯑ ꯀꯩꯅꯣꯝ ꯇꯧꯔꯨꯒꯗ꯭ꯔꯥ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯣꯏꯗ꯭ꯔꯥ ꯃꯃꯥ ꯃꯄꯥꯁꯤꯗꯗꯤ ꯒꯨꯗ ꯏꯟꯇꯦꯟꯁꯟꯗ ꯑꯃꯨꯛꯀ ꯄꯤꯔꯛꯈꯤꯕ ꯑꯣꯏꯕ ꯌꯥꯏꯑꯕ ꯁꯤ ꯂꯩꯔꯒ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯀꯗ꯭ꯔꯥ ꯍꯦꯟꯅ ꯐꯔꯛꯀꯗ꯭ꯔꯥ ꯃꯆꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯕꯥꯏꯛꯇꯣ ꯄꯥꯝꯃꯕꯅꯤꯅ ꯐꯣꯟꯗꯣ ꯄꯥꯝꯃꯕꯅꯤꯅ ꯑꯥꯏꯄꯦꯗꯇꯣ ꯄꯥꯝꯃꯕꯅꯤꯅ ꯀꯥꯔꯗꯣ ꯄꯥꯝꯃꯕꯅꯤꯅ ꯑꯩ ꯕꯕꯥ ꯁꯤ ꯂꯩꯔꯀꯥꯟꯗ ꯁꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯥꯖꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯄꯦꯔꯦꯟꯇꯤꯡ ꯈꯛꯀꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯚꯥꯏ ꯏꯕꯥꯅꯤ ꯑꯁꯤ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯕ ꯇꯣꯄꯤꯛ ꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯆꯥꯎꯕ ꯄꯣꯠꯅꯦꯕ ꯚꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯐꯦꯛꯁꯦ ꯚꯥꯏ ꯏꯐꯦꯛꯁꯤꯁꯨ ꯈꯤꯇꯪ ꯅꯩꯅꯔꯁꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯖꯜ ꯂꯥꯛꯀꯗꯣꯏꯁꯦ ꯄꯣꯔ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜꯁꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯔꯣꯏ ꯃꯥꯁꯦ ꯃꯁꯥ ꯃꯁꯥ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ
ꯁꯨꯝ ꯃꯥꯅ ꯄꯥꯝꯕꯒ ꯃꯥ ꯐꯪꯗ ꯌꯥꯗꯦꯅ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯃꯁꯥꯗ ꯏꯟꯇꯥꯏꯇꯜ ꯑꯣꯏꯕꯗꯣ ꯏꯟꯇꯥꯏꯇꯜ ꯑꯣꯏꯔ ꯂꯩꯔꯅꯦꯕ ꯄ꯭ꯔꯤꯚꯤꯂꯦꯖꯇꯣ ꯃꯥꯒꯤ ꯂꯩꯈ꯭ꯔꯕꯅꯤꯅꯅꯦ ꯂꯩꯔꯛꯑꯅꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯏꯝꯄꯜꯁꯤꯞ ꯕꯤꯍꯦꯕꯤꯌꯔ ꯂꯥꯛꯑꯅꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯄꯦꯇꯔꯟꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯅꯦꯕꯀꯣ ꯑꯗ ꯑꯃꯨꯛꯀ ꯗꯤꯐꯤꯀꯜꯇꯤ ꯐꯣꯂꯣꯋꯤꯡ ꯔꯨꯜꯁ ꯃꯥꯁꯦ ꯌꯨꯝꯗꯗꯤ ꯔꯨꯜꯁꯁꯦ ꯀꯌꯥ ꯊꯝꯂꯝꯗ꯭ꯔꯦꯀꯣ ꯊꯝꯂꯝꯗꯕꯁꯦ ꯔꯨꯜꯁꯦ ꯉꯁꯥꯏꯒꯤ ꯋꯥꯔꯤꯅꯤ ꯑꯩꯁꯦ ꯑꯥꯎꯠꯁꯥꯏꯠ ꯑꯣꯐ ꯁ꯭ꯇꯦꯠꯇ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯥꯎꯠꯁꯥꯏꯠ ꯑꯣꯐ ꯁ꯭ꯇꯦꯠꯇ ꯑꯩ ꯍꯣꯁꯇꯦꯜ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯖꯦꯅꯤ ꯋꯥꯔꯤꯅꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯒꯁꯦ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯁꯨꯀꯣ ꯖꯦꯅꯤ ꯑꯣꯏꯇꯥꯔꯁꯨ ꯇꯝꯃꯛꯑꯒꯦꯕ ꯍꯣꯁꯇꯦꯜ ꯑꯃ ꯂꯩꯇꯥꯔꯗꯤ ꯍꯣꯁꯇꯦꯜ ꯔꯨꯜ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯔꯨꯜꯗꯣ ꯑꯃꯨꯛꯀ ꯃꯥꯁꯦ ꯉꯥꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯗ ꯃꯥ ꯁꯥꯡꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯃꯉꯣꯟꯗ ꯑꯦꯗꯥꯞꯇꯦꯁꯟꯗꯣ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯆꯪꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯁꯨ ꯃꯥꯡꯖꯕ ꯃꯈꯜ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕ ꯚꯥꯏꯀꯣ ꯑꯗꯨꯒ ꯂꯋꯔ ꯑꯦꯀꯥꯗꯃꯤꯛ ꯑꯦꯆꯤꯞꯃꯦꯟ ꯅꯣꯠ ꯑꯣꯜꯅꯤꯀꯣ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯦꯛꯁꯦꯞꯁꯟꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯚꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯃꯦꯛꯁꯤꯃꯝ ꯍꯥꯏꯇꯥꯔꯦ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡ ꯑꯣꯏꯕꯁꯦ ꯃꯆꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯦꯛꯁꯦꯜ ꯑꯣꯏꯕꯗꯣ ꯑꯦꯛꯁꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯐꯤꯜ ꯑꯃꯗ ꯐꯥꯎꯗꯣꯔꯛꯄ ꯑꯦꯛꯁꯦꯜ ꯑꯣꯏꯕꯗꯨꯗꯤ ꯀꯌꯥ ꯑꯣꯏꯒꯟꯗ꯭ꯔꯦꯕ ꯏꯚꯟ ꯃꯣꯏꯗꯤ ꯕꯤꯂꯣ ꯑꯦꯚꯔꯦꯖꯇ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯦ ꯚꯥꯏ ꯉꯁꯥꯏꯒꯤ ꯚꯥꯏꯅꯁꯨ ꯑꯗꯨꯝ ꯚꯥꯏꯁꯨ ꯈꯪꯉꯤ ꯑꯗꯨꯝ ꯂꯥꯏꯟꯗꯣꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯏꯟꯇꯣ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯚꯥꯏ ꯉꯁꯥꯏꯒꯤ ꯑꯟꯏꯟꯚꯣꯜꯞ ꯅꯦꯒ꯭ꯂꯦꯛꯐꯨꯜ ꯀꯣ ꯄꯦꯔꯦꯟꯇꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯂꯥꯛꯇꯣꯏꯅ ꯉꯁꯥꯏꯒꯤ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗ ꯅꯪ ꯍꯥꯞꯆꯤꯜꯂꯛꯀꯦꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯏꯝꯄꯜꯁꯤꯞ ꯑꯣꯏꯕ ꯅꯦꯆꯔ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯤꯅ ꯍꯦꯛ ꯀꯩꯅꯣꯝ ꯄꯥꯝꯃꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯃꯃꯥꯁꯤꯅ ꯊꯛꯅ ꯄꯤꯁꯟꯕ ꯍꯥꯏꯗꯤ ꯃꯥꯁꯤ ꯑꯗꯨꯝ ꯏꯟꯇꯥꯏꯇꯜ ꯑꯣꯏꯈ꯭ꯔꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯑꯩꯅ ꯁꯤ ꯄꯣꯠꯁꯤ ꯄꯥꯝ ꯇꯥꯔꯗꯤ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯁꯤ ꯋꯥꯈꯜꯁꯤ ꯃꯣꯏꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯑꯦꯕ ꯑꯗꯨ ꯁꯤꯒꯤ ꯅꯥꯀꯟ ꯑꯃꯗ ꯀꯩ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯄꯣꯖꯤꯇꯤꯞꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯅꯦꯒꯦꯇꯤꯞꯁꯨ ꯑꯣꯏꯕ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁꯁꯦ ꯃꯣꯏꯗ ꯖꯦꯅꯦꯔꯦꯠ ꯇꯧꯋꯦꯕꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯊꯕꯛꯁꯦ ꯃꯥꯅ ꯍꯦꯛꯇ ꯉꯝꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯇꯧꯔꯨꯔꯀꯥꯟꯗꯅ ꯃꯥꯁꯦ ꯃꯥꯅ ꯍꯥꯟꯅ ꯆꯦꯟꯈꯤꯕꯅ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯇꯧꯗꯤ ꯇꯧꯁꯜꯂꯝꯕ ꯑꯗꯨꯒ ꯆꯦꯟꯈꯤꯕꯅ ꯑꯍꯥꯟꯕ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯣꯏꯔꯝꯕ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯑꯗꯨꯝ ꯂꯩꯕ ꯃꯣꯏꯁꯦ ꯉꯝꯅꯤ ꯈꯟꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯉꯝꯗꯕ ꯆꯦꯟꯈꯤꯕ ꯊꯨꯅ ꯒꯤꯞ ꯑꯞ ꯇꯧꯕꯁꯦ ꯁꯤ ꯉꯁꯥꯏꯒꯤ ꯄꯥꯔꯃꯤꯁꯤꯞ ꯄꯦꯔꯦꯟꯇꯤꯡꯒꯤꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯦ ꯋꯥꯟ ꯑꯣꯐ ꯏꯠꯁ ꯏꯐꯦꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯅ ꯚꯥꯏ ꯑꯟꯏꯟꯚꯣꯜꯞ ꯅꯦꯒ꯭ꯂꯦꯛꯐꯨꯜ ꯄꯦꯔꯦꯟꯇꯤꯡꯁꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯀꯩꯗꯧꯁꯦꯕ ꯃꯥꯏ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯦ ꯂꯞ ꯋꯥꯔꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯁꯤꯁꯨꯀꯣ ꯄꯦꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯂꯞꯁꯦ ꯂꯣꯏꯅ ꯌꯥꯎꯋꯦꯗꯅ ꯉꯁꯥꯏ ꯅꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯂꯞꯇꯤ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯚꯥꯏ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯚꯥꯏ ꯅꯨꯡꯁꯤꯔꯗꯕꯅꯦꯕ ꯁꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇ ꯌꯥꯎꯕ ꯐꯠꯇꯕ ꯄꯦꯔꯦꯟꯇꯤꯡꯒꯤꯗꯨꯅ ꯀꯣꯟꯅ ꯂꯥꯛꯆꯕ ꯋꯥꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯣ ꯁꯨꯄꯔꯚꯤꯖꯟ ꯑꯣꯏꯔꯛꯑꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯂꯛꯑꯅꯦꯕ ꯄꯥꯟꯅꯔꯛꯑꯔꯣꯏꯕꯀꯣ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯗꯤꯁꯇꯦꯟ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯀꯠ ꯑꯣꯐ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯄꯥꯗꯣ ꯅꯣꯡꯉꯥꯟꯗꯥꯎ ꯌꯨ ꯊꯛꯑ ꯂꯩꯔꯦ ꯃꯆꯥꯅ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤꯁꯨ ꯌꯦꯡꯁꯤꯟꯗꯕ ꯆꯥꯏꯕ꯭ꯔꯥ ꯊꯛꯏꯕ꯭ꯔꯥꯁꯨ ꯈꯪꯗꯕ ꯀꯩꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯥꯁꯦ ꯖꯁ ꯄꯣꯛꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯍꯤꯡꯈꯤꯕ ꯑꯉꯥꯡꯗꯣ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯉꯤꯕ꯭ꯔꯥ ꯀꯔꯤꯝ ꯌꯦꯡꯁꯤꯟꯗꯕꯤꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜꯂꯤ ꯗꯤꯁꯇꯦꯟ ꯑꯣꯏꯕꯁꯦ ꯁꯤꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯥꯏꯊꯔꯛꯀꯗꯣꯏꯅꯦꯕ ꯏꯃꯣꯁꯅꯦꯜꯂꯤ ꯗꯤꯁꯇꯦꯟ ꯑꯣꯏꯔꯛꯑꯅꯦꯕ ꯑꯟꯏꯟꯚꯣꯜꯞꯁꯤꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤꯅ ꯀꯔꯝꯕ ꯀꯥꯡꯕꯨꯗ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯃꯄꯥ ꯃꯃꯥꯁꯦ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯁꯨꯝꯕꯗꯅ ꯑꯃꯨꯛ ꯑꯦꯅꯤ ꯔꯤꯖꯟ ꯑꯃ ꯅꯤꯁꯥꯗ ꯑꯣꯏꯈꯤꯕ ꯌꯥꯏ ꯊꯕꯛ ꯆꯤꯟꯕꯒꯤꯕꯨ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯋꯥꯔꯤ ꯐꯥꯎꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁꯀꯨꯝꯕ ꯂꯩꯔ ꯈꯣꯠꯂꯒ ꯃꯆꯥ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯤꯠꯅ ꯎꯔꯤꯕ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯣꯏꯔꯛꯄ ꯌꯥꯏꯑꯕ ꯚꯥꯏꯀꯣ ꯏꯃꯣꯁꯅꯦꯜ ꯗꯤꯁꯇꯦꯟ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯂꯤ ꯗꯤꯁꯇꯦꯟ ꯑꯣꯏꯗꯅꯕ ꯍꯣꯠꯅꯕꯁꯨ ꯐꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯔꯤꯁꯤꯗꯒꯤ ꯚꯥꯏ ꯃꯤ ꯋꯥꯔꯤꯅꯤ ꯚꯤꯌꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯠꯇꯕ ꯃꯤ 10ꯗꯪ ꯌꯦꯡ ꯇꯥꯔꯁꯨ ꯃꯤ 2 ꯈꯛꯇꯅ ꯏꯟꯁꯥꯏꯠ ꯋꯥꯔꯤꯅꯤ ꯚꯥꯏ ꯅꯪꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔ ꯁꯥꯟꯅꯩ ꯋꯥꯔꯤꯁꯤꯗ ꯈꯤꯇꯪ ꯂꯧꯁꯟꯕ ꯌꯥꯕ ꯈꯤꯇꯪ ꯂꯧꯁꯟꯈꯤꯕ ꯍꯥꯏꯁꯦ ꯃꯣꯏꯗ ꯑꯃꯨꯛ ꯀꯥꯟꯅꯗꯣꯏꯅꯤ ꯄ꯭ꯂꯁ ꯁꯦꯌꯔꯤꯡ ꯏꯁ ꯀꯦꯌꯔꯤꯡꯅꯤꯀꯣ ꯑꯩꯈꯣꯏꯗꯁꯨ ꯇꯝꯍꯧꯕꯒꯤ ꯃꯍꯩ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯑꯗꯨꯝ ꯇꯥꯖꯔꯒꯦꯀꯣ ꯚꯥꯏ ꯕꯦꯁꯤꯛ ꯅꯤꯗꯁ ꯃꯦ ꯕꯤ ꯏꯒꯅꯣꯔ ꯑꯗꯨꯒ ꯕꯦꯁꯤꯛ
ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯏꯒꯅꯣꯔ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ ꯏꯐꯦꯛꯇ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯅ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯅꯤꯀꯣ ꯚꯥꯏ ꯏꯐꯦꯛꯇ ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯣ ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯁꯥꯏ ꯏꯃꯣꯁꯅꯦꯜ ꯁ꯭ꯇꯦꯟꯗ ꯍꯥꯏꯖꯈꯤꯗꯅ ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯂꯣ ꯀꯟꯐꯤꯗꯦꯟꯁ ꯄꯨꯔꯥ ꯂꯣ ꯑꯣꯏꯁꯜꯂꯛꯑꯅꯤ ꯃꯥꯁꯦ ꯌꯥꯔꯔꯣꯏ ꯃꯤꯅ ꯇꯤꯟꯕ ꯉꯝꯃꯔꯣꯏ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯌꯦꯁ ꯃꯤꯅ ꯑꯣꯏꯔꯛꯑꯅꯤ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯌꯦꯁ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯑꯣꯏꯔꯅꯤ ꯈꯨꯠꯂꯥꯏꯗꯧꯅ ꯑꯃꯨꯛꯀ ꯃꯤꯑꯣꯏꯕꯁꯦ ꯄꯪꯉꯤ ꯃꯕꯨꯛ ꯐꯕꯁꯨ ꯃꯤꯅ ꯄꯪꯉꯤ ꯑꯃꯨꯛ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯩꯅ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯉꯁꯥꯏꯒꯤ ꯁꯨꯝ ꯍꯟꯊꯅ ꯔꯤꯄꯤꯇꯦꯠꯂꯤ ꯁꯨꯝ ꯄꯥꯡꯕ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯐꯠꯇꯕꯗꯨꯗꯤ ꯈꯪꯕ ꯑꯩꯅꯗꯤ ꯑꯗꯨꯝ ꯈꯪꯕ ꯑꯗꯣ ꯑꯩꯅꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯃꯥ ꯂꯩꯇꯅ ꯇꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯒ ꯃꯃꯥꯟꯅꯕꯅꯦꯅ ꯇꯧꯖꯔꯤꯔꯝꯒꯅꯤ ꯑꯗꯨꯅ ꯇꯧꯔꯤꯔꯝꯒꯅꯤ ꯁꯨꯝ ꯍꯦꯜꯞ ꯇꯧꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯍꯦꯜꯞ ꯇꯧꯔꯤꯕ ꯃꯤꯗꯨꯅꯗꯤ ꯑꯃꯨꯛꯀ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯄꯪꯕꯅꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯈꯦꯠꯇꯣꯛꯄ ꯌꯥꯒꯅꯤ ꯆꯠꯊꯣꯛꯄ ꯌꯥꯒꯅꯤꯅ ꯄꯪꯅ ꯑꯣꯏꯅ ꯎꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯦ ꯁꯨꯝꯕꯒꯤ ꯁꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕꯀꯣ ꯁꯨꯝꯕꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯚꯥꯏ ꯏꯁꯥꯗ ꯌꯥꯎꯔꯝꯒꯅꯤ ꯚꯥꯏ ꯅꯉꯣꯟꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯂꯣꯏꯅꯃꯛꯇ ꯌꯥꯎꯔꯤꯕ ꯉꯥꯛꯇꯅꯦꯕ ꯏꯁꯥꯗ ꯊꯦꯡꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁꯇ ꯁꯤꯁꯨ ꯄꯣꯔꯣꯏꯔꯅꯤ ꯚꯥꯏ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯒ ꯍꯥꯏꯌꯔ ꯔꯤꯛꯁ ꯑꯣꯐ ꯁꯕꯁꯇꯦꯟꯁ ꯑꯦꯕ꯭ꯌꯨꯁ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯛꯑꯅꯦꯕ ꯚꯥꯏ ꯉꯁꯥꯏꯒꯤ ꯒꯦꯞꯁꯦ ꯐꯅꯌꯥꯝ ꯂꯩꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯥꯏꯗꯤꯌꯥ ꯂꯩꯔꯛꯑꯔꯣꯏ ꯑꯗꯒꯤ ꯈꯟꯅ ꯅꯩꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯇꯥꯟꯅꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯛꯇ ꯇꯥꯁꯜꯂꯛꯄ ꯌꯥꯏꯑꯕ ꯑꯗꯩ ꯑꯃꯨꯛꯀ ꯑꯦꯇꯦꯆꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯕꯕꯥ ꯗꯗꯥ ꯃꯃꯥ ꯆꯤꯆꯦ ꯅꯦꯅꯦ ꯀꯀꯥ ꯄꯨꯄꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯛꯇꯕ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟꯁꯨ ꯐꯤꯜ ꯐꯤꯜ ꯇꯧꯔꯛꯇꯕ ꯇꯧꯔꯛꯇ꯭ꯔꯕ ꯅꯤꯁꯥꯗꯨꯅ ꯇꯧꯔꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯇꯦꯆꯃꯦꯟꯁꯦ ꯑꯩꯁꯦ ꯃꯥꯒꯤ ꯕꯕꯥꯅꯤꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯁꯨꯅꯤꯀꯣ ꯍꯥꯏꯔꯒ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯉꯝꯗꯕꯤꯗ ꯑꯍꯜ ꯂꯃꯟꯗꯒ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯌꯥꯎꯗꯕꯤꯗ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯍꯣꯏ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥ ꯃꯆꯥ ꯈꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅꯕꯁꯤꯗꯤ ꯈꯟꯅꯕ ꯂꯣꯏ ꯈꯟꯅꯩ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯕꯨ ꯈꯟꯅꯕꯗꯁꯨ ꯈꯨꯈꯟꯅ ꯈꯦꯠꯅꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯃꯣꯟ ꯃꯥꯟꯅꯗꯕꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩ ꯑꯗꯒꯤ ꯑꯗꯨꯝ ꯈꯟꯅꯗꯕꯗꯤ ꯚꯥꯏ ꯌꯥꯎꯔꯝꯃꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯐꯦꯃꯤꯂꯤ ꯑꯃꯗꯗꯤ ꯑꯗꯨꯝ ꯏꯁꯨ ꯃꯆꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯃꯗ ꯑꯗꯨꯝ ꯑꯥꯔꯒꯨꯃꯦꯟꯇꯀꯣ ꯐꯤꯖꯤꯀꯦꯂꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯟꯀ꯭ꯂꯨꯖꯟ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯟꯅꯗꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯈꯟꯅꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯁꯨ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯅꯥꯎꯄꯥ ꯍꯥꯏꯔꯦ ꯑꯩ ꯅꯪ ꯑꯩ ꯉꯔꯥꯡ ꯇꯧꯅꯣ ꯍꯥꯏꯔ ꯇꯧꯔꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯥꯎꯄꯥꯕꯨꯗꯤ ꯈꯨꯝꯃꯛꯑꯔꯣꯏ ꯑꯗꯣ ꯃꯥꯅ ꯈꯨꯝꯃꯛꯑꯦꯅ ꯈꯜꯂꯁꯦꯕ ꯅꯪ ꯇꯧꯒꯜꯂꯤꯒꯦ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯨꯝ ꯌꯥꯕ꯭ꯔꯥ ꯄꯣꯠ ꯄ꯭ꯔꯣꯁꯦꯁ ꯉꯁꯥꯏ ꯂꯥꯛꯀꯗꯕ ꯁꯤꯁꯇꯦꯝꯗꯣ ꯏꯔꯔ ꯑꯃ ꯂꯩꯈꯤꯕ ꯃꯇꯝꯗ ꯈꯟꯅꯕꯗꯤ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯈꯟꯅꯔꯀꯥꯟꯗ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯑꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯇꯨꯡ ꯇꯧꯅꯨꯀꯣ ꯍꯥꯏꯔ ꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯗꯧꯕ ꯄꯣꯠꯇꯣ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯄꯣꯠꯇꯣ ꯃꯈꯥꯗ ꯑꯗꯨꯝ ꯆꯠꯊꯔ ꯂꯩꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯁꯤꯗꯤ ꯊꯣꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯛꯏꯕ ꯄ꯭ꯔꯣꯁꯦꯁ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤ ꯋꯥꯍꯩ ꯂꯥꯛꯏ ꯍꯥꯏꯕ ꯄꯣꯠꯇꯨꯗꯅꯦꯕ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯗꯅꯦꯕ ꯑꯦꯇꯦꯆꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯈꯪꯕ ꯉꯝꯃꯛꯈꯤꯕ ꯌꯥꯏ ꯉꯝꯃꯛꯈꯤꯗꯕꯤꯗ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯃꯥ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯁꯕꯁꯇꯦꯟꯁ ꯑꯦꯕ꯭ꯌꯨꯁ ꯑꯣꯏꯔꯕꯅꯤꯅ ꯃꯉꯣꯟꯗ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯛꯈꯤꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯚꯥꯏ ꯉꯁꯥꯏꯒꯤ ꯏꯕꯥꯅꯤꯅꯁꯨ ꯑꯗꯨꯝ ꯑꯍꯥꯟꯕ ꯊꯦꯡꯅꯔꯀꯥꯟꯗ ꯂꯥꯏꯐꯁꯦ ꯊꯥꯗ꯭ꯔꯤꯀꯥꯟꯗꯁꯨ ꯑꯗꯨꯝ ꯇꯣꯄꯤꯛ ꯑꯗꯨꯝ ꯈꯔ ꯀꯩꯗꯧꯋꯤꯗꯅ ꯑꯗꯣ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯇꯣꯞꯄꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯉꯁꯤꯒꯤ ꯏꯕꯥꯅꯤ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯑꯣꯜꯃꯣꯁ 1 hour ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ 1 hour ꯑꯃ ꯐꯥꯖꯤꯜꯂꯦ ꯚ꯭ꯌꯨꯕꯨꯗꯤ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ ꯔꯤꯒꯨꯂꯔ ꯉꯥꯏꯍꯥꯛꯒꯩ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯍꯜꯂ ꯑꯃꯨꯛ ꯊꯥꯖꯤꯜꯂꯒꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯊꯔꯔꯣꯏꯒꯦ ꯑꯗꯣ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯋꯥ ꯈꯔ ꯉꯥꯡꯕ ꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕ ꯑꯃꯗ ꯌꯥꯎꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯝ ꯀꯛꯄ ꯍꯖꯥꯝ ꯑꯃ ꯍꯥꯡꯉꯦ ꯑꯗꯣ ꯍꯖꯥꯝꯁꯤꯗ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 90 ꯐꯪꯉꯦ ꯅꯠꯇ꯭ꯔꯒ 50 ꯐꯪꯉꯦꯅ ꯍꯖꯥꯝ ꯁꯝ ꯀꯛꯄ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯀꯩꯒꯨꯝꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯁꯦꯂꯔꯤꯗꯤ ꯃꯥꯟꯅꯔꯛꯇꯣꯏꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯇꯧꯔꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯎꯔꯤꯕ ꯄꯣꯠꯁꯦ ꯃꯥꯅ ꯍꯖꯥꯝꯒꯤ ꯗꯨꯀꯥꯟ ꯍꯥꯡꯉꯀꯥꯟꯗ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯒ ꯄꯩꯁꯥꯗꯨ ꯆꯞ ꯃꯥꯟꯅ ꯇꯥꯔꯒꯁꯨ ꯃꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏꯒꯤ ꯍꯖꯥꯝꯗꯨꯅ ꯊꯥꯛ ꯍꯟꯊꯅ ꯂꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯗꯅꯀꯣ
ꯍꯥꯏꯕꯗꯤ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟ ꯑꯇꯩ ꯅꯠꯇꯦꯗ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯀꯟꯁꯦꯞ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯂꯣ ꯑꯣꯏꯌꯦꯕ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯆꯦꯟꯖ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯣꯁꯤꯌꯦꯜ ꯗꯥꯏꯅꯥꯃꯤꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯃꯤ ꯑꯌꯥꯝꯕꯅꯤꯀꯣ ꯗꯥꯏꯅꯥꯃꯤꯛꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯗꯨꯒ ꯆꯦꯟꯖꯁꯦ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯁꯦ ꯂꯥꯛꯍꯟꯅꯤꯡꯗꯕ ꯑꯗꯩ ꯁꯤ ꯑꯍꯣꯡꯕ ꯂꯥꯛꯀꯥꯟꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯥꯎꯠꯀꯝ ꯈꯪꯗꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯁꯦ ꯇꯧꯅꯤꯡꯗꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩꯌꯦꯕ ꯂꯩ ꯏꯟꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯒ ꯍꯥꯏꯌꯦꯁ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠ ꯏꯟ ꯏꯟꯗꯤꯌꯥꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯇꯣꯞ 10 ꯃꯣꯁ ꯄꯣꯂꯨꯇꯦꯠ ꯄ꯭लेꯁꯀꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯌꯥꯒꯤ ꯖꯒꯥ ꯑꯃ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯃꯦꯘꯥꯂꯌꯥꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯗꯦꯜꯂꯤ ꯅꯣꯏꯗꯥ ꯌꯨ ꯄꯤ ꯀꯩꯀꯥꯗꯤ ꯑꯗꯨꯝ ꯀꯃꯟꯅꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯔ ꯂꯩꯌꯦꯗꯅ ꯃꯦꯘꯥꯂꯌꯥꯒꯤ ꯖꯒꯥ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯦꯘꯥꯂꯌꯥꯒꯤ ꯖꯒꯥꯁꯦ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯕ꯭ꯂꯣꯒꯔ ꯑꯃꯅ ꯆꯪꯉꯒ ꯖꯒꯥ ꯊꯤꯖꯤꯜꯂꯦꯕꯀꯣ ꯎꯅꯥꯁꯦ ꯕ꯭ꯂꯣꯒꯔ ꯃꯃꯤꯡꯁꯦ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦꯀꯣ ꯎꯅꯥꯁꯦ ꯄꯥꯏꯀꯥꯟꯗ ꯎꯅꯥꯁꯦ ꯑꯃꯨꯛ ꯃꯆꯨ ꯑꯣꯏꯌꯦꯕ ꯄꯥꯏꯀꯥꯟꯗ ꯒ꯭ꯔꯤꯟ ꯑꯣꯏꯔꯛꯄꯤ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯀꯥꯟꯗ ꯒ꯭ꯔꯤꯟ ꯑꯣꯏꯔꯒ ꯑꯃꯨꯕꯁꯦ ꯈꯨꯠꯇ ꯄꯥꯜꯂꯛꯄꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯀꯣꯏꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯣꯔ ꯅꯝꯕꯗ ꯈꯣꯠꯄꯗ ꯀꯦꯟꯁꯔ ꯅꯥꯕ ꯈꯣꯠꯄ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯊꯅꯣꯜ ꯕ꯭ꯂꯦꯟꯗꯤꯡꯒꯤꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯏꯊꯅꯣꯜ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯊꯅꯣꯜ ꯑꯩꯈꯣꯏ ꯒꯕꯔꯟꯃꯦꯟꯠꯅ ꯏꯊꯅꯣꯜꯁꯦ ꯕ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯗꯧꯅꯕꯅꯦꯕ ꯚꯥꯏ ꯁꯁꯇꯦꯅꯦꯕꯜ ꯏꯅꯔꯖꯤ ꯑꯣꯏꯅꯕ ꯑꯗꯒꯤ ꯄꯣꯂꯨꯁꯟꯗꯒꯤ ꯍꯟꯊꯔꯛꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇ ꯄꯨꯊꯣꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇ ꯄꯨꯊꯣꯛꯏꯅꯦꯅ ꯑꯃꯨꯛꯀ ꯄꯨꯊꯣꯔꯛꯑꯒ ꯏꯊꯅꯣꯜꯁꯦ ꯁꯨꯝ ꯃꯄꯥꯟ ꯂꯝꯗꯗꯤ ꯕ꯭ꯔꯥꯖꯤꯜ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯖꯔꯃꯅꯤꯗꯀꯣ 2023-24ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯒꯥꯔꯤꯁꯦ ꯑꯃꯨꯛ E20 ꯀꯝꯄ꯭ꯂꯥꯏꯟꯁ ꯑꯣꯏꯗ꯭ꯔꯦꯗꯅ 24 ꯁꯤ ꯂꯥꯜꯂꯝꯕ ꯌꯥꯏꯀꯣ ꯁꯤ ꯑꯣꯇꯣꯃꯣꯕꯥꯏꯜ ꯑꯦꯛꯁꯄꯔꯠꯈꯩꯅꯗꯤ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯁꯤꯁꯦ ꯑꯩ ꯈꯪꯉꯒꯗꯤ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ 2023ꯒꯤ ꯅꯠꯇ꯭ꯔꯒ 22ꯗ ꯑꯩ ꯂꯥꯛ 90 ꯄꯤꯕ ꯒꯥꯔꯤ ꯑꯃ ꯂꯩꯔꯨꯔꯦꯕ ꯃꯥꯡꯗꯣꯏꯅꯦꯕ ꯚꯥꯏ ꯁꯤ ꯑꯩꯅ ꯂꯥꯟꯅ ꯆꯠꯄꯒꯤ ꯄꯣꯠꯇꯤ ꯅꯠꯇꯦ ꯂꯥꯟꯅ ꯁꯟꯗꯣꯛꯄꯗꯤ ꯂꯥꯟꯗꯦ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯑꯩ ꯀꯩꯒꯤꯅꯣꯗꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯀꯩꯅꯣ ꯈꯦꯠꯅꯔꯤꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯄꯦꯇ꯭ꯔꯣꯜꯁꯤꯅ ꯄꯦꯇ꯭ꯔꯣꯜ ꯏꯁꯤꯡ ꯌꯥꯟꯍꯟꯕ ꯌꯥꯔꯝꯃꯣꯏꯕ ꯌꯥꯅꯤꯁꯦ ꯔꯤꯄꯦꯜ ꯇꯧꯅꯕꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯄ ꯊꯥꯎꯒꯤ ꯇꯦꯡꯀꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯅꯪꯒꯤ ꯏꯟꯖꯤꯟꯒꯤ ꯃꯅꯨꯡ ꯀꯝꯕꯁꯟ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯥꯔꯠ ꯁꯤ ꯃꯌꯥꯝꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯆꯠꯂꯒꯗꯤ ꯃꯅꯨꯡꯁꯤꯗ ꯏꯁꯤꯡ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯀꯣꯂꯤꯡ ꯀꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗ ꯏꯊꯅꯣꯜꯁꯤꯗꯤ ꯏꯁꯤꯡꯁꯦ ꯃꯣꯏꯆꯔꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯆꯔ ꯑꯦꯇ꯭ꯔꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯏꯊꯅꯣꯜ ꯌꯥꯎ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯃꯣꯏꯆꯔ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯃꯣꯏꯆꯔ ꯑꯦꯇ꯭ꯔꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯀꯣꯂꯤꯡ ꯀꯥꯗꯣꯔꯕꯅꯦꯕ ꯑꯗꯩ ꯁꯤꯗꯤ ꯀꯃꯟ ꯁꯦꯟꯁꯀꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯄ꯭ꯔꯣꯁꯦꯁ ꯄꯦꯇꯔꯟꯗꯨꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯗꯦꯕ ꯁꯤꯝꯄꯜ ꯀꯃꯟ ꯁꯦꯟꯁꯇꯣ ꯑꯗꯣ ꯑꯩꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯁꯤꯗꯗꯤ ꯀꯩꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯅꯠꯇꯦ ꯑꯩ ꯀꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯇꯒ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯂꯩꯇꯦꯀꯣ ꯇꯧꯕꯇꯕꯨ ꯖꯔꯃꯅꯤꯗ ꯋꯥꯔꯤꯅꯤ ꯕ꯭ꯔꯥꯖꯤꯜꯗꯗꯤ E85 ꯐꯥꯎ ꯇꯧꯈ꯭ꯔꯕꯅꯦꯕ ꯇꯧꯕꯇꯕꯨ ꯃꯤꯒꯤꯗꯤ ꯑꯣꯞꯁꯟ ꯑꯃꯨꯛ ꯄꯤꯌꯦꯕ ꯋꯥꯔꯤꯅꯤ 2022 ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯒꯥꯔꯤꯗꯣ ꯑꯩ ꯄꯦꯇ꯭ꯔꯣꯜ ꯍꯟꯖꯒꯦ ꯍꯥꯏꯇꯥꯔꯦ ꯄꯦꯇ꯭ꯔꯣꯜꯗꯣ ꯑꯗꯨꯝ ꯐꯨꯜ ꯄꯤꯔꯛꯀꯅꯤꯕ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯃꯨꯛ ꯐꯣꯔꯁꯐꯨꯜꯂꯤ ꯌꯥꯜꯍꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ E20 ꯕ꯭ꯂꯦꯟꯗꯦड ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯒꯥꯔꯤ ꯑꯃ ꯊꯧꯕꯒꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯦꯝꯕ ꯆꯠꯂꯦꯕ ꯄꯦꯇ꯭ꯔꯣꯜꯅ ꯌꯥꯗ꯭ꯔꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯗꯤꯂꯔꯁꯤꯞꯁꯤꯗ ꯁꯥꯎꯅꯔꯒ ꯄꯦꯇ꯭ꯔꯣꯜꯅ ꯌꯥꯗꯕꯅꯦ ꯍꯥꯏꯔꯦꯕ ꯄꯦꯇ꯭ꯔꯣꯜ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯦꯕꯀꯣ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯅ ꯁꯤ ꯏꯊꯅꯣꯜ ꯕ꯭ꯂꯦꯟꯗꯦड ꯇꯧꯕꯁꯤ ꯀꯔꯤꯒꯤ ꯍꯥꯞꯄꯩꯅꯣ ꯄꯦꯇ꯭ꯔꯣꯜꯁꯦ ꯐꯖꯅ ꯁꯦꯡꯅ ꯍꯥꯞꯄ ꯌꯥꯗ꯭ꯔꯥꯅ ꯁꯤꯗꯤ ꯒꯕꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯄꯅꯤ ꯏꯊꯅꯣꯜ ꯕ꯭ꯂꯦꯟ ꯇꯧꯔꯒ ꯑꯣꯜꯔꯦꯗꯤ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯁꯤꯗꯤ ꯐꯣꯔꯁꯐꯨꯜꯂꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯞꯄꯅꯦꯕ ꯍꯣꯏ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ E20ꯅ ꯀꯌꯥꯝ ꯌꯥꯝ ꯁꯣꯛꯍꯟꯒꯦ ꯁꯣꯛꯍꯟꯗꯒꯦ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯁꯥꯏꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯦꯕꯀꯣ ꯑꯗꯨ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯉꯁꯥꯏꯒꯤ ꯏꯊꯅꯣꯜꯁꯦ E20ꯅꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩꯅ ꯍꯥꯏꯗꯣ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯂꯩꯔꯝꯃꯒ ꯑꯀꯣꯏꯕꯗ ꯁꯤꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯩꯈꯨ ꯊꯥꯗꯣꯛꯏꯕ ꯄꯣꯠꯇꯨꯁꯨ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯏꯝꯄꯦꯛ ꯄꯤꯅꯦꯕ ꯄꯤꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯒꯚꯔꯟꯃꯦꯟꯠꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯨꯛꯀ ꯍꯣꯡꯊꯔꯛꯀꯅꯤꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 1 ꯂꯤꯇꯔ ꯄꯦꯇ꯭ꯔꯣꯜ ꯂꯩꯕ ꯃꯇꯝꯗ 800 ꯈꯛꯇꯅꯦꯕ ml ꯈꯛꯇꯅꯦ ꯐꯪꯉꯤꯁꯦ 200 ml ꯒꯤ ꯏꯊꯅꯣꯜꯅꯦꯕ ꯑꯗꯣ ꯏꯊꯅꯣꯜꯁꯦꯗꯤ ꯑꯃꯨꯛꯀ ꯄꯦꯇ꯭ꯔꯣꯜ ꯑꯦꯁ ꯀꯝꯄꯤꯌꯔ ꯇꯨ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯗꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯁꯨꯜꯂꯛꯇꯣꯏꯅꯤꯗꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤ ꯌꯦꯡꯅꯔꯀꯥꯟꯗꯗꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯦ ꯉꯁꯥꯏꯒꯤ ꯏꯊꯅꯣꯜꯁꯦ ꯍꯣꯡꯕꯅꯤꯅ ꯄꯦꯇ꯭ꯔꯣꯜ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯔꯛꯄ ꯌꯥꯕ ꯄꯣꯠꯅꯦꯕ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯍꯜꯂꯦ ꯄꯦꯇ꯭ꯔꯣꯜ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯕꯤꯌꯣ
ꯇꯥꯕꯤꯕꯗꯤ ꯂꯥꯛꯑꯗꯅ ꯑꯃꯨꯛꯀ ꯗꯕꯜ ꯆꯠꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯁꯔꯀꯥꯔꯗ ꯑꯩꯅ ꯀꯩꯗꯧꯕ ꯕ꯭ꯂꯦꯝ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯑꯩꯒꯤ ꯁꯤ ꯑꯦꯝꯗ ꯕ꯭ꯂꯦꯝ ꯇꯧꯕꯅ ꯕ꯭ꯂꯦꯝ ꯑꯝꯇ ꯁꯤꯗꯤ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯦ ꯀꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯍꯟꯗꯛ ꯏꯁꯥꯃꯛꯀꯤ ꯊꯥ 4 ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯗ ꯊꯝꯃꯨꯔꯤꯅꯦꯕ ꯏꯁꯥꯃꯛ ꯊꯦꯡꯅꯔꯤꯅꯦꯕ ꯑꯩꯅ ꯗꯤꯂꯔꯁꯤꯞꯇ ꯇꯥꯏꯅꯔꯤꯅꯤ ꯑꯗꯩ ꯑꯃꯨꯛꯀ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯀꯣꯟꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯑꯣꯏꯕꯗꯒꯤ ꯁꯤꯅ ꯑꯣꯏꯕꯖꯥꯠꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯧꯕꯁꯦ ꯌꯥꯝ ꯋꯥꯠꯂꯛꯄꯁꯦ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯄ꯭ꯔꯖꯥꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯚꯣꯏꯁꯁꯦ ꯅꯝꯊꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯤꯁꯇ꯭ꯔꯤꯗ ꯉꯝꯃꯣꯏꯑꯕ ꯑꯗꯨꯝ ꯑꯣꯄꯔꯦꯠꯁꯦ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯉꯝꯈꯤꯕ ꯌꯥꯏ ꯅꯣꯡꯃꯗꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯥꯔꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯖꯥꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯟꯅꯔꯒ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯇꯥꯟꯅꯔꯒ ꯑꯔꯤꯕ ꯒꯥꯔꯤꯈꯩꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏ ꯃꯇꯝ ꯑꯃ ꯄꯤꯊꯣꯛꯑꯒ ꯁ꯭ꯀ꯭ꯔꯦꯄꯦꯖꯇꯀꯣ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯍꯟꯈ꯭ꯔꯒ ꯑꯅꯧꯕ ꯒꯥꯔꯤ ꯂꯩꯀꯥꯟꯗ ꯃꯣꯏꯒꯤ ꯁꯕꯁꯤꯗꯤ ꯑꯣꯏꯅ 10,000ꯒꯨꯝꯕ 20,000ꯒꯨꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯚꯦꯂꯨ ꯑꯣꯏꯅ ꯇꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯔꯨꯝꯗꯒꯤ ꯇꯥꯕꯤꯕ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯑꯃꯨꯛꯀ ꯄꯦꯇ꯭ꯔꯣꯜꯒꯤ ꯊꯧꯅꯕ ꯌꯥꯔꯤꯕ ꯒꯥꯔꯤ ꯇꯧꯕꯇꯕꯨ E20 ꯊꯣꯛꯂꯛꯇ꯭ꯔꯤꯀꯥꯟꯗ ꯊꯧꯅꯕ ꯌꯥꯕ ꯒꯥꯔꯤ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯊꯧꯕ ꯌꯥꯕ ꯒꯥꯔꯤꯁꯦ ꯁꯤꯁꯤꯒꯤꯗꯤ ꯑꯃꯨꯛ ꯐꯨꯜ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯈꯩꯁꯤꯗ ꯑꯃꯅ 100% ꯄꯦꯇ꯭ꯔꯣꯜ ꯑꯃꯅ E20 ꯕ꯭ꯂꯦꯟꯗꯦꯗ ꯄꯦꯇ꯭ꯔꯣꯜ ꯑꯗꯨꯃꯥꯏꯅ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯣꯠꯇꯣ ꯚꯥꯏ ꯁꯦꯝꯄꯨ ꯍꯥꯏꯔ ꯃꯈꯜ ꯃꯈꯜ ꯊꯣꯛꯑꯒ ꯑꯐꯕ ꯁꯦꯝꯄꯨ ꯄꯥꯝꯃꯤ ꯐꯠꯇꯕ ꯁꯦꯝꯄꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯏꯊꯅꯣꯜꯒꯤ ꯃꯇꯥꯡꯁꯦ ꯚꯥꯏ ꯁꯤꯃꯁꯨ ꯇꯧꯍꯟꯅꯤꯡꯕꯅꯦꯕ ꯑꯗꯣ ꯉꯥꯡꯊꯣꯛꯈꯤꯕꯅ ꯇꯧꯒꯦꯅ ꯈꯟꯕꯅ ꯑꯃꯀꯣ ꯔꯤꯌꯦꯂꯤꯇꯤꯗ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗꯅ ꯑꯃꯨꯛꯀ ꯃꯅꯨꯡꯗꯅ ꯑꯃꯨꯛꯀ ꯄꯨꯔꯥ ꯃꯥꯐꯤꯌꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯔꯨꯕꯗꯤ ꯅꯠꯇꯦ ꯀꯩꯗꯧꯔꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅ꯭ꯌꯨꯁ ꯑꯥꯔꯇꯤꯀꯜꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯥꯔꯇꯤꯀꯜ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯒꯤ ꯗ ꯍꯤꯟꯗꯨ ꯀꯣ ꯑꯗꯩ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯠꯂ ꯈꯣꯠꯂ ꯊꯦꯡꯅꯔꯛꯄꯗ ꯍꯟꯗꯛꯀꯤ ꯃꯦꯘꯥꯂꯌꯥꯒꯤꯗꯤ ꯌꯥꯝ ꯉꯥꯡꯅꯈꯤꯕ ꯑꯣꯏꯈꯤꯕꯅꯦꯕ ꯃꯔꯝꯗꯤ ꯃꯦꯘꯥꯂꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯔꯤꯁꯀꯤ ꯖꯒꯥ ꯍꯣꯠꯁꯄꯣꯠ ꯑꯣꯏꯔꯤꯕ ꯖꯒꯥꯅꯦꯕ ꯑꯗꯣ ꯃꯦꯘꯥꯂꯌꯥ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯀꯃꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ 5ꯀꯤ ꯃꯅꯨꯡꯗ ꯆꯜꯂꯛꯄ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯖꯒꯥꯁꯦ ꯑꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯣꯏ ꯐꯔꯦ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯦ ꯁꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯣꯛꯑꯦꯀꯣ ꯑꯗꯣ ꯁꯣꯛꯑꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯣꯛꯑꯒꯗꯤ ꯄ꯭ꯔꯖꯥꯁꯤꯅ ꯁꯨ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯛꯑꯦ ꯑꯩꯈꯣꯏ ꯁꯣꯛꯇꯅꯕ ꯀꯩꯗꯧꯕ ꯌꯥꯏ ꯒꯚꯔꯟꯃꯦꯟꯠꯗ ꯀꯃꯥꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯑꯣꯞꯁꯟ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯀꯟꯁꯤꯌꯁꯅꯦꯁ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯁꯔꯀꯥꯔꯗ ꯂꯣꯏ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯁꯔꯀꯥꯔꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯕꯅꯦꯕ ꯑꯗꯨꯒ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄꯤꯔꯒ ꯂꯩꯕ ꯈꯣꯠꯂ ꯆꯠꯅꯕ ꯄꯣꯠꯁꯤꯗꯤ ꯁꯦꯡꯅ ꯁꯤ ꯃꯇꯝꯁꯤꯗꯤ 21st ꯁꯦꯟꯆꯨꯔꯤ ꯍꯧꯖꯤꯛ AI ꯃꯇꯝꯁꯤꯗꯗꯤ ꯑꯩꯗꯤ ꯏꯁꯄꯤꯁꯦꯜꯂꯤ ꯃꯅꯤꯄꯨꯔꯤ ꯀꯟꯇꯦꯛꯁꯇꯗꯤ ꯑꯩꯗꯤ ꯁꯤꯃꯗꯤ ꯁꯦꯡꯅ ꯄꯥꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯤ 5-10 ꯄꯨꯟꯁꯤꯜꯂꯒ ꯆꯥꯛ ꯆꯥꯅꯒꯦ ꯍꯥꯏꯕ ꯆꯠꯄꯒꯨꯝꯕ ꯃꯤ 5-10 ꯄꯨꯟꯁꯤꯜꯂꯒ ꯊꯛꯀꯦ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯃꯤ 5-10 ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯥꯏꯛꯀꯤ ꯁꯨꯃꯥꯏꯅ ꯔꯦꯂꯤ ꯆꯠꯀꯦ ꯊꯥꯎ ꯍꯥꯟꯅ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯁꯨꯝ ꯆꯪꯕ ꯑꯗꯒꯤ ꯑꯩ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯍꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯚꯣꯠ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯁꯨꯝ ꯄꯩꯁꯥ ꯁꯨꯝ ꯂꯧꯔꯛ ꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯁꯨ ꯑꯃꯨꯛꯀ ꯀꯩꯗꯧꯔꯛꯑꯅꯤꯕ ꯂꯧꯔꯤꯕ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯑꯅꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯦꯝꯕꯔꯁ ꯑꯣꯐ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯦꯟꯅꯤꯀꯣ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯦꯟꯁꯦ ꯃꯤꯌꯥꯝꯒꯤ ꯄꯥꯎꯁꯦ ꯇꯝꯃꯨꯅꯕ ꯊꯥꯒꯠꯈ꯭ꯔꯤꯅꯦꯕ ꯁꯤꯁꯦ ꯊꯥꯒꯠꯂꯛꯄꯁꯦ ꯃꯤꯌꯥꯝꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯜꯂꯒ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯦ ꯆꯥꯍꯧꯔꯕꯅꯤꯅ ꯃꯥꯁꯦ ꯊꯥꯒꯠꯂꯛꯏꯕ ꯃꯥꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯊꯥꯗꯔꯛꯄ ꯄꯩꯁꯥꯁꯦ ꯑꯃꯨꯛꯀ ꯃꯥꯅ ꯍꯟꯖꯤꯟꯅꯕ ꯑꯩꯒꯤ ꯄꯩꯁꯥꯗꯒꯤ ꯇꯧꯈꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯏꯟꯚꯦꯁ ꯇꯧꯈꯤꯕꯁꯦ ꯑꯩ ꯔꯤꯚꯤꯅ꯭ꯌꯨ ꯀꯦꯄꯤꯇꯦꯜꯗꯣ with interest ꯐꯪꯅꯕ ꯋꯤꯠ ꯏꯟꯇꯔꯦꯁꯇ ꯑꯩ ꯄꯥꯝꯃꯛꯀꯗꯣꯏꯅꯤ ꯋꯤꯠ ꯄ꯭ꯔꯣꯐꯤꯠ ꯄꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯁꯤꯗꯤ ꯃꯍꯧꯁꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗꯁꯨ ꯂꯣꯏꯅ ꯇꯥꯏꯅꯔꯣꯏꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯖꯦꯟꯖꯤ ꯅꯧꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄꯈꯩꯁꯤꯗꯤ ꯏꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯩ ꯍꯩꯕ ꯑꯣꯏꯅ ꯑꯗꯨꯅꯤ ꯄ꯭ꯔꯕꯤꯟ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯂꯣꯏꯁꯟꯕ ꯌꯥꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯊꯅꯣꯜꯒꯤ ꯃꯇꯥꯡꯗꯣ ꯄꯜꯂꯝꯃꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯄꯜꯂꯝꯒꯦ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯆꯠꯅꯕ ꯃꯇꯝꯗ ꯃꯣꯏꯗꯣ ꯑꯣꯞꯁꯟ ꯄꯤꯌꯦꯅ ꯃꯥꯅ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯊꯝꯈ꯭ꯔꯦꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯂꯨꯔꯤꯁꯦ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯤꯐꯣꯔ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦ ꯇꯦꯛꯁ ꯑꯝꯇ ꯊꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯁꯦ 50-55 ꯔꯨꯄꯤꯁ ꯑꯗꯥꯏꯃꯨꯛ ꯍꯦꯟꯒꯠꯇꯅꯦꯕ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯤ ꯇꯦꯛꯁ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯊꯅꯣꯜꯗꯤ
after maze refine to distillation process lor matan mai price 70 matan mane tax dam kada double neba tax double je sing matan lo selake bo tax yaud ganda 75 ne mana tax yaud 55 ne mana 75 ne already ethanol jena tanga ne ba petrol de sustainable tai adu reason de second lan che bo petrol atang ahong petrol na hong ethanol na tang e hojik se amana 70 plus ne amana 55 plus ne adu dar ethanol na tang ra tang e ethanol ji petrol mix tor ganda petrol gi maman je drop down ni na promise story ne government promise stories adu gi logic to mi yo petrol gi maman je tax hapsa laga chama yo we wane ethanol di tax yaudri 70 plus ne tax chungthi thi drabne ma do 70 75 to layer kan mamal da hali ne ba adu som da tax lokthok ri product petrol da tax cut to bri ya ne adu na kan da sustainable resource adu adu mapan ni export import to rokna ba adu magi ma pi raga na sa yi posi business man to beta to la pane langna bona ri ne ba oi madu pot gi positive outcome phaza me am moina high ni man lady adu thaba ma je the khudak tek the change to again I want the sim manipur ai sing plastic bottle je thing ko manipur or plastic is a khau je thing e plastic khau pu bya roi plastic bottle thak bya roi hojik mi myam je ising kai da han de no ai replace to no option no pi ding da nang na ising gi bottle du thing jan tar ga di bottle do si na ga na si na re na kai problem lak to no bottle do tumin na si na ba adai replace to no option lai te ba yam like to ba do chome adu na sai pot forcefully ko to sala ko na la ka do negative outcome je yam huge oi bo je ko oi ba je ba ai isam ka thengna ga 20 plus servicing 25 nearly the my sang it is by 10 ko ai je ka em to bana te start ka to ba aduda muka sembada tha mari yong changi ba muka tawi common man suffer to bana common man tawi ne man aduna si gi poche koina prajana tumina lairi ge dum torakani si me dum mai ba haijiram ge ko prajana tumina lairi ge adum to ben kalakani prajana pang ba heli ge dum to ben kalakani prajana paisa intending ki de ki paisa la thona bu honari ge dum pang ba sirakani apang bu sirakani aduna ai khoi je ya no case for board ko paisa lam ta bi de board matik cha board khallaga ai gi manipur gi mare bak se kai be ya de hauji lai be situation ji tongan tongan three different lai be mong da ne wala la ai je khara adum bias hoi ba gi manu mapan bias hoi ba khot pa dum khara de dum ure tana ko dum pa ja roi ge mande adu gi poche sa gi chi ji mar mo ga ba ka ni ai praja ji na pulap na gyan ta min na ga si poche to je na ga pulap na pa sha lau ta bi de poche matik cha ba mi je khal la ga hayeng thabak to thomjan je ba ko lau thok se ba strike to se ba adu ita de ba reasonable ho ba dem ka corruption ne jo hai ri ko sakar jo ta na ro je ba angle to perspective pam jo mi yeng je ko corruption gi victim ne ko jo ha ba de chama dum hai ba de na bai nang gi jo dum thabam sarkar da chani dang cha thang na ba paisa ai je adum paisa ma sing laite lak tara ba la yang khai bo dum cha thak ba dai ai ko la karor bo dum cha thak pe ni ai cha thak bai ba po ji lo sam ra ba ne to sai gi ai na ja ni je sarkar gi thabak se ka ure phare notification to ai phare ba ko wa koi paisa da bi ro je exam ta hola je pula ma na paisa bi ro je exam hai dok ta pri yang je haidor ka da haidor ita ma na wa kan haidor ka ni do bai sida yam difficult lo point mai ta na na point di phajai ko yam difficult lo ta ba ai je difficult to na ta ba outcome du ki ai tabir ho bai ka oi rak pa ya ba ando to pa sai ki perspective ma hai ta ne adu ki point of view to pa point of view ma ta ki ne bai na ai je re je kam dan pa shapi de tar ga di merit basis ta la ka ni hai do ne ba adu hoi human nature ge kam ram na no to ba kan da hoi hindu ge wari ne pusala ke ba krishna na arjun mi chang chang e ba krishna ji line in hai ne ba ma mi chang chang ji arjun gi bim ki district gi mi chang chang e ba are hoi kuri mak sing mi kuri mak sin nepotism gi wakhalon je corruption to khre na
nepotism lakani nepotism di am thin lai da Bollywood ta ka Bollywood aigi sangagi aigi chagi aigi imanabagi aigi adugi aigi wa loi re boto khoi gi wa loi re boto la ne adu si pon me am lai bani na nasai akhoi ka ta human moral values si wa khala kan de khoi corruption no si me am khadi handara khara khal le adu hujusik lai ba current scenario de bot si paisa piraga bot khoma khana tana khoi la kai da pa bol le bai or even khoi kaka bol le phar je khoi ka do hujik se ma se matik shu asa da bol le pa tan da na tai shu asa da ba ma thau su to ra roi jai khang he ba ai khang he ha je ba ai ju bot kana phi de ai kaka do pi ga na tra na matik cha ba kaka do pira pa matik cha ba agi mi de bot pi ru ga na ai kaka do pira ga ne ba ai da ai kaka do bol le pa na ma phat ya da so ai ki tin na bi ma na du bot ko ma tan bai nang ai khoi ka da bot tha da ya roi ko ai ha ne ba aina do hayamni na nangi khana bam do hayani ba ai lekai gi sanga banga kha chawwa ahan namai tinar me haiden mona khoi ka bole peni tamo kaka mama bol khombi de yaro ai magi akoi do mana si to mara bo tha da damni mana hai gre ba adudi ma ki ba gi nasai aina de ai mana do khom do to khra ai ma do khoma kana ma ki ba gi mai lekai le mi no bo chum ai matik cha da bai ka da boram tha da to ne sida ne ba sai pattern ji ma ko thugai be ya da ba circle sala le ba circle ung adum system ju ung adum le pa se si se kan thok pam jang ya si se khong thang thok pam jang ya cycle se break to pam jang ya ba ko adu kamai na break to ka ne ka education na ba to ko education na ta na ka ta na on pro ya chom ya thi chom adu masih jeba dum kada wajira pung je thengyale pung ta ma khai ta re ado kana to ge aduga ma thana kan to hai joge ba entrepreneur ki matang gi do entrepreneur ji sai ki aikoina ka hani government job se government job si to da ya de la la ni fu yan khai na ha government aina chu adi job se dukan pur me ta ta ne ma ka hani terapi kun pia ga smai lo de bo ne he na piram de he na pi be wa ne bayam na ina ri ni kwa je I mean ma lo no ru ba te bayam na ina bo to ne do sai ki ai khoi na pu tho iba government gi job ki lo pa la khai de ko pa mu dri ba lai na any how to thi na pu tho phang do sma me ri ne phang to ji ha ri ne ba adu na ta ba da ai khoi na job creation ai khoi na start up to ga idea am pu tho ga start up to ga ai khoi gi ma kha da mi tara ma tagi khar sa khala mi tara ma kun na ma hapa ga khoi na mo ka job creation to ta ga di manipur gi unemployment issue jan thara ka do ne ma am thi chom aduna asai gi ai gi staff tranga do ai gi startup to na mara mo ra ga ma gi mong gi ma ji mo loi to ne adu ita ga di khoi na government gi job si gi tanar lai mo ta di na khoi je transition highway gi hojik hoi FMR haibra muri gi la thok ko do muri reinstate mo tor puji hai han tor puji hai do city transition highway gi na ga ni by road ta Thailand ke ka gi phau yo gi India project na bi shemi ne ba sida khoi ji amna Imphal area ji ki ma dik tourism 5-star hotel ne am tham ma ga am thina to ko pe aba la mo do ne ba aduna ka ni job si khak tang da ta job phau da ya de ro to da ya de la ta ko tan tan na ga job phau dra ba ni sa ta san ba ta gi adum check su ba sa check su ba han da ye na ba ta ba ko adu taw ro da ba thabak hai ro da ba thabak kai ka ma ma taw ro ba adum ba por ama ba la ka ne ba khang ba adu la ko du na la ta na ba gi da mak ta ko na kamaina entrepreneur mayam na taw na ko man ni ma ju la ya ba nganu yo ma da nganu je to ngi hai ta ri thang na ri ba lai kai lo yo khala ne ba nganu je ising thin ma ta ising je yo ma se bisa ka da wa ri sing pa lai da lai khan ne to chai ani muki ma man da bai yo lam bai sing yo lam ta bai uram ba ga ri je frequently sum to in uram je hausi ba sing han thara ma ni da bai kai na ka na si Imphal area ko be se khara expand to re water supply je aduna chen bo ran train ne ba aduna si ina ta ba mina to ma da unique oi ba mina ga ko ni hai gera pang mane hai gera dagi log kya kahenge hai je hindi da mina kai hai na gi to no khan lagi bana ta bi da ne
ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯕꯁꯦ ꯐꯣꯀꯁ ꯇꯧꯔꯒ ꯊꯥꯖꯕ ꯊꯝꯃꯦꯗꯅ ꯊꯥꯖꯕ ꯊꯝꯃꯒ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 10ꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯔꯤꯖꯜ ꯁꯨꯡ ꯂꯥꯛꯇ꯭ꯔꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯐꯝꯕ 10ꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯊꯥ ꯑꯃ ꯐꯝꯕ ꯊꯥ ꯑꯃ ꯂꯥꯛꯇ꯭ꯔꯁꯨ ꯆꯍꯤ ꯑꯃ ꯐꯝꯕ ꯆꯍꯤ ꯑꯃ ꯂꯥꯛꯇ꯭ꯔꯁꯨ ꯆꯍꯤ 2 ꯐꯝꯕ ꯁꯨꯝ ꯁꯤꯟꯗꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟ ꯖꯣꯕꯇ ꯈꯛ ꯇꯥꯟꯅꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦꯅꯁꯨ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯗꯨꯒ ꯑꯣꯞꯁꯟꯁꯦ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯗꯕ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯦꯄꯤꯇꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅꯔꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯚꯥꯏ ꯑꯩ ꯋꯥꯈꯜꯗ ꯃꯥꯅꯦ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯉꯁꯥꯏ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯄꯣꯠꯇꯣ ꯑꯗꯨꯝ ꯀꯅꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯃꯥ ꯃꯁꯥ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯛ 90 ꯄꯤꯔꯒ ꯃꯥꯅ ꯊꯕꯛ ꯑꯃ ꯂꯩꯗꯣꯏ ꯄꯣꯠꯁꯦ ꯃꯥ ꯌꯥꯝꯗ꯭ꯔꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯝꯃꯅꯤ ꯑꯣꯔ ꯃꯥꯁꯇꯔ ꯂꯣꯏꯔꯝꯕ ꯌꯥꯏ ꯃꯁꯥꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯄꯥꯏ ꯏꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯥ ꯊꯕꯛꯇꯨꯁꯨ ꯆꯪꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯥ ꯊꯕꯛ ꯈꯔ ꯑꯄꯤꯛꯄ ꯃꯆꯥ ꯂꯋꯔ ꯂꯦꯚꯦꯜꯒꯤ ꯊꯕꯛ ꯆꯪꯉꯤꯕꯁꯤꯡꯗꯨꯁꯨ ꯇꯣꯛꯈ꯭ꯔꯁꯦꯕ ꯍꯣꯏ ꯍꯣꯏ ꯈꯔ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯂꯩꯕꯁꯤꯡꯁꯤ ꯌꯦꯡꯉꯁꯦꯕ ꯑꯃꯨꯛ ꯂꯥꯛ 40-50ꯒ ꯄꯤꯔ ꯊꯕꯛ ꯆꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯅ ꯑꯩꯈꯣই ꯇꯥꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯑꯦꯕꯁꯣꯂꯨꯠ ꯑꯣꯏꯕ ꯃꯥ ꯁꯤ ꯆꯪꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯀꯩꯝ ꯂꯩꯇꯦ ꯇꯥꯔꯤꯕ ꯄꯣꯠꯁꯤꯗꯤ ꯌꯦꯡꯉꯣ ꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ 40 ꯂꯥꯛꯁꯇꯨꯅ ꯃꯥꯒꯤ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯑꯃꯗ ꯃꯥꯅ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯒꯗꯤ 3ꯂꯛ ꯐꯦꯜ ꯑꯣꯏꯔꯕꯧꯗ ꯃꯥ ꯄꯩꯁꯥ ꯂꯦꯝꯅꯦꯕ ꯏꯟꯚꯦꯁ ꯇꯧꯅ ꯄꯩꯁꯥ ꯑꯗꯨꯝ ꯂꯩꯅꯦꯕ ꯂꯩ ꯁ꯭ꯇꯤꯜ ꯍꯧꯒꯠꯂꯛꯄ ꯑꯃꯨꯛ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯇꯤꯜ ꯑꯩꯒꯤ ꯑꯣꯏꯕ ꯑꯍꯨꯝ ꯇꯥꯝꯗ ꯍꯤꯡꯖꯗꯣꯏꯅꯦꯕ ꯃꯤꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯝꯇꯪ ꯍꯥꯏꯔꯛꯈꯤꯌꯣ ꯃꯥꯅ ꯂꯥꯛ 90 ꯄꯤꯕ ꯉꯝꯃꯤꯁꯦ ꯑꯩ ꯂꯥꯛ 90 ꯂꯩꯔꯦꯅ ꯑꯩ ꯁꯪꯒ ꯂꯩꯇ꯭ꯔꯗꯤ ꯄꯩꯁꯥ ꯄꯤꯕꯝ ꯂꯩꯔꯣꯏꯕ ꯀꯅꯦꯛꯁꯟ ꯂꯩꯕ ꯄꯔꯁꯟꯅꯦꯕ ꯄꯩꯁꯥ ꯄꯤꯕ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯁꯤꯌꯣꯔꯤꯇꯤ ꯅꯠꯇꯦꯕ ꯁꯤꯟ ꯐꯨꯔꯝꯕ ꯅꯠꯇꯦꯕ ꯑꯃꯨꯛꯀ ꯑꯗꯨꯁꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯋꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥ ꯄꯩꯁꯥ ꯂꯩꯔꯦ ꯃꯥ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯩꯔꯦ ꯃꯥ ꯀꯅꯦꯛꯁꯟ ꯂꯩꯔꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯑꯥꯏꯗꯤꯌꯥꯅꯦ ꯏꯟꯚꯦꯁꯃꯦꯟꯅꯦ ꯀꯅꯦꯛꯁꯟꯅꯦ ꯁꯤ ꯑꯍꯨꯝꯁꯤꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯈ꯭ꯋꯥꯏ ꯑꯣꯏꯔꯤꯁꯦ ꯏꯟꯚꯦꯁꯃꯦꯟꯗꯤ ꯚꯥꯏ ꯃꯥ ꯁꯦꯀꯦꯟ ꯑꯃ ꯊꯥꯖꯍꯧꯒꯦꯀꯣ ꯏꯟꯚꯦꯁꯃꯦꯟꯗꯤ ꯚꯥꯏ ꯑꯥꯏꯗꯤꯌꯥꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯒ ꯄꯩꯁꯥ ꯅꯠꯇꯕ ꯑꯅꯤꯗꯣ ꯀꯅꯦꯛꯁꯟ ꯀꯅꯦꯛꯁꯟꯒ ꯑꯥꯏꯗꯤꯌꯥꯒ ꯂꯩꯇꯥꯔꯗꯤ ꯏꯟꯚꯦꯁꯃꯦꯟꯗꯤ ꯚꯥꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯕꯦꯀꯤꯡ ꯁ꯭ꯀꯤꯝ ꯌꯥꯝ ꯂꯩꯌꯦ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯋꯥꯔꯤ ꯑꯦꯛꯖꯥꯝꯄꯜ ꯎꯗ꯭ꯌꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯈꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯂꯨꯄꯥ 100-100 ꯈꯛꯇꯅꯤ ꯆꯪꯉꯤꯁꯦ ꯆꯪꯗꯕ ꯏꯁꯥꯅ ꯇꯧꯖꯔꯁꯨ ꯌꯥꯏꯑꯕ ꯎꯗ꯭ꯌꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯇꯧꯔꯒ ꯑꯩꯒꯤ ꯖꯒꯥ ꯑꯩ ꯇꯧꯗꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯝ ꯎꯠꯂꯒ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯛ 2.5 ꯄꯤꯅꯦꯕ ꯑꯍꯥꯟꯕ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯥꯛ 10 35 ꯂꯧꯕ ꯌꯥꯅꯦꯕ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ 25 ꯂꯧꯕ ꯌꯥꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ CMEGP ꯀꯥꯏꯅ ꯂꯩꯕꯅꯦꯕ ꯃꯊꯪ ꯃꯊꯪ NER ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯦꯟꯅ ꯁꯕꯁꯤꯗꯤ ꯄꯤꯕꯅꯦꯕ ꯃꯔꯨꯑꯣꯏꯅ ꯕꯦꯝꯕꯨ ꯄ꯭ꯔꯗꯛꯀꯤ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯁꯤꯡꯁꯦ ꯌꯦꯡꯉꯒ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯁꯣꯝꯒꯤꯗꯨꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯗꯣꯏꯅꯤꯀꯣ ꯁꯣꯝꯒꯤꯁꯤꯅ ꯑꯃꯨꯛꯀ ꯒꯚꯔꯟꯃꯦꯟꯠꯅ ꯄꯩꯁꯥ ꯄꯤꯔꯒꯦ ꯅꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯔꯣꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯇꯧꯗꯕꯤꯗ ꯁꯨꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯅꯤ ꯇꯧꯕꯗꯤ ꯃꯇꯝꯁꯨ ꯃꯥꯡꯒꯅꯤ ꯂꯩꯕꯥꯛ ꯏꯔꯥꯡꯁꯨ ꯁꯨꯝ ꯊꯣꯛꯀꯅꯤ ꯑꯗꯒꯤ ꯂꯣꯏꯁꯟꯕꯁꯨ ꯅꯥꯏꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯃꯊꯪ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯛꯁꯤꯗ ꯚꯥꯏ ꯁꯤ ꯄꯣꯏꯟꯠꯁꯦ ꯁꯤꯝꯇꯪꯒ ꯍꯥꯞꯆꯍꯧꯔꯒꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯅ ꯊꯥꯒꯠꯂꯛꯄ ꯄꯣꯠꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯛꯇ ꯆꯨꯝꯃꯦꯅ ꯍꯦꯛꯇ ꯈꯟꯕ ꯐꯦꯛ ꯆꯦꯛꯁꯨ ꯇꯧꯗꯕ ꯚꯥꯏꯔꯦꯜ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯟꯅ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯂꯥꯜꯂ ꯂꯩꯔꯝꯃꯦ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝꯗꯨꯗꯤ ꯑꯃꯨꯛꯀ ꯑꯆꯨꯝ ꯁꯤ ꯑꯩꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯦ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯄꯣꯠꯁꯦ ꯀꯃꯦꯟ ꯄꯤꯔꯨꯔꯤꯕ ꯀꯃꯦꯟꯁꯦ ꯂꯥꯜꯂꯦꯅꯗꯤ ꯀꯩꯁꯨ ꯈꯪꯉꯔꯣꯏꯕ ꯑꯩꯅ ꯀꯃꯦꯟ 10ꯁꯦ ꯄꯤꯈ꯭ꯔꯦꯕ ꯑꯩ ꯅ꯭ꯌꯨꯁ ꯐꯤꯠꯇ ꯂꯥꯛꯄ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇ꯭ꯋꯤꯇꯔ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯀꯣ ꯁꯤꯗ ꯑꯩꯅ ꯀꯃꯦꯟ 10-20 ꯄꯤꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯄꯤꯔꯨꯔꯤꯕ ꯀꯃꯦꯟꯗꯣ ꯑꯁꯦꯡꯕ ꯄꯥꯎ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟꯗꯣ ꯑꯩ ꯊꯤꯔ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯃꯔꯝꯗꯤ ꯀꯃꯦꯟ 10-20 ꯅꯤꯡꯁꯤꯡꯉꯔꯣꯏꯕ ꯑꯗꯨꯅ ꯀꯃꯦꯟ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯟꯊꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯔꯤꯂꯤꯖꯟ ꯑꯃ ꯁꯣꯛꯀꯗ꯭ꯔꯥ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯁꯣꯛꯀꯗ꯭ꯔꯥ ꯑꯗꯒꯤ ꯀꯩꯗ ꯁꯣꯛꯂꯛꯀꯗꯒꯦ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯒꯗ꯭ꯔꯥ ꯑꯗꯩ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯀꯃꯦꯟꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯅꯧꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯋꯥꯔ ꯑꯃꯃꯨꯛ ꯏꯅꯥꯏꯠ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯟꯊꯔꯒ ꯕꯣꯠ ꯃꯩꯇꯩ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯉꯜꯗꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯃꯩꯇꯩ ꯄꯥꯉꯜ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯁꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯨꯅꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨꯅꯦꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ 100 ꯍꯦꯛꯇ ꯐꯠꯇꯕ ꯅꯠꯇꯦꯕ ꯐꯕ ꯂꯩꯔꯤꯅꯦꯕ ꯃꯣꯏꯗꯁꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯃꯤ ꯋꯥꯈꯟꯗꯣ ꯃꯥꯏꯟꯁꯦꯠꯇꯣ ꯑꯗꯨꯗ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯗꯨꯅ ꯁꯤꯁꯦ ꯚꯥꯏ ꯆꯨꯝꯃꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯦ ꯃꯔꯤ ꯁꯝꯅꯈ꯭ꯔꯦꯀꯣ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛ 90 ꯄꯤꯒꯗꯕꯗꯨꯅ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯉꯁꯥꯏ ꯃꯥꯗꯤ ꯄꯩꯁꯥ ꯂꯩꯔꯕꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯉꯣꯟꯗ
ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯏꯂꯤꯃꯦꯟ ꯈꯨꯗꯤꯡꯃꯛꯁꯤ ꯃꯉꯣꯟꯗ ꯂꯣꯏ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯗꯧꯅ ꯀꯅꯦꯛꯁꯟ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯤ ꯑꯃꯔꯣꯝ ꯇꯥꯔꯒꯗꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯞ ꯇꯧꯔꯀꯥꯟꯗ ꯆꯠꯅꯕ ꯆꯦꯟ ꯍꯣꯠꯅꯔꯅꯦꯕ ꯆꯣꯡꯗꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯂꯩꯕ ꯉꯝꯕ ꯃꯣꯏꯁꯤꯡꯗꯨꯅ ꯊꯕꯛ ꯑꯃ ꯖꯣꯕ ꯀ꯭रिꯌꯦꯁꯟ ꯇꯧꯕ ꯌꯥꯕ ꯀꯩꯅꯣꯃ ꯊꯕꯛ ꯑꯃ ꯍꯧꯗꯣꯛ ꯇꯥꯔꯒꯗꯤ ꯃꯥꯏ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯊꯕꯛ ꯄꯤꯔꯅꯤ ꯑꯗꯨ ꯏꯃꯨꯡ ꯑꯣꯏꯇꯥꯔꯒꯗꯤ ꯃꯩ ꯃꯨꯠꯂꯔꯣꯏ ꯑꯗꯒꯤ ꯃꯥꯅ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯕ ꯏꯟꯀꯝꯗꯨꯁꯨ ꯃꯥꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯃꯇꯝꯗ ꯇꯥꯜꯂꯦ ꯑꯗꯨꯗꯒꯤ ꯗꯕꯜ ꯍꯦꯟꯕ ꯌꯥꯏ ꯇ꯭ꯔꯤꯄꯜ ꯇ꯭ꯔꯤꯄꯜ ꯍꯦꯟꯕ ꯍꯦꯜꯂꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯀꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯕꯛ ꯇꯧꯕ ꯑꯁꯤꯗꯤ ꯃꯥꯅ ꯄꯦꯟꯁꯟ ꯐꯪꯉꯀꯥꯟꯗ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯣꯏꯔꯦ ꯂꯣꯏꯔꯦꯕ ꯑꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯑꯩꯅ ꯏꯟꯍꯦꯔꯤꯠ ꯇꯧꯔꯝꯕ ꯌꯥꯏ ꯏꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯕ ꯌꯥꯏ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯕ ꯌꯥꯏ ꯑꯣꯅꯔꯁꯤꯞ ꯇꯥꯇꯥ ꯀꯝꯄꯅꯤ ꯀꯩꯒꯤ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯅꯟ ꯑꯝꯕꯥꯅꯤ ꯍꯣꯏ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯀꯩꯀꯥꯗ ꯑꯗꯨꯝ ꯔꯤꯂꯥꯌꯟꯁꯀꯤ ꯑꯟꯇꯥꯔꯥ ꯀꯩꯀꯥ ꯃꯣꯏꯒꯤ ꯖꯒꯥ ꯔꯤꯂꯥꯌꯟꯁꯁꯨ ꯁꯦꯛꯇꯔ ꯃꯌꯥꯝ ꯈꯥꯏꯗꯣꯛꯏꯗꯅ ꯃꯣꯏ ꯑꯗꯨꯝ ꯄꯥꯏꯍꯜꯂꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯊꯕꯛ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯑꯣꯏꯔꯝꯃꯦ ꯈꯜꯂꯣꯕ ꯑꯅꯟ ꯑꯝꯕꯥꯅꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩ ꯊꯕꯛ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯆꯤꯜꯍꯥꯎ ꯊꯤꯕꯤꯗꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯃꯤꯉꯣꯟꯗ ꯖꯁꯃꯦꯟꯁꯦ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯐꯅꯌꯥꯝꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯝꯅꯤ ꯑꯥ ꯇꯝꯃꯨꯔꯝꯅꯤ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯝꯅꯤ ꯃꯥꯁꯇꯔ ꯂꯣꯏꯔꯝꯅꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯅꯦ ꯑꯗꯣ ꯑꯉꯥꯡꯕꯅꯤꯅ ꯁꯤꯗ ꯁꯨꯝ ꯇꯥꯔ ꯂꯩꯁꯦ ꯑꯃꯨꯛ ꯐꯝ ꯂꯩꯁꯦ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯝ ꯂꯥꯛꯑꯦꯕ ꯚꯥꯏ ꯑꯗꯨꯒ ꯃꯤꯗꯨꯅ ꯊꯦꯡꯅꯔꯤꯕ ꯏꯁꯇ꯭ꯔꯒꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯦꯟꯖꯥꯏꯇꯤ ꯅꯥꯔꯝꯕ ꯌꯥꯏ ꯄꯩꯁꯥ ꯋꯥꯠꯂꯝꯕ ꯌꯥꯏ ꯇꯥꯏꯃꯤꯡ ꯐꯪꯉꯝꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯌꯥꯏꯑꯕ ꯑꯗꯨ ꯃꯔꯝꯗꯣ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯀꯅꯤꯕ ꯑꯗꯨꯅ ꯃꯤꯁꯦ ꯍꯦꯛꯇ ꯖꯁꯃꯦꯟ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯅ ꯎꯔꯕ ꯄꯣꯠꯁꯦ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯖꯁꯃꯦꯟ ꯇꯧꯗꯕ ꯐꯩꯌꯦꯕ ꯃꯔꯝꯗꯤ ꯁꯤꯛꯁꯁꯦ ꯚꯥꯏ ꯁꯤꯗꯩ ꯐꯝ ꯀꯥꯟ ꯁꯤꯛꯁꯅꯤꯗꯅ ꯃꯃꯥꯡꯗ ꯌꯦꯡꯉꯛꯄꯗ ꯅꯥꯏꯟꯅꯦꯕ ꯑꯗꯨꯗꯤ ꯃꯤꯠꯅ ꯎꯕꯗꯁꯨ ꯑꯅꯤꯃꯛꯇꯤ ꯆꯨꯝꯃꯤꯅꯦꯕ ꯅꯪꯁꯨ ꯑꯩꯁꯨ ꯆꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯚꯥꯏ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯒ ꯍꯥꯏꯖꯍꯧꯒꯦꯕ ꯕꯣꯜꯁꯦ ꯁꯣꯝ ꯀꯂꯔꯗ ꯋꯥꯏꯠꯅꯦꯕꯀꯣ ꯁꯣꯝ ꯀꯂꯔꯗ ꯕ꯭ꯂꯦꯛꯅꯦꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦꯕꯀꯣ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯑꯗꯨꯒ ꯋꯥꯠ ꯏꯁ ꯗ ꯀꯂꯔ ꯑꯣꯐ ꯗ ꯕꯣꯜ ꯑꯅ ꯍꯪꯉꯦꯕ ꯋꯥꯏꯠ ꯁꯤꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯁꯣꯝ ꯁꯥꯏꯠꯀꯤꯗ ꯍꯪꯉꯦꯕ ꯋꯥꯠ ꯏꯁ ꯗ ꯀꯂꯔ ꯑꯣꯐ ꯗ ꯕꯣꯜ ꯑꯅ ꯕ꯭ꯂꯦꯛ ꯑꯅ ꯍꯥꯏꯌꯦꯕꯀꯣ ꯇꯔꯥꯔꯛꯅꯣ ꯍꯪꯉꯤ ꯇꯔꯥꯔꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯈꯨꯝꯃꯤ ꯑꯗꯒꯤ ꯃꯥꯅ ꯕꯣꯜꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯊꯥꯡꯒꯠꯂ ꯎꯪꯉꯛꯄꯅꯦꯕ ꯎꯪꯉꯀꯥꯟꯗ ꯈꯥꯏꯔꯛꯄꯅꯦꯕ ꯕꯣꯜꯁꯦ ꯁꯣꯝ ꯅꯥꯀꯟ ꯄꯨꯔꯥ ꯁꯥꯏꯠꯇꯨꯅ ꯋꯥꯏꯠꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕ꯭ꯂꯦꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯠꯅ ꯎꯔꯕ ꯄꯣꯠꯇꯣ ꯑꯗꯨꯐꯥꯎꯕ ꯑꯩꯈꯣꯏꯅ ꯖꯁꯃꯦꯟ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯗꯦꯕ ꯖꯁꯃꯦꯟꯇꯦꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯃꯍꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯖꯁꯃꯦꯟꯁꯤꯅꯦꯕ ꯀꯩꯅꯣꯝ ꯇꯧꯔꯛꯄꯒ ꯃꯤ ꯁꯤꯊꯒꯦ ꯃꯤꯁꯦ ꯇ꯭ꯔꯣꯜ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯃꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯒꯤ ꯂꯥꯏꯐ ꯃꯤꯒꯤ ꯀꯦꯔꯤꯌꯔꯒꯤ ꯀꯩꯀꯥ ꯀꯔꯤꯝ ꯈꯟꯗꯕ ꯑꯩꯒꯤ ꯂꯥꯏꯐ ꯚ꯭ꯌꯨ ꯈꯔ ꯐꯪꯅꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯂꯥꯛꯑꯣ ꯀꯥꯏꯅ ꯊꯥꯒꯠꯂꯛꯄꯒꯨꯝꯕ ꯆꯦꯟꯁꯤꯜꯂꯒ ꯆꯣꯡꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯑꯗꯨꯝ ꯄꯦꯁꯦꯟꯗꯨ ꯀꯥꯞꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯛꯁꯨꯗꯒꯤ ꯍꯦꯟꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯆꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯖꯁꯃꯦꯟ ꯌꯥꯝꯅ ꯑꯣꯏꯕꯁꯦ ꯐꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯅ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯣꯏꯅ ꯑꯟꯗꯔ ꯋꯥꯟ ꯑꯝꯕ꯭ꯔꯦꯂꯥ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯄꯨꯔꯥ ꯊꯥꯗꯣꯛꯄ ꯑꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯊꯥꯗꯣꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤꯀꯣ ꯁꯤꯁꯦ ꯑꯩ ꯑꯦꯛꯁꯄꯔꯠꯃꯛꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯍꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯦꯀꯣ ꯚꯥꯏ ꯏꯕꯥꯅꯤ ꯗꯤꯁꯀꯁꯟꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯚꯥꯏ ꯄꯤꯁꯐꯨꯜ ꯗꯥꯏꯂꯣग ꯑꯣꯟ ꯗ ꯇꯦꯕꯜ ꯑꯗꯨꯒ ꯍꯥꯟꯅꯒꯤꯁꯤꯡꯁꯦ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯚꯥꯏ ꯃꯅꯤꯄꯨꯔꯗ ꯄꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯤꯁꯀꯤ ꯂꯝꯕꯤ ꯌꯥꯝ ꯋꯥꯔꯅꯦꯕ ꯑꯃꯨꯛꯀ ꯁꯣꯝꯗꯗꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯣꯏ ꯌꯥꯎꯅꯩꯅꯅꯦ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯑꯃ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯖꯥꯗ ꯋꯥꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯒꯥꯔꯤꯒꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯄꯣꯠꯇꯣ ꯇꯥꯡꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯗ ꯋꯥꯏꯗꯅ ꯃꯔꯛꯇ ꯄ꯭ꯔꯕꯤꯟ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯕ ꯑꯃꯨꯛ ꯆꯪꯉꯦꯕ ꯑꯗꯨ ꯈꯟꯊꯕ ꯑꯃꯨꯛ ꯆꯪꯉꯦꯕ ꯗꯥꯏꯂꯣꯛꯁꯤꯗꯤ ꯌꯥꯝ ꯅꯦꯁꯦꯁꯔꯤ ꯑꯣꯏꯅꯤ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯒ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯁꯨꯝ ꯗꯥꯏꯂꯣꯛꯁꯤꯗꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯦꯕ꯭ꯔꯤꯋꯦꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ
UNO ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯩꯒꯤ ꯍꯥꯡꯗꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯟꯁꯇꯤꯠ ꯑꯣꯐ ꯋꯤꯄꯟ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯈ꯭ꯔꯤꯅꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯀꯜꯂꯀꯥꯟꯗ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯀꯗꯕ ꯂꯥꯟ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯗꯕꯤꯗ ꯊꯨꯞꯆꯟꯈ꯭ꯔꯤꯅꯦꯕ ꯏꯚꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯥꯟ ꯊꯣꯛꯇꯕ ꯃꯐꯝꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯥꯟꯁꯤꯡꯁꯦ ꯑꯦꯁꯀꯥꯂꯦꯠ ꯇꯧꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯛꯇꯅꯦꯕ ꯗꯥꯏꯂꯣꯛ ꯉꯥꯛꯇꯅꯦꯕ ꯗꯥꯏꯂꯣꯛ ꯅꯠꯇꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯒ ꯋꯥꯔ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯗꯤ ꯑꯃꯨꯛ ꯃꯆꯥꯅꯦꯕꯀꯣ ꯍꯣꯏ ꯑꯆꯧꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯀꯣ ꯇꯧꯕꯇꯕꯨ ꯀꯟꯇ꯭ꯔꯤ ꯋꯥꯏꯠ ꯏꯖꯔꯦꯜ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯇꯧꯔꯦꯀꯣ ꯏꯔꯥꯟꯅ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯩꯔꯦꯕ ꯈꯨꯠꯂꯥꯏꯁꯦ ꯑꯃꯦꯔꯤꯀꯥꯅ ꯀ꯭ꯂꯦꯝ ꯇꯧꯋꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯌꯥꯡꯈꯥꯏꯈ꯭ꯔꯦ ꯕꯪꯀꯔ ꯕꯁꯇꯔ ꯑꯗꯨꯝ ꯀꯥꯊꯣꯔꯛꯑꯦꯕ ꯏꯔꯥꯟꯅ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯤ ꯀꯇꯔꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯟ ꯑꯣꯐꯤꯁꯤꯌꯦꯜ ꯀꯧꯔꯒ ꯄꯥꯀꯤꯁꯇꯥꯅꯤꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯒ ꯍꯣꯁ ꯇꯧꯔꯒ ꯁꯤꯜꯂꯤ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯂꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯑꯦꯖꯦꯟꯗꯥꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁꯇꯨ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦꯕꯀꯣ ꯗꯥꯏꯂꯣꯛ ꯑꯗꯨꯒ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯟꯅ ꯑꯩꯒꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯁꯦ ꯋꯥꯍꯩꯗ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯝ ꯂꯥꯏꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯁꯤꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯁꯦ ꯉꯝꯃꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯩ ꯑꯗꯨ ꯄꯣꯏꯟꯠꯇꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯗꯥꯏꯂꯣꯛꯇꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯊꯥꯔꯠ ꯁ꯭ꯇꯦꯞ ꯑꯣꯏꯒꯗꯕꯅꯦꯕ ꯁꯤꯗꯤ ꯁꯦꯀꯦꯟꯗ ꯑꯦꯕꯁꯣꯂꯨꯠ ꯑꯣꯏꯕ ꯉꯁꯥꯏ ꯄꯣꯠꯁꯦ ꯏꯔꯥꯡꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯀꯣ ꯍꯥꯏꯗꯅ ꯐꯤꯛꯁ ꯇꯧꯔꯀꯥꯟꯗ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯔꯛ ꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯔꯝꯃꯦ ꯅꯪ ꯐꯥꯒꯅꯤ ꯅꯪ ꯇꯧꯔꯝꯃꯦ ꯅꯪ ꯐꯥꯒꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯄꯅꯤꯁꯃꯦꯟ ꯔꯤꯋꯥꯔꯗ ꯆꯞ ꯆꯥꯅ ꯄꯤꯔꯀꯥꯟꯗ ꯕꯥꯏꯟ ꯇꯧꯔꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤꯅ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯔꯨꯜ ꯄꯨꯁꯜꯂꯒ ꯕꯥꯏꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯔꯥꯏꯠ ꯂꯤꯕꯔꯇꯤ ꯃꯌꯥꯝꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯜꯂꯀꯥꯟꯗ ꯄꯤꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯁꯤꯅ ꯁꯦꯐ ꯒꯥꯔꯗ ꯁꯦꯐꯇꯤ ꯁꯦꯀꯨꯔꯤꯇꯤꯁꯤ ꯄꯤꯔꯀꯥꯟꯗ ꯐꯤꯛꯁ ꯇꯧꯁꯜꯂ ꯊꯝꯃꯕ ꯑꯗꯨꯒ ꯐꯤꯛꯁ ꯇꯧꯔꯀꯥꯟꯗ ꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯅꯣꯏ ꯈꯟꯅꯕ ꯌꯥꯔꯔꯣꯏꯀꯣ ꯁꯤ ꯃꯈꯥꯁꯤꯗꯤ ꯁꯤꯗꯩꯗꯤ ꯂꯣꯏꯔꯕꯅꯤꯀꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯄꯣꯠꯁꯦ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ ꯋꯥꯔꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯁꯨ ꯇꯞ ꯇꯞꯅ ꯁꯕꯁꯥꯏꯠ ꯇꯧꯔꯛꯀꯅꯤ ꯇꯞ ꯇꯞꯅ ꯊꯥꯗꯔꯛꯀꯅꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯊꯝꯃꯀꯥꯟꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯍꯟꯕ ꯁꯣꯝꯗꯅ ꯋꯥꯔꯤ ꯃꯃꯥꯡꯗꯅ ꯃꯥꯏ ꯑꯃ ꯎꯠꯄ ꯑꯗꯨꯒ ꯇꯨꯡꯗꯅ ꯃꯌꯥ ꯈꯤꯒꯠꯄ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯄꯣꯠꯁꯦ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯀꯩꯗꯣ ꯁꯥꯃꯨ ꯃꯈꯣꯡꯗ ꯂꯩꯕ ꯁꯥꯃꯨꯁꯤꯁꯨ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯈꯤꯜꯂ ꯊꯝꯕꯒꯤ ꯄꯣꯠꯇ ꯂꯥꯛꯑꯅꯦꯕ ꯑꯁꯤ ꯂꯦꯡꯉꯨꯕ ꯏꯜꯂꯨꯕꯗꯤ ꯌꯥꯔꯔꯣꯏꯗꯅ ꯑꯁꯤꯒꯤ ꯄꯣꯠꯇꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯂꯥꯁꯇ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯍꯦꯛꯇ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯞꯆꯟꯕ ꯌꯥꯔꯣꯏ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯑꯗꯨꯝ ꯇꯥꯛꯇꯨꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯅꯦꯒꯣꯁꯤꯌꯦꯁꯟꯗꯨ ꯀꯌꯥꯝ ꯊꯨꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯁꯨ ꯀꯅꯥꯗ ꯗꯤꯄꯦꯟ ꯇꯧꯋꯤ ꯑꯣꯊꯣꯔꯤꯇꯤꯗ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯗꯤꯂꯦ ꯇꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨꯁꯨ ꯑꯣꯊꯣꯔꯤꯇꯤꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯃꯌꯥꯝꯁꯤ ꯀꯂꯦꯛꯇꯤꯞ ꯊꯣꯠꯁꯤꯗꯤ ꯊꯨꯒꯥꯏꯕ ꯊꯨꯏꯌꯦꯕ ꯀꯂꯦꯛꯇꯤꯞ ꯊꯣꯠ ꯁꯥꯒꯠꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯤ ꯁꯥꯒꯠꯂꯅꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂ ꯊꯝꯕ ꯃꯇꯝꯗ ꯊꯨꯒꯥꯏꯕꯗꯤ ꯊꯨꯏꯌꯦꯕ ꯀꯩꯒꯤꯅꯣꯗꯤ ꯁꯣꯝꯗꯒꯤ ꯑꯃꯅ ꯄꯠꯅꯧ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯗꯒꯤ ꯀꯅꯥꯅꯣꯝꯅ ꯃꯤ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯁꯤꯌꯁ ꯑꯣꯏꯔꯒ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣꯝꯃ ꯃꯥꯅꯗꯤ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯟꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯂꯦꯛꯇꯤꯞ ꯊꯣꯠꯁꯤꯗꯤ ꯀꯥꯏꯕ ꯌꯥꯝ ꯂꯥꯏꯌꯦꯕ ꯌꯥꯝ ꯂꯥꯏꯗ ꯑꯗꯨꯕꯨ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯇꯤ ꯁꯟꯗꯣꯛꯄ ꯌꯥꯝ ꯂꯥꯏꯀꯣ ꯑꯐꯕ ꯊꯕꯛ ꯑꯃ ꯆꯥꯎꯈꯠꯅꯕ ꯑꯃ ꯍꯣꯠꯅꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯁꯤ ꯀꯂꯦꯛꯇꯤꯞ ꯊꯣꯠꯁꯤꯗꯤ ꯀꯂꯦꯛꯇꯤꯞ ꯊꯣꯠꯅ ꯁꯣꯁꯥꯏꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯤꯗꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯣꯊꯣꯔꯤꯇꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯑꯗꯩ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯃꯦꯟ ꯐꯪꯁꯟꯁꯤ ꯀꯩꯅꯣ ꯈꯛꯇꯅꯦꯕ ꯀꯩ ꯁꯦꯐꯇꯤ ꯁꯦꯀꯨꯔꯤꯇꯤ ꯑꯞꯂꯤꯐꯃꯦꯟꯁꯤꯅꯦꯕ ꯁꯤ ꯑꯍꯨꯝꯁꯤ ꯈꯛꯇꯅꯦꯕ ꯑꯗꯣ ꯁꯤ ꯑꯍꯨꯝꯁꯤꯗꯪ ꯄꯤꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯑꯁꯤꯗꯤ ꯍꯣꯏ ꯉꯁꯤ ꯁꯤ ꯄꯣꯠꯁꯤ ꯍꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯥ ꯑꯃ ꯆꯪꯕ ꯌꯥꯏꯀꯣ ꯆꯍꯤ ꯑꯃ ꯆꯪꯕ ꯌꯥꯏꯀꯣ ꯅꯣꯔꯃꯦꯜ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯥꯡꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯣꯛꯇ꯭ꯔꯕ ꯃꯤꯁꯤꯡꯁꯦ ꯈꯠꯅꯗ꯭ꯔꯕ ꯑꯣꯔ ꯆꯠꯄ ꯈꯣꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯂꯝꯕꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯦꯝꯕꯨꯁ ꯇꯧꯔꯦ ꯍꯥꯏꯔꯤꯁꯦ ꯈꯨꯗꯛꯇꯨꯗ ꯑꯦꯝꯕꯨꯁ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯁꯤ ꯀꯩꯅꯣꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯝꯐꯝ ꯊꯣꯛꯑꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯃꯤꯁꯦ ꯃꯣꯔ ꯗꯦꯟ ꯀꯣꯕ꯭ꯔꯥ ꯂꯥꯛꯑꯦ ꯀꯣꯕ꯭ꯔꯥꯅ ꯇꯦꯔꯣꯔꯤꯁ ꯑꯃ ꯀꯥꯞꯄꯒ ꯍꯥꯠꯂꯦ ꯍꯥꯏꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯦꯐꯤꯂꯦꯠ ꯇꯧꯗꯦ ꯍꯥꯏꯖꯔꯦꯀꯣ ꯑꯩ ꯑꯦꯁ ꯑꯦ ꯀꯃꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯀꯣꯕ꯭ꯔꯥꯗꯨꯅ ꯅꯍꯥꯔꯣꯟ ꯇꯦꯔꯣꯔꯤꯁ 4-5 ꯀꯥꯞꯄꯦꯅ ꯇꯥꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯔꯣꯠꯇ
ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯕꯥꯏ ꯔꯣꯗꯇ ꯆꯠꯀꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯥ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯥꯔꯃꯤ ꯒꯥꯔꯤ 10 ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯒꯥꯔꯤ 10 ꯃꯊꯛꯇ ꯃꯤ 4 ꯈꯛꯀꯤ ꯄꯨꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯟꯗꯣ ꯍꯤꯡꯕ ꯃꯇꯝꯗ ꯁꯦꯐꯇꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯦꯐꯇꯤ ꯑꯣꯏꯔꯛꯇꯕ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯏꯁꯥꯒꯤ ꯌꯨꯝꯅꯦꯕ ꯁꯤꯗ ꯁꯦꯐꯇꯤ ꯐꯤꯜ ꯑꯣꯏꯔꯛꯇꯕ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯀꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤꯗꯨꯁꯨ ꯌꯦꯡꯉꯣ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯃꯣꯏꯅ ꯂꯦꯞꯁꯜ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯕꯗꯣ ꯀꯟꯕ ꯆꯪꯍꯟꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯃꯦ 3ꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏ ꯑꯦꯝꯄꯤꯗ ꯀꯩ ꯄꯤꯗ꯭ꯔꯤꯅꯦ ꯎꯅꯕꯒꯤ ꯆꯥꯟꯁ ꯄꯤꯗ꯭ꯔꯤꯅꯦ ꯑꯗꯨꯁꯨ ꯗꯤꯅꯥꯏ ꯂꯥꯛꯇ꯭ꯔꯣ ꯇꯧꯔꯤꯅꯦ ꯑꯗꯣ ꯃꯦ 3ꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯉꯁꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯩꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯂꯦꯞ ꯅꯠꯇꯦ ꯏꯔꯥꯡ ꯊꯣꯛꯏꯕ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯍꯧꯅꯔꯤꯕ ꯃꯐꯝꯗꯣ ꯂꯝꯀꯥ ꯑꯃ ꯀꯩꯅꯣꯝ ꯒ꯭ꯔꯥꯎꯟ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯑꯗꯨꯅ ꯃꯣꯏ ꯔꯦꯂꯤ ꯆꯠꯄꯅꯤꯗꯅ ꯁꯣꯝ ꯃꯩꯇꯩ ꯈꯨꯜꯂꯣꯝꯗ ꯆꯪꯉꯛꯑꯒ ꯃꯩ ꯊꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯇꯣꯔꯕꯨꯡꯒꯤꯗꯣ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯃꯔꯛꯇ ꯉꯍꯥꯟ ꯂꯦꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤ ꯃꯔꯛꯇ ꯃꯣꯏꯅ ꯂꯦꯞꯄꯝꯃꯦꯅ ꯈꯜꯂꯁꯦꯕ ꯑꯁꯣꯝꯗꯩ ꯂꯥꯛꯄꯗꯁꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯍꯜꯍꯟꯈꯤꯕ ꯁꯣꯝꯗꯩ ꯂꯥꯛꯄꯗꯁꯨ ꯍꯜꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯏꯔꯥꯡꯗꯨ ꯊꯣꯛꯂꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯦꯁꯀꯥꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯇꯞ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯝꯅꯦꯕ ꯍꯥꯏꯗꯤ ꯖꯁ ꯂꯥꯏꯛ ꯗꯦꯠ ꯅꯍꯥꯟꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯅꯥꯀꯟ ꯑꯃꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯃꯥꯡꯉꯦ ꯑꯩꯈꯣꯏꯗ ꯁꯣꯛꯑꯦ ꯑꯗꯨ ꯁꯣꯛ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯃꯔꯛꯇ ꯂꯦꯞꯄꯗꯨꯅ ꯀꯟꯇ꯭ꯔꯣꯜꯗꯨꯗꯤ ꯑꯦꯁꯀꯥꯂꯦꯁꯟꯗꯨꯗꯤ ꯐꯊꯍꯜꯂꯤꯅꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯇꯧꯈꯤꯗꯦꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯇꯥꯕꯅꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯇꯅ ꯁꯣꯛꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗꯅ ꯑꯩꯈꯣꯏ ꯀꯟꯕꯕꯨ ꯀꯜꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯦꯝ ꯄꯤ ꯑꯃꯅ ꯆꯪꯉꯛꯄ ꯃꯇꯝꯗꯐꯥꯎꯗ ꯗꯤꯅꯥꯏ ꯇꯧꯔꯤꯅꯦ ꯑꯗꯩꯗꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯣꯛꯂꯛꯏꯗꯨ ꯀꯔꯤ ꯔꯦꯡꯀꯤ ꯑꯣꯐꯤꯁꯥꯔꯅ ꯃꯣꯏ ꯑꯦꯝ ꯄꯤ ꯑꯃꯒ ꯃꯣꯏꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦꯕ ꯂꯦꯚꯦꯜꯗꯣ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯕꯨꯗꯤ ꯗꯤꯁꯔꯦꯁꯄꯦꯛ ꯇꯧꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯦꯝ ꯄꯤ ꯑꯃꯅ ꯂꯥꯛꯑꯒ ꯗꯤꯅꯥꯏ ꯇꯧꯔꯒ ꯑꯗꯨꯁꯨ ꯑꯣꯐꯤꯁ ꯆꯪꯍꯟꯗꯕꯤꯗꯣ ꯗꯤꯅꯥꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯥꯔꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯉꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯎꯕ ꯐꯪ ꯃꯃꯤ ꯇꯥꯏꯀꯣ ꯑꯗꯨꯒ ꯄ꯭ꯔꯕꯤꯟ ꯅꯪꯁꯨ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯍꯟꯗꯛꯀꯤ ꯁꯤ ꯑꯦꯝ ꯄꯤꯁꯦ ꯊꯦꯂꯥꯄꯇꯤ ꯍꯥꯏꯕ꯭ꯔꯥ ꯃꯥꯗꯣꯅ ꯗꯦꯜꯂꯤ ꯂꯥꯛꯀꯥꯟꯗ ꯇꯧꯔꯤꯕ ꯋꯦꯜꯀꯝꯗꯣ ꯒ꯭ꯔꯥꯟ ꯔꯤꯁꯦꯞꯁꯟꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗ ꯒ꯭ꯔꯥꯟ ꯔꯤꯁꯦꯞꯁꯟ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯈꯪꯗ꯭ꯔꯤ ꯃꯃꯤꯡꯕꯨ ꯈꯪꯉꯝꯃꯣꯏ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯋꯥ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯈꯣꯏꯗ ꯅꯤꯕ ꯁꯨꯝ ꯆꯠꯄꯅꯦꯕ ꯁꯨꯝ ꯅꯤꯕ ꯆꯠꯄꯅꯦꯕ ꯁꯨꯝ ꯅꯤꯕ ꯆꯠꯄꯅꯦꯕ ꯁꯨꯝ ꯅꯤꯕ ꯂꯥꯛꯑꯕꯅꯤꯅꯅꯦ ꯃꯥ ꯂꯥꯛꯏꯁꯦ ꯅꯤꯕ ꯂꯥꯛꯏꯅꯦ ꯁꯨꯝ ꯈꯪꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯗꯒꯤꯗꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯒ꯭ꯔꯥꯟ ꯁ꯭ꯀꯦꯜꯗ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯤꯅ ꯌꯨꯝ ꯑꯃꯒꯤ ꯃꯄꯨꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯌꯨꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯑꯁꯤꯗ ꯑꯩ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯑꯩ ꯏꯆꯥꯁꯦ 5 ꯂꯩꯔꯁꯦ ꯏꯆꯥ 5ꯁꯤꯗ ꯁꯨꯝ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡ ꯃꯔꯛꯇ ꯈꯔ ꯑꯃꯅ ꯊꯕꯛꯀ ꯁꯨꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯉꯥꯡ ꯃꯆꯥꯗꯤ ꯑꯣꯏꯍꯜꯂꯔꯣꯏꯁꯤꯀꯣ ꯄꯩꯁꯥ ꯅꯨꯡ ꯇꯥꯟꯕ ꯉꯝꯃꯛꯄ ꯍꯥꯏꯔꯁꯦ ꯏꯆꯥꯁꯤꯡꯁꯦ ꯈꯔ ꯑꯃꯅ ꯚꯥꯏ ꯑꯩ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯗ꯭ꯔꯤꯁꯦ ꯂꯨꯄꯥ 100ꯁꯤꯃ ꯄꯥꯏꯔꯣ 50ꯁꯤꯃ ꯄꯥꯏꯔꯣ ꯀꯥꯏꯅ ꯁꯨꯝ ꯈꯔ ꯄꯤꯔꯛꯄ ꯈꯔ ꯑꯃꯅ ꯄꯩꯁꯥ ꯑꯇꯩ ꯆꯪꯕꯗꯤ ꯂꯣꯏ ꯄꯨꯊꯣꯛ ꯉꯥꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄ ꯑꯗꯩ ꯃꯔꯛꯇꯗꯤ ꯏꯆꯥ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯀꯩꯗꯧꯕ ꯅꯣꯡꯉꯥꯟꯕ ꯄꯩꯁꯥ ꯂꯧ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯩꯁꯥ ꯂꯧ ꯅꯨꯡꯗꯥꯡꯗ ꯌꯨ ꯈꯔ ꯊꯛꯆꯜꯂꯛꯑꯒ ꯑꯩ ꯀꯥꯡ ꯆꯥꯕ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯄꯗꯤ ꯅꯠꯇꯕ ꯁꯨꯃꯥꯡꯅꯒ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯗꯅ ꯍꯣꯏꯅꯦ ꯁꯥꯎꯅꯕ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯎꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯀꯤꯌꯣꯁ ꯑꯣꯏꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯧꯕ ꯑꯩ ꯏꯆꯥꯅꯨꯄꯥ 5ꯅꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯀꯥꯔꯟ ꯇꯥꯕꯗꯨ ꯃꯥꯅ ꯀꯥꯔꯟ ꯇꯥꯔꯛꯇꯣꯔꯤꯁꯦ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯈꯜ ꯂꯩꯇꯥꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯤꯅ ꯇꯧꯔꯤꯁꯤꯗꯤ ꯆꯠꯂ ꯂꯧꯕ ꯅꯣꯡꯉꯥꯜꯂ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯨꯝꯁꯦ ꯕꯟ ꯑꯗꯒꯤꯗꯤ ꯑꯗꯨ ꯏꯔꯥꯡ ꯀꯩꯅꯣ ꯍꯪꯒꯔ ꯁꯇ꯭ꯔꯥꯏꯛꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯀꯝꯄ꯭ꯂꯦꯟꯅꯦ ꯉꯥꯛꯇ ꯄꯤꯛꯊꯜ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯊꯣꯛꯂꯛꯏꯕ ꯂꯤꯗꯔ ꯃꯣꯏꯅ ꯃꯁꯛ ꯈꯪꯒꯦꯅ ꯈꯪꯉꯕꯗ ꯑꯐꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯛ ꯈꯪꯉꯔꯣꯏꯕ ꯑꯗꯨꯒ ꯒ꯭ꯔꯤꯚꯥꯟꯁꯦ ꯃꯁꯤꯡ ꯍꯦꯟꯃꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯔꯤꯚꯥꯟꯁ ꯍꯦꯟꯗꯂꯔ ꯇꯧꯕꯁꯨ ꯍꯩꯇ꯭ꯔꯦ ꯄ꯭ꯂꯁ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯦ ꯃꯊꯧ ꯇꯧꯗꯦꯕ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯤ ꯍꯥꯏꯔꯝꯃꯒ ꯄꯤꯗꯕꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡꯗ ꯁꯥ ꯇꯥꯔꯦ ꯃꯥ ꯏꯔꯝꯗꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯒ ꯋꯥ ꯇꯧꯔꯤꯅꯦꯕ ꯃꯤ ꯆꯨꯝꯅ ꯏꯔꯥꯡ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯦꯔꯤꯌꯔ ꯑꯃ ꯆꯠꯂꯝꯕ ꯌꯥꯏ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕ ꯌꯥꯏꯑꯕꯀꯣ
ꯍꯥꯏꯗꯤ ꯐꯔꯗꯤ ꯇꯧꯔꯔꯣꯏꯒꯦ ꯏꯟꯁꯤꯗꯦꯟꯗꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯅꯥꯏ ꯇꯧꯈ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯗꯕꯅꯤꯅ ꯑꯣꯟ ꯔꯦꯀꯣꯔꯗꯇ ꯄꯦꯄꯔꯗ ꯚꯤꯗꯤꯑꯣꯗ ꯂꯩꯍꯧꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯛꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗꯀꯣ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯇꯥꯔꯦ ꯚꯥꯏ ꯑꯩꯁꯨ ꯅꯪꯒꯁꯨ ꯇꯤꯟꯅꯔꯛꯏꯅꯤ ꯏꯃꯥꯟꯅꯕꯅꯤ ꯆꯍꯤꯁꯤꯒꯤꯅ ꯆꯍꯤ ꯌꯦꯡꯉꯣ 15 ꯐꯥꯔꯝꯃꯗ꯭ꯔꯥ ꯚꯥꯏ ꯑꯩꯈꯣꯏ ꯈꯪꯅꯔꯤꯁꯦ 2010 13ꯅꯤ ꯈꯪꯅꯔꯤꯁꯦ 13 ꯁꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯚꯥꯏ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯄꯤꯄꯜꯈꯩꯁꯦ ꯑꯗꯨꯝ ꯄꯨꯜꯂꯒ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯗꯅ ꯌꯥꯝ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯆꯥꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯌꯥꯗ ꯄꯩꯁꯥ ꯂꯧꯗꯅꯕ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯂꯧꯔꯒꯅ ꯀꯩ ꯃꯥꯡꯖꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯦꯋꯦꯌꯔ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯞꯀꯃꯤꯡ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯤꯛꯂꯤ ꯅꯠꯇ꯭ꯔꯒ ꯃꯟꯂꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯁꯨꯅꯦ ꯄꯨꯡ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯚꯣꯇꯔ ꯑꯦꯋꯥꯔꯅꯦꯁꯀꯤ ꯇꯥꯏꯞꯇꯁꯨ ꯑꯗꯨꯝ ꯆꯠꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯥꯏ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯗ ꯈꯤꯇꯪ ꯃꯤ 100ꯇꯪ ꯆꯦꯟꯖ ꯄꯨꯔꯛꯑꯁꯨ ꯚꯥꯏ ꯆꯦꯟꯖꯦꯁ ꯍꯥꯏꯁꯦ ꯃꯤ ꯑꯃꯗꯒꯤ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯄ꯭ꯔꯕꯤꯟ ꯈꯣꯡ ꯑꯃꯈꯛꯇꯪ ꯊꯥꯡꯇꯣꯛꯑꯒꯅꯦꯕ ꯍꯧꯗꯣꯏꯁꯦ ꯑꯗꯨꯒ ꯌꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒ ꯀꯨꯝꯃꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯇꯔ ꯇꯧꯔꯒ ꯌꯨꯝ ꯊꯧꯈꯤꯗꯣꯏꯅꯦꯕ ꯈꯣꯡꯁꯦ ꯊꯥꯡꯇꯣꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯩꯅꯁꯨ ꯁꯤꯒꯤ ꯕꯣꯠꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯀꯩꯅꯣ ꯑꯦꯟ ꯁ꯭ꯄꯤꯆ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯒꯦꯅ ꯀꯟꯅ ꯍꯣꯠꯅꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯥꯏ ꯄꯣꯠꯇ ꯄꯥꯛꯄ ꯁꯤꯒꯤ ꯑꯣꯏꯔꯣ ꯇꯣꯄꯤꯛꯁꯤꯅꯦꯕ ꯑꯩꯅꯁꯨ ꯃꯦꯟ ꯐꯣꯀꯁ ꯂꯥꯛꯇꯣꯏꯅꯦ ꯑꯩꯅꯁꯨ ꯖꯁꯀꯤ ꯀꯩꯀꯥꯒꯤ ꯑꯃꯒꯤꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯉꯝꯕ ꯍꯦꯜꯞꯇ ꯇꯧꯔꯒꯦ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯍꯣꯠꯅꯕ ꯍꯣꯠꯅꯁꯦ ꯍꯥꯏꯕꯗꯤ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅꯕꯀꯣ ꯍꯣꯏ ꯑꯍꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯂꯨꯔꯅꯤ ꯃꯔꯝꯗꯤ ꯑꯍꯟ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯂꯩꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣꯏꯕ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥꯗꯤ ꯖꯦꯟꯖꯤꯅ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛ ꯄꯣꯄꯨꯂꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯅ ꯖꯦꯟꯖꯤꯈꯩꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯇ ꯑꯑꯣꯟꯕꯗꯤ ꯀꯝꯄꯜꯁꯔꯤ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅꯦꯕ ꯕꯤꯁꯦ ꯑꯗꯣ ꯚꯥꯏ ꯀꯩꯅꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯍꯥꯡꯉꯤꯕ ꯃꯐꯝꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯁꯦ ꯇꯣꯞ ꯃꯈꯣꯡꯗ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯑꯅꯛꯄ ꯂꯧꯕ ꯌꯨꯝ ꯃꯅꯥꯛꯇ ꯂꯧꯕ ꯌꯨꯝ ꯃꯅꯥꯛ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯅꯨꯄꯥꯁꯦ ꯆꯤꯆꯦ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯂꯩꯕ ꯑꯗꯣ ꯑꯩꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯕꯕꯥꯒ ꯃꯃꯥꯒꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩ ꯆꯍꯤ 15 ꯌꯔꯁꯃꯨꯛ ꯂꯩꯔꯨꯔꯦꯗꯅꯀꯣ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯑꯗꯣ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤ ꯄꯨꯔꯥ ꯖꯤꯔꯣ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯅꯤ ꯑꯥꯗ ꯆꯠꯂꯒ ꯑꯗꯨꯝ ꯊꯕꯛ ꯐꯪꯉꯦꯕ ꯑꯦꯅꯤꯋꯦꯌꯔꯗ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯄꯤꯔꯒ ꯑꯗꯨꯝ ꯑꯩ ꯅꯨꯄꯥ ꯏꯇꯣꯝꯗ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯑꯒ ꯅꯨꯄꯥ ꯏꯇꯣꯝꯗꯁꯨ ꯑꯣꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯥꯗ ꯊꯕꯛ ꯄꯩꯁా ꯂꯨꯄꯥ ꯃꯤꯌꯔ ꯑꯦꯃꯥꯎꯟꯗꯨꯒꯤ ꯆꯠꯂꯒ ꯊꯥꯗ 30,000 ꯊꯥꯔꯛꯑꯒ ꯃꯃꯥꯗꯣ ꯎꯕ ꯐꯪꯗꯕꯤꯗ ꯃꯃꯥ ꯁꯤꯔꯦꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃ ꯑꯩꯅ ꯆꯦꯟꯖꯔꯒ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯂꯩꯇꯕꯅꯤꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯒꯦꯅ ꯍꯥꯏꯔꯒ ꯁ꯭ꯇꯥꯔꯠ ꯑꯞꯇ ꯇꯧꯕꯅꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯃꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯍꯧꯖꯤꯛ ꯑꯦꯝꯄ꯭ꯂꯣꯌꯤ 2 ꯍꯥꯞꯄ ꯍꯧꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯊꯪ ꯍꯥꯞꯄ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯋꯥꯔꯤꯅꯤ ꯐꯦꯃꯤꯂꯤꯗꯣ ꯃꯣꯏ ꯃꯥꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯍꯣꯏ ꯃꯥꯏ ꯑꯁꯨꯃꯟꯅ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯑꯁꯨꯃꯟꯅ ꯐꯪꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯆꯪꯉꯒ ꯑꯩꯅ ꯐꯪꯍꯟꯕꯅꯤꯅ ꯑꯩꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯌꯥꯎꯔꯤꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯑꯦꯝꯄ꯭ꯂꯣꯌꯤꯁꯦ ꯀꯃꯥꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯌꯔ ꯇꯧꯒꯗꯒꯦ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯃ ꯑꯣꯏꯕꯗꯨꯅ ꯐꯩꯌꯦꯕ ꯑꯦꯝꯄ꯭ꯂꯣꯌꯤꯒ ꯑꯦꯝꯄ꯭ꯂꯣꯌꯔꯒ ꯈꯦꯠꯅꯕꯁꯦ ꯈꯔ ꯄ꯭ꯔꯖꯥꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯣꯏꯕ ꯍꯥꯏꯁꯤꯅ ꯃꯄꯨꯗꯨꯅꯦꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯍꯥꯏꯁꯤꯅ ꯃꯄꯨꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯗꯨꯅꯦꯕ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯣꯏꯕꯅ ꯌꯥꯝ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯩ ꯋꯥꯈꯜꯗ ꯃꯥꯅꯦ ꯑꯗꯨ ꯁꯤ ꯇꯞ ꯑꯦꯝꯄ꯭ꯂꯣꯌꯔ ꯇꯞꯅꯅꯦ ꯉꯁꯥꯏ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯥꯁ ꯑꯣꯏꯅ ꯋꯥꯔꯤ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ ꯇꯣꯈꯥꯡꯗ ꯏꯚꯤꯛꯁꯟ ꯇꯧꯕꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 7 months 8 months ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯀꯩꯝ ꯇꯧꯗꯕꯤꯗ ꯌꯨꯝꯗꯕꯨꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯑꯔꯤꯕ ꯀꯁꯇꯃꯔꯈꯩꯁꯦ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯣꯜꯂꯝꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯕꯗꯨꯁꯨ ꯂꯝꯕꯤ ꯆꯠꯅꯕ ꯗꯤꯁꯄ꯭ꯌꯨꯠ ꯈꯔ ꯂꯩꯕꯗꯒꯤ ꯃꯣꯏ ꯁꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯍꯤ ꯃꯁꯖꯤꯠ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇꯒꯤ ꯈꯤꯇꯪ ꯊꯧꯖꯤꯜꯂꯒ ꯁꯍꯤ ꯃꯁꯖꯤꯠ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯑꯉꯧꯕ ꯃꯆꯨꯒ ꯁꯥꯔꯒ
ꯑꯗꯨꯒꯤ ꯁꯍꯤ ꯃꯁꯖꯤꯠꯇꯨꯒꯤ ꯍꯦꯛ ꯂꯦꯐ ꯁꯥꯏꯗꯇ ꯂꯩꯕꯅꯦꯕ ꯅꯤꯌꯔ ꯄ꯭ꯔꯤꯟꯁꯇꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯄ꯭ꯔꯤꯟꯁꯇꯟ ꯑꯣ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯅꯪꯒꯤ ꯖꯒꯥꯗꯣ ꯑꯩ ꯂꯥꯛꯑꯝꯃꯦ ꯑꯩ ꯑꯗꯨꯝ ꯑꯣꯐꯔ ꯌꯥꯝ ꯆꯥꯎ ꯅꯪꯒꯤ ꯆꯥꯎꯅ ꯄꯣꯠꯁꯦ ꯑꯣꯐꯔ ꯌꯣꯜꯂꯤꯁꯦ ꯀꯩꯅꯣꯅꯦꯀꯣ ꯀꯔꯤ ꯒꯥꯔꯤ ꯄꯥꯔꯠ ꯒꯥꯔꯤ ꯄꯥꯔꯠ ꯐꯣꯔ ꯋꯤꯂꯔꯒꯤ ꯄꯥꯔꯠ ꯂꯣꯏ ꯁꯨꯔꯦ ꯑꯗ ꯏꯁꯤꯡ ꯊꯤꯟꯕ ꯒꯥꯔꯤ ꯗꯨꯀꯥꯟꯁꯦ ꯍꯥꯏꯐꯦꯠ ꯇꯥꯇꯥ ꯎꯠꯂꯛꯀꯦ ꯑꯦꯔꯤꯁ ꯀꯣ ꯇꯥꯇꯥ ꯑꯦꯔꯤꯁ ꯑꯗꯩ ꯕꯥꯏꯛ ꯑꯗꯒꯤ ꯑꯦꯛꯇꯤꯚꯥ ꯐꯣꯔ ꯋꯤꯂꯔ ꯑꯗꯒꯤ ꯃꯍꯤꯟꯗ꯭ꯔ ꯖꯤꯞꯇꯣ ꯑꯗꯒꯤ ꯇꯨ ꯋꯤꯂꯔ ꯊ꯭ꯔꯤ ꯋꯤꯂꯔ ꯐꯣꯔ ꯋꯤꯂꯔ ꯏꯁꯄꯤꯌꯔ ꯄꯥꯔꯠ ꯋꯤꯠ ꯁꯥꯔꯚꯤꯁꯤꯡꯅꯦꯕ ꯑꯣꯜ ꯔꯥꯎꯟꯅꯦꯕ ꯑꯣꯜ ꯔꯥꯎꯟ ꯍꯥꯏꯕꯗꯤ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟ ꯑꯣꯏꯍꯟꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯔꯋꯥꯟ ꯃꯣꯇꯣꯖꯣꯟ ꯍꯥꯏꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯒꯨꯒꯜ ꯐꯣꯔꯝ ꯑꯃ ꯄꯤꯟ ꯇꯧꯔ ꯊꯝꯕꯅꯦꯕ ꯀꯩꯒꯨꯝꯕ ꯑꯔꯥꯞꯄ ꯖꯒꯥꯗꯒꯤ ꯃꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯄꯣꯠ ꯂꯧꯕ ꯂꯥꯛꯑꯒ ꯂꯩꯇꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯒꯨꯒꯜ ꯐꯣꯔꯝꯗꯨ ꯃꯦꯟꯕꯤꯔꯒ ꯄꯥꯔꯠꯇꯣ ꯐꯣꯇꯣ ꯀꯥꯞꯄꯒ ꯂꯩꯕ ꯂꯩꯇꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯒꯨꯒꯜ ꯐꯣꯔꯝꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯥꯔꯗꯤ ꯑꯩꯅ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯒꯨꯒꯜ ꯐꯣꯔꯝꯗꯨꯗ ꯃꯥꯏ ꯅꯝꯕꯔ ꯌꯥꯎꯔꯛꯑꯅꯤꯗꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯦ ꯇꯥꯃꯣ ꯂꯩꯔꯕꯅꯦ ꯗꯗꯥ ꯂꯩꯔꯕꯅꯦ ꯏꯅꯥꯎ ꯍꯥꯏꯔ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯈꯣꯡꯅꯥꯡ ꯐꯝꯃꯤ ꯀꯥꯟꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔꯝꯃꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯊꯥꯗꯕꯁꯦ ꯁꯣꯏꯈꯤꯕꯗꯒꯤ ꯑꯩꯁꯦ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯃꯔꯝꯗꯤ ꯇꯛꯈꯥꯏꯔꯛꯀꯅꯤꯁꯦ ꯀꯅꯥꯝ ꯈꯪꯄꯣꯟꯇꯦꯕ ꯑꯩꯅ ꯄꯣꯔꯛꯄꯗ ꯇꯛꯈꯥꯏꯔꯛꯄ ꯅꯠꯇꯦꯕ ꯑꯗꯣ ꯂꯥꯏꯕꯛꯅꯤ ꯑꯗꯨꯝ ꯈꯜꯂꯒꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯊꯥꯗꯗꯕꯤꯗ ꯇꯦꯠ ꯃꯤꯅ ꯍꯪꯅꯕ ꯄꯣꯠꯁꯦ ꯈꯖꯤꯛ ꯁꯨꯝ ꯍꯥꯞꯄꯒ ꯖꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯦꯁꯇꯒꯤ ꯍꯧꯒꯦ ꯇꯧꯕꯅꯦꯕ ꯑꯣꯜꯔꯦꯗꯤ ꯍꯧꯔꯦ 3 months ꯁꯨꯔꯦ ꯃꯦꯀꯥꯅꯤꯛ ꯂꯥꯛꯑꯦ ꯂꯩꯔꯦ ꯑꯗ ꯄ꯭ꯔꯤꯟꯇꯔꯒꯨꯝꯕ ꯑꯗꯨꯝ ꯆꯥ ꯀꯣꯐꯤꯒꯨꯝꯕ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯁꯦꯝꯕ ꯂꯥꯛꯄꯗ ꯃꯤ ꯋꯥꯕ ꯈꯣꯠꯄ ꯉꯥꯏꯅꯕ ꯈꯣꯠꯅꯕꯗ ꯑꯗꯨꯝ ꯆꯥ ꯊꯛꯄ ꯌꯥꯏꯗꯅꯀꯣ ꯑꯗꯩ ꯄ꯭ꯔꯤꯟꯇꯔꯗꯨꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯁꯦꯝꯕ ꯔꯤꯁꯤꯞꯀꯨꯝꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯁꯨꯝ ꯃꯌꯥꯝ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯅꯕ ꯃꯦꯆꯤꯟ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯊꯝꯕꯅꯦꯕ ꯆꯥꯏ ꯃꯦꯆꯤꯟ ꯊꯝꯕꯅꯦ ꯇꯌꯥꯔ ꯂꯩꯒꯅꯤ ꯕꯦꯇ꯭ꯔꯤ ꯂꯩꯒꯅꯤ ꯑꯗꯒꯤ ꯏꯁꯄꯤꯀꯔ ꯂꯩꯒꯅꯤ ꯑꯗꯒꯤ ꯑꯦꯅꯤ ꯕ꯭ꯔꯥꯟꯒꯤꯅꯤꯀꯣ ꯍꯥꯏꯁꯦ 3 wheel 2 wheel 4 wheel ꯑꯗꯨ ꯚꯥꯏ ꯑꯣꯏꯅꯁꯨ ꯈꯔ ꯑꯗꯨꯝ ꯈꯤꯇꯪ ꯂꯩꯗꯅꯀꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯍꯣꯏ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯀꯦ ꯑꯗꯣ ꯚꯥꯏ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯥꯡ ꯄꯨꯡꯁꯨ ꯌꯧꯔꯦ ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦ ꯍꯣꯏ ꯑꯗꯨ ꯃꯇꯨꯡ ꯆꯥꯀꯥꯟꯗ ꯋꯥꯔꯤ ꯁꯪꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯈꯥ ꯑꯃꯨꯛ ꯇꯧꯁꯦ ꯌꯥꯏ ꯑꯗꯣ ꯁꯥꯅꯤꯡꯉꯥꯏ ꯃꯈꯥꯁꯦ ꯋꯥꯔꯤꯁꯤꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯩꯒ꯭ꯔꯦ ꯃꯈꯥꯁꯦ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯣ ꯁꯨꯃꯥꯏꯅ ꯄꯥꯝꯖꯕꯁꯦ ꯑꯦꯂꯦꯛꯁꯟ ꯑꯩ ꯌꯥꯎꯕꯨꯗꯤ ꯌꯥꯎꯗꯦꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅ ꯉꯁꯤ ꯃꯥꯡꯉꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯄꯣꯏꯟ ꯑꯃ ꯈꯤꯇꯪ ꯍꯥꯏꯍꯧꯒꯦꯕ ꯃꯨꯟꯅ ꯑꯝꯇꯪ ꯈꯟꯊꯔ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅ ꯃꯥꯡꯉꯤꯁꯦ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯌꯦꯡꯉꯣꯕ ꯃꯤꯍꯨꯠ ꯈꯟꯕ ꯀꯥꯟꯗ ꯁꯣꯏꯕꯗꯤ ꯃꯥꯡꯉꯤꯅꯦꯕ ꯆꯨꯝꯃꯤꯅ ꯃꯦꯛꯁꯤꯃꯝꯗꯤ ꯑꯗꯨ ꯂꯥꯏꯅꯤ ꯃꯤꯍꯨꯠ ꯈꯟꯕꯗ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯩ ꯆꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯍꯨꯠ ꯈꯟꯕꯁꯦ ꯍꯩꯔꯁꯤ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯇ ꯁꯤꯒꯤ ꯊꯤꯝꯁꯤꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯁꯨ ꯚꯣꯠ ꯂꯩꯕ ꯌꯥꯕꯅꯤ ꯚꯣꯠ ꯀꯥꯕ ꯌꯥꯕꯅꯤ ꯚꯣꯠ ꯂꯦꯞꯄ ꯌꯥꯕꯅꯤ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯁꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯣꯐ ꯑꯦꯛꯁꯄꯔꯇꯥꯏꯖ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯕꯤꯍꯦꯕꯤꯌꯔ ꯁꯥꯏꯀꯣꯂꯣꯖꯤ ꯀꯣ ꯑꯗꯒꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯑꯇꯣꯝꯕꯒꯤ ꯑꯣꯏꯕ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯅꯔꯒ ꯑꯗꯨꯝ ꯀꯩꯗꯧꯔꯁꯨ ꯌꯥꯏꯗꯅ ꯚꯥꯏ ꯌꯥꯝ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯗꯤꯞ ꯑꯣꯏꯕ ꯏꯁꯨ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯣꯜꯃꯣꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯪꯕ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕ ꯂꯩꯅꯤ ꯚꯥꯏ ꯂꯩꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯪꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯋꯥ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤನ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯣꯂꯦꯖꯇꯣ ꯁꯨꯝ ꯃꯌꯥꯝꯅ ꯁꯤꯌꯔ ꯑꯗꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯉꯁꯤ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯄꯣꯠꯁꯦ ꯑꯦꯛꯁꯄꯔꯠ ꯑꯃ ꯅꯠꯇꯦꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯥꯏꯔꯦ ꯄ꯭ꯔꯕꯤꯟꯅꯁꯨ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯍꯥꯏꯔꯦ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯁꯣꯏꯕꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯁꯣꯏꯔꯦ ꯁꯤꯗ ꯁꯤ ꯑꯣꯏꯕꯅꯤ ꯐꯦꯛ ꯆꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯄꯤꯂꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯇꯧꯖꯔꯛꯀꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯇꯧꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯁꯥꯎꯔꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯁꯣꯏꯕꯗ ꯍꯥꯏꯔꯛꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯥꯅꯤ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕꯩꯅꯦꯕ ꯁꯣꯏꯔꯤꯁꯦ ꯁꯣꯝꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯅ ꯑꯁꯣꯏꯕꯁꯦ ꯇꯥꯛꯄꯤꯔꯛ ꯇꯥꯔꯗꯤ ꯃꯊꯪꯒꯤ ꯁꯣꯏꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯄ꯭ꯔꯕꯤꯟ ꯑꯩꯒꯗꯤ ꯆꯍꯤ 35 ꯍꯦꯟꯅ ꯈꯪꯅꯔꯕ ꯏꯃꯥꯟꯅꯕꯅꯤ ꯏꯃꯥꯟꯅꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯕꯣꯔꯗꯤꯡ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯗꯣ ꯃꯥꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯤꯁꯨ ꯌꯥꯝꯅ ꯀꯩꯗꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯁꯨ ꯂꯩꯕꯅꯦ ꯃꯥꯁꯦ ꯌꯥꯝ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯀꯟꯖꯕꯅꯦ ꯃꯥꯁꯦ
ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯔꯤꯐꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯌꯥꯝꯅ ꯍꯦꯇ꯭ꯔꯦꯠ ꯌꯥꯎꯗꯕ ꯚꯥꯏꯂꯦꯟꯁ ꯌꯥꯎꯗꯕ ꯄꯤꯁ ꯂꯚ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯣꯗꯀꯥꯁ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅꯀꯣ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯁꯥꯖꯧ ꯄꯤꯅꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎ ꯄ꯭ꯔꯕꯤꯟ ꯊꯥꯒꯠꯆꯔꯤ ꯚꯥꯏ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯁꯨꯝ ꯂꯥꯏꯔꯤꯛꯀꯨꯝꯕ ꯏꯕ ꯏꯟꯇꯔꯦꯁ ꯑꯣꯏꯕꯤꯕꯁꯤꯡ ꯑꯗꯒꯤꯗꯤ ꯀꯂꯝꯅꯤꯁ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯀꯜꯒꯨꯝꯕ ꯑꯗꯨꯝ ꯏꯕ ꯂꯩꯇꯥꯔꯗꯤ ꯀꯩꯒꯨꯝꯕ ꯏꯐ ꯑꯣꯟꯂꯥꯏꯟꯗ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯃꯈꯥꯗ ꯄꯤꯔꯤꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯋꯥꯆꯦꯞꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯁꯨ ꯇꯧꯍꯜꯂꯛꯀꯦ ꯚꯥꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡꯗꯣ ꯑꯗꯨꯝ ꯐꯣꯡꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯥꯔꯇꯤꯀꯜ ꯐꯣꯡꯉꯀꯥꯟꯗ ꯁꯤꯗꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯐꯪꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤꯀꯣ ꯑꯩꯒꯤꯗꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯖꯁ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯛꯀꯗꯣꯏꯅꯤ ꯚꯥꯏ ꯁꯨꯝ ꯇꯞ ꯇꯞ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯥꯔꯇꯤꯀꯜꯁꯤꯡ ꯐꯣꯡꯕ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯕꯨ ꯌꯦꯡꯕꯤꯔꯛ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯌꯥꯎꯔꯒꯗꯤ ꯌꯥꯎꯔꯤꯕ ꯀꯥꯟꯅꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯥꯟꯅꯅꯤꯅ ꯈꯟꯕꯁꯤꯡꯗ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯣꯏꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯃꯥꯟ ꯈꯥꯟ ꯚꯥꯏ ꯀꯩꯅꯣꯁꯨ ꯉꯁꯤ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯐꯝꯃꯤꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯅ ꯐꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯚꯥꯏ ꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯀꯣꯁꯅꯤꯀꯣ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯐꯖꯅ ꯐꯝꯃꯀꯥꯟꯗ ꯁꯤꯗꯩ ꯍꯦꯟꯅ ꯍꯥꯏꯗꯤ ꯍꯦꯟꯅ ꯗꯤꯄꯔ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯑꯃꯨꯛ ꯂꯧꯃꯤꯟꯅꯈꯤꯁꯦ ꯍꯣꯏ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯑꯇꯥꯕ ꯃꯤꯅꯗꯤ ꯍꯣꯏ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯔꯦ ꯄ꯭ꯔꯕꯤꯟ ꯑꯗꯩ ꯏꯝꯔꯥꯟ ꯑꯗꯨꯝ ꯀꯧꯅꯔꯦꯅ ꯏꯕꯥꯅꯤꯁꯦ 15 years ꯈꯪꯅꯔꯛꯄꯒꯤ ꯁꯨꯝ ꯀꯧꯅꯕꯅꯤꯀꯣ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯟꯐꯤꯜꯇꯔ ꯑꯣꯏꯅ ꯑꯗꯒꯤ ꯌꯥꯝ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯅꯤ ꯑꯟꯐꯤꯜꯇꯔꯗꯅꯤ ꯁꯥꯟꯅꯩꯁꯦ ꯗꯥꯏꯔꯦꯛ ꯂꯥꯏꯚꯅꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤ ꯃꯇꯪꯒ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯕꯤꯗ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯟꯇꯦꯟ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯇꯝꯒꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯀꯟꯇꯦꯟ ꯁꯦꯝꯃꯒ ꯊꯥꯒꯠꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯇꯥꯎ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯕ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟꯗꯣ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯅꯕꯤꯔꯣ ꯄ꯭ꯔꯥꯏꯁ ꯁ꯭ꯄꯤꯁ ꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯁ꯭ꯄꯤꯁ ꯀꯝꯄꯤꯇꯤꯁꯟꯗꯣ ꯌꯥꯝ ꯔꯦꯗꯤ ꯂꯩꯅꯕꯤꯔꯣ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯆꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯝ 1 lakhs ꯑꯗꯨꯃꯥꯏꯅ ꯅꯤꯌꯔꯂꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠꯂꯤ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯖ ꯇꯧꯔꯛꯄꯗꯤ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯔꯦꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯒ ꯔꯦꯗꯤ ꯑꯣꯏꯕꯤꯔꯣ ꯑꯉꯥꯡꯕꯨ ꯏꯟꯀꯔꯦꯖ ꯇꯧꯁꯤ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯁꯤ ꯆꯥꯎꯈꯠꯄ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯝꯇꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯆꯥꯎꯈꯠꯄꯁꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄ꯭ꯔꯕꯤꯟ ꯚꯥꯏ ꯅꯪꯅꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯄꯤꯕꯤꯔꯒ ꯚꯥꯏ ꯉꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯄ꯭ꯂꯦꯠꯐꯣꯝ ꯄꯤꯕꯤꯕ ꯅꯠꯇꯦ ꯅꯪꯒꯤꯁꯨꯅꯦ ꯅꯠꯇꯕ ꯄꯥꯔꯠ ꯄꯥꯔꯠ ꯑꯣꯐ ꯑꯣꯐꯅꯤ ꯋꯥꯟꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯚꯥꯏꯅ ꯄꯤꯕꯤꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯅꯨꯡꯗ ꯂꯩꯖꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯚꯥꯏꯅ ꯄꯤꯕꯤꯒꯤꯗꯃꯛꯇ ꯏꯇꯥꯎ ꯄ꯭ꯔꯕꯤꯟꯁꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯚꯥꯏ ꯀꯣ ꯍꯣꯏ ꯚꯥꯏ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯦꯡꯛ ꯌꯨ